ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯈꯛꯅꯤ, ꯄꯪꯆꯥꯎ ꯆꯥꯎꯕ ꯈꯨꯜ ꯑꯃꯗꯤ ꯅꯠꯇꯦ, ꯂꯝꯍꯥꯡꯒꯨꯝꯕ ꯎ ꯉꯥꯛꯇꯟ ꯍꯧꯕ, ꯋꯥꯄꯜ ꯉꯥꯛꯇ ꯍꯧꯕ ꯃꯐꯝꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯑꯀꯤ ꯑꯈꯪ ꯄꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇꯤ ꯀꯌꯥ ꯂꯩꯇꯦ, ꯑꯗꯨꯕꯨ ꯂꯩꯇꯦ ꯍꯥꯏꯖꯕ ꯇꯥꯔꯕꯁꯨ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯝꯕꯨ ꯃꯝꯁꯤꯟꯈ꯭ꯔꯕꯗꯤ ꯃꯄꯥꯜ ꯍꯦꯛꯇ ꯊꯣꯛꯅꯗꯦ꯫ ꯊꯕꯛ ꯁꯨꯔꯨꯔꯒ ꯍꯜꯂꯛꯄ ꯃꯇꯥꯎ ꯑꯅꯤꯈꯛ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯤ꯫ ꯃꯝꯁꯤꯟꯈꯤꯕ ꯉꯥꯏꯍꯥꯛ ꯑꯣꯏꯔꯤ ꯀꯨꯟꯖꯣꯅ ꯍꯥꯏ, "ꯊꯥꯁꯤ ꯁꯤꯊꯔꯛꯂ ꯃꯥꯜꯂꯦꯀꯣ?" "ꯊꯥꯅꯤ ꯂꯣꯏꯈꯤꯕꯗꯣ ꯅꯍꯥꯟꯗꯅꯤ꯫ ꯍꯧꯖꯤꯛꯁꯤ ꯊꯋꯥꯟ ꯊꯥ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦꯀꯣ?" "ꯃꯥꯅꯤ꯫ ꯏꯇꯥꯎ ꯍꯣꯏꯗꯤ ꯍꯟꯗꯛꯀꯤ ꯂꯥꯡꯕꯟ ꯊꯥꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯏꯄꯥ ꯏꯄꯨ ꯃꯌꯥꯝꯒꯤ ꯂꯥꯏꯗ ꯆꯥꯛꯂꯨꯛ ꯑꯃ ꯍꯧꯗꯨꯅ ꯀꯠꯀꯦ ꯍꯥꯏꯅ ꯈꯜꯂꯤ." "ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯥ ꯃꯄꯨꯒꯤ ꯃꯐꯝꯗ ꯍꯩ ꯃꯁꯨꯡ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ, ꯂꯩ ꯃꯅꯥ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯀꯠꯄ ꯉꯝꯕ ꯍꯥꯏꯕꯁꯦ ꯃꯆꯥ ꯃꯁꯨ ꯑꯣꯏꯅ ꯄꯣꯛꯂꯨꯕꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯖꯕ ꯉꯝꯕꯒꯨꯝꯕꯅꯤ꯫ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯩꯒꯤ ꯏꯄꯥ, ꯑꯩꯒꯤ ꯏꯃꯥ, ꯃꯈꯣꯏꯁꯤꯡꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯁꯤ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯒꯤ ꯐꯖꯕ ꯃꯁꯛ ꯄꯨꯝꯕ ꯎꯍꯜꯂꯝꯃꯤꯕꯅꯤ꯫ ꯏꯄꯥ ꯏꯄꯨꯁꯤꯡꯅꯁꯨ ꯍꯥꯏꯅꯕꯗꯥꯏꯅꯦ, ꯂꯥꯡꯕꯜ ꯊꯥꯒꯤ ꯃꯇꯝꯗꯗꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯊꯋꯥꯏꯗꯣ ꯇꯥꯏꯕꯪꯄꯥꯟꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯍꯥꯏꯗꯅ." ꯋꯥꯍꯩ ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯋꯥꯄꯜ ꯃꯔꯛ ꯑꯗꯣꯝꯗꯒꯤ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕꯗ ꯇꯦꯛꯀꯗꯧꯔꯕ ꯋꯥꯅ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯕꯒꯤ ꯀ꯭ꯔꯦ ꯀ꯭ꯔꯦ ꯍꯥꯏꯕ ꯃꯈꯣꯜ ꯑꯃ ꯈꯪꯊꯣꯛꯂꯛꯏ꯫ ꯃꯈꯣꯜ ꯑꯁꯤꯗ ꯂꯨꯈꯣꯏ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ, "ꯏꯇꯥꯎ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯋꯥꯔꯤꯁꯤꯒ ꯈꯣꯟꯖꯦꯜ ꯑꯁꯤꯒ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯨꯔꯦ ꯑꯩꯗꯤ꯫ ꯀꯤꯔꯤꯔꯅꯦ? ꯅꯨꯡꯁꯤꯠ ꯁꯤꯠꯄꯅꯤ ꯀꯩꯅꯣꯅꯦ?" "ꯀꯤꯕꯕꯨꯗꯤ ꯅꯠꯇꯦꯗ, ꯊꯋꯥꯟ ꯂꯥꯡꯕꯟ ꯊꯥꯗꯁꯨ ꯑꯃꯨꯛ ꯑꯃꯨꯛ ꯑꯉꯥꯎꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄꯅꯤ꯫ ꯑꯩꯁꯨ ꯌꯥꯎꯔꯤꯁꯤꯗꯤ꯫ ꯀꯤꯗꯦ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯕꯛ ꯁꯨꯕ ꯍꯜꯂꯛꯏꯅꯦꯅ ꯇꯧꯔꯤ ꯃꯇꯝꯁꯦ ꯈꯔꯗꯤ ꯊꯦꯡꯈ꯭ꯔꯦ ꯇꯧꯔꯤꯁꯤ꯫ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯍꯌꯦꯡ ꯑꯗꯨꯝ ꯈꯔ ꯉꯟꯇꯥ ꯆꯠꯂꯒ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯊꯕꯛ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯑꯉꯝ ꯇꯥꯟꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯦꯛꯇ ꯍꯣꯠꯅꯩ꯫ ꯃꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯊꯦꯡꯈ꯭ꯔꯤꯕꯅꯤ ꯃꯁꯤ." "ꯍꯣꯏ, ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯍꯧꯖꯤꯛꯇꯤ ꯂꯣꯏꯁꯤꯜꯂꯝꯂꯕꯅꯤꯅ ꯑꯩꯈꯣꯏꯅꯤ ꯋꯥꯏ ꯁꯪꯍꯜꯂꯛꯂꯤꯕꯁꯤ ꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯣ? ꯈꯖꯤꯛ ꯈꯛꯇ ꯉꯥꯏꯔꯕꯗꯨꯕꯨ ꯑꯃꯨꯛ ꯍꯌꯦꯡꯒꯤ ꯍꯥꯏꯅ ꯈꯥꯛꯇꯨꯅ ꯂꯩꯕꯗꯣ ꯑꯩ ꯇꯜꯂꯕ꯫ ꯍꯧꯖꯤꯛꯇꯤ ꯐꯖꯔꯦꯅꯦꯁꯦ, ꯄꯨꯡ ꯃꯝ ꯍꯦꯛ ꯃꯝꯈ꯭ꯔꯦꯕ꯫ ꯑꯃꯝꯕꯗ ꯆꯠꯄꯁꯦ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯗꯦ." "ꯍꯦꯔꯥ, ꯅꯇꯨ ꯅꯆꯥ ꯂꯩꯔꯕ ꯅꯪꯅ ꯀꯤꯕꯒꯤ ꯃꯑꯣꯡꯒ ꯇꯧꯔꯗꯅ ꯁꯨꯛ ꯆꯥꯎꯔꯒꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯇꯧꯔꯛꯀꯅꯨꯀꯣ, ꯌꯥꯝ ꯄꯛꯇꯦ꯫ ꯁꯦ, ꯅꯪꯅ ꯌꯥꯝ ꯀꯤꯔꯒꯅ ꯑꯩ ꯅꯪꯕꯨ ꯅꯈꯣꯏ ꯊꯣꯡꯒꯜ ꯐꯥꯎꯕ ꯊꯤꯟꯒꯦ, ꯌꯥꯔꯕꯣ?" "ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯍꯌꯦꯡꯗꯒꯤꯗꯤ ꯊꯕꯛ ꯑꯃꯃꯨꯛ ꯍꯧꯔꯅꯤ꯫ ꯍꯟꯗꯛ ꯁꯨꯒꯗꯕ ꯊꯕꯛ ꯑꯁꯤꯗꯤ ꯁꯦꯜ ꯈꯔ ꯌꯥꯝꯅ ꯐꯪꯒꯗꯧ ꯃꯥꯜꯂꯤ." "ꯍꯟꯗꯛꯇꯤ ꯈꯔ ꯌꯥꯝꯅ ꯁꯨꯁꯤ꯫ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯈꯔ ꯑꯁꯤꯅꯗꯤꯅꯦ ꯏꯃꯨꯡ ꯄꯨꯕꯗ ꯍꯦꯛꯇ ꯋꯥꯏꯑꯦꯕ꯫ ꯑꯗꯨꯅꯕꯨ ꯑꯃ ꯃꯇꯦꯡ ꯅꯥꯏꯗꯅ ꯁꯨꯕ ꯇꯥꯕꯅꯤ." ꯋꯥꯄꯜ ꯃꯔꯛ ꯑꯗꯨ ꯂꯥꯟꯊꯣꯛꯄ ꯅꯠꯇ꯭ꯔꯤ꯫ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯂꯤꯉꯩ ꯑꯗꯨꯗ ꯅꯥꯀꯜꯒꯤ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗꯒꯤ ꯋꯥꯁꯥ ꯑꯃ ꯂꯩꯃꯥꯏꯗ ꯊꯣꯛ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯃꯈꯣꯏꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯀꯨꯟꯖꯣꯅ ꯈꯪꯗꯕ ꯁꯥꯗꯨꯅ, "ꯏꯇꯥꯎ, ꯅꯪ ꯈꯪꯉꯤꯔꯅꯦ?" "ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ, ꯄꯣꯛ ꯍꯦꯛꯇ ꯇꯥꯔꯦ ꯍꯥꯏꯋꯥꯅꯤ꯫ ꯃꯥꯡꯁꯤꯗꯤ ꯌꯦꯡꯉꯨꯅꯦ, ꯄꯥꯟꯕ ꯄꯥꯜꯂꯝꯅꯤꯅꯦ꯫ ꯃꯇꯥꯡ ꯆꯥꯗꯅꯕ ꯃꯁꯤꯃꯁꯨ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ꯫ ꯏꯇꯥꯎ, ꯋꯥꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯆꯤꯡꯊꯣꯛꯂꯝꯕꯒ ꯍꯧꯅꯗꯦ, ꯑꯗꯨꯝ ꯍꯦꯛꯇ ꯀꯥꯜꯂ ꯆꯠꯂꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯟꯖꯣꯅ ꯍꯦꯛꯇ ꯋꯥꯗꯨ ꯀꯥꯟꯊꯣꯛꯏ꯫ "ꯅꯪꯁꯨ ꯀꯥꯟꯊꯣꯔꯛꯑꯣꯃꯤ." ꯂꯨꯈꯣꯏꯁꯨ ꯀꯥꯟꯊꯣꯛꯏ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯆꯠꯄ ꯍꯧꯏ꯫ ꯃꯁꯤꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯨꯡꯖꯤꯔꯪ ꯃꯀꯨꯞ ꯈꯔ ꯍꯦꯛꯇ ꯆꯥꯏꯊꯔꯛꯏ꯫ ꯃꯗꯨꯗ ꯃꯈꯣꯏꯅꯤ ꯁ꯭ꯋꯥꯏ ꯑꯃꯨꯛ ꯂꯥꯎꯏ꯫ ꯂꯨꯈꯣꯏꯅ, "ꯀꯩꯅꯣ ꯁꯤꯕꯣ? ꯅꯨꯡꯖꯤꯔꯦꯡꯂ ꯀꯩꯅꯣ ꯁꯤꯕꯣ? ꯀꯩꯅꯣ, ꯀꯗꯥꯏꯗꯒꯤꯅꯣ? ꯀꯣꯛꯊꯛꯁꯤꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇꯨ ꯅꯣꯟꯈꯠꯇꯨꯅ ꯌꯦꯡꯏ꯫ "ꯋꯥꯇꯣꯟ ꯑꯁꯤꯗꯒꯤ ꯑꯣꯏꯔꯖꯥꯠꯂꯣ?" "ꯑꯣꯏꯔꯣꯏꯗ, ꯋꯥꯇꯣꯟꯗꯕꯨ ꯀꯗꯥꯏꯗꯒꯤ ꯅꯨꯡꯖꯤꯔꯦꯡꯅꯣ? ꯑꯣ, ꯑꯩ ꯈꯪꯉꯤ, ꯋꯥꯇꯣꯟꯗ ꯎꯆꯦꯛ ꯃꯀꯣꯟ ꯁꯥꯏꯗꯅ ꯁꯥꯔꯝꯒꯅꯤ ꯁꯣꯏꯗꯅ, ꯑꯩ ꯈꯪꯉꯦꯕ꯫ ꯎꯆꯦꯛ ꯃꯀꯣꯟꯗꯣ ꯀꯥꯏꯗꯨꯅ ꯇꯥꯔꯛꯂꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ." "ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ." ꯑꯁꯨꯝꯅ ꯈꯟꯗꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯈꯥ ꯇꯥꯅ ꯆꯠꯂꯤ꯫ ꯑꯁꯨꯝ ꯆꯠꯄꯅ ꯍꯧꯖꯤꯛꯇꯤ ꯀꯨꯟꯖꯣꯒꯤ ꯃꯌꯨꯝꯗꯤ ꯌꯧꯔꯦ꯫ ꯀꯨꯟꯖꯣꯅ ꯍꯥꯏ, "ꯅꯠꯇꯦ ꯏꯇꯥꯎ, ꯅꯈꯣꯏ ꯊꯣꯡꯒꯜ ꯐꯥꯎꯕ ꯊꯤꯜꯂꯝꯈꯣ ꯍꯥꯏꯔꯅꯦ ꯑꯩꯕꯣ?" "ꯌꯥꯔꯅꯤꯗ ꯏꯇꯥꯎ." "ꯑꯁꯤ ꯍꯦꯛ ꯌꯥꯔꯗ꯭ꯔꯅꯦ?" "ꯌꯥꯔꯅꯤ, ꯅꯪꯁꯨ ꯂꯩꯍꯧꯔꯣ, ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ." "ꯍꯣꯏ, ꯍꯌꯦꯡꯃꯨꯛ ꯉꯟꯅ ꯊꯦꯡꯅꯔꯁꯤ."
ꯂꯨꯈꯣꯏꯁꯨ ꯍꯩꯊꯈ꯭ꯔꯦ ꯈꯨꯜ ꯑꯗꯨ ꯃꯍꯧꯁꯥꯒꯤ ꯃꯍꯧꯁꯥ ꯑꯗꯨꯃꯛ ꯏꯁꯤꯛ ꯁꯤꯛꯏ ꯀꯨꯟꯖꯣ ꯂꯣꯜꯂꯤꯕ ꯀꯣꯟꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯈꯣꯡ ꯀꯥꯟꯁꯤꯟꯗꯨꯅ ꯆꯪꯏ ꯑꯃꯨꯛ ꯀꯣꯟꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯝꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅ ꯆꯪꯏ ꯃꯪꯒꯣꯜ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯇꯣꯟꯅ ꯃꯅꯥꯛꯇ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯑꯃ ꯊꯥꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯊꯣꯡꯒꯥꯜꯗ ꯃꯄꯨꯔꯣꯏꯕ ꯆꯪꯂꯛꯄꯗꯨꯕꯨ ꯎꯔꯨꯕꯗ ꯃꯥꯒꯤ ꯊꯃꯣꯏꯅ ꯋꯥꯖꯔꯝꯕꯗꯨ ꯂꯣꯏꯅ ꯍꯦꯛ ꯃꯐꯖꯩ ꯂꯩꯃꯇꯣꯟ ꯍꯧꯒꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯅ ꯃꯈꯣꯏ ꯃꯄꯥ ꯍꯟꯕꯤꯔꯛꯂꯦꯗꯅ ꯃꯥꯁꯨ ꯆꯪꯁꯤꯟꯗꯨꯅ ꯍꯜꯂꯛꯂꯦ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯉꯤꯅ ꯅꯍꯥꯟꯈꯩꯗꯤ ꯃꯝꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯌꯨꯝꯗ ꯌꯧꯔꯛꯄꯅꯤ ꯉꯁꯤꯗꯤ ꯐꯅ ꯊꯦꯡꯂꯦ ꯊꯕꯛ ꯑꯃ ꯂꯣꯏꯁꯤꯟꯗ ꯌꯥꯗ꯭ꯔꯗꯨꯅ ꯏꯇꯥꯎ ꯂꯨꯈꯣꯏꯒ ꯑꯩꯈꯣꯏ ꯑꯅꯤ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝ ꯊꯕꯛ ꯁꯨꯕꯗ ꯑꯗꯨꯝꯅ ꯑꯉꯝ ꯇꯥꯟꯕꯗꯣ ꯇꯧꯕꯤꯒꯗꯧ ꯍꯥꯏꯅꯗꯤ ꯍꯥꯏꯖꯕꯅꯤ ꯅꯣꯡꯃꯇꯪꯅꯤꯗ ꯅꯪꯕꯨ ꯆꯥꯛꯀ ꯊꯣꯡꯈ꯭ꯔꯕ꯭ꯔꯣ ꯊꯣꯡꯕꯗꯤ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯑꯩ ꯈꯣꯡ ꯈꯨꯠꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯥꯝꯗꯣꯛꯀꯦ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯉꯤ ꯂꯩꯃꯇꯣꯟꯅ ꯊꯧꯔꯥꯡꯖꯩ ꯃꯅꯤꯡ ꯑꯗꯨꯗ ꯀꯨꯟꯖꯣ ꯃꯈꯣꯡ ꯍꯥꯟꯅ ꯍꯥꯝꯂꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯃꯇꯣꯟꯁꯨ ꯐꯝꯂꯤ ꯂꯩꯃꯇꯣꯟꯅ ꯍꯥꯏ ꯑꯩꯈꯣꯏ ꯃꯄꯥ ꯑꯋꯥꯡꯒꯤ ꯇꯥꯗ ꯒꯣꯄꯥꯜꯗꯣ ꯉꯁꯤ ꯂꯩꯇ꯭ꯔꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯑꯁꯤꯕ ꯍꯪꯕ ꯆꯠꯂꯨꯏ ꯍꯥ ꯇꯥꯗ ꯒꯣꯄꯥꯜꯕꯣ ꯃꯁꯥꯗꯣ ꯈꯔꯗꯤ ꯅꯥꯗꯨꯅ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯕ ꯖꯥꯠꯅꯤ ꯀꯌꯥ ꯊꯣꯏꯅ ナꯕ ꯉꯝꯗꯕꯗꯤ ꯅꯠꯇꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯒ ꯍꯦꯛꯇ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯇ꯭ꯔꯦꯌꯦ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯗꯤ ꯑꯉꯛꯄ ꯑꯃ ꯑꯣꯏꯅ ꯍꯧꯔꯤ ꯀꯔꯝ ꯇꯧꯔꯤꯕꯖꯥꯠꯅꯣꯅꯦ ꯃꯗꯨꯗꯤ ꯇꯥꯟꯖꯥꯁꯤꯗ ꯅꯨꯡꯁꯤꯠ ꯑꯃ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯜꯂꯛꯏ ꯀꯥ ꯍꯦꯟꯅ ꯊꯣꯏꯅ ꯀꯟꯅ ꯁꯤꯜꯂꯛꯄ ꯅꯨꯡꯁꯤꯠꯇꯤ ꯅꯠꯇꯦ ꯗꯥꯔꯩꯗꯨꯗ ꯊꯝꯂꯤꯕ ꯈꯣꯏꯔꯨ ꯊꯥꯎꯃꯩ ꯑꯗꯨ ꯊꯣꯛꯍꯦ ꯃꯨꯠꯊꯣꯛꯈꯤ ꯃꯗꯨꯗ ꯀꯨꯟꯖꯣꯅ ꯌꯦ ꯃꯁꯤꯃꯁꯨ ꯃꯇꯥꯡ ꯆꯥꯗꯅ ꯑꯣꯟꯊꯣꯛꯅ ꯃꯨꯠꯅꯤꯡꯂꯕ ꯍꯥꯏꯗꯨꯅꯤ ꯅꯨꯡꯁꯤꯠꯅ ꯈꯖꯤꯛꯇꯅꯤ ꯁꯤꯠꯂꯤꯕ ꯑꯩꯈꯣꯏ ꯃꯄꯥ ꯊꯥꯎꯃꯩꯁꯦ ꯑꯌꯨꯛꯃꯨꯛꯇ ꯃꯩꯁꯨ ꯀꯠꯂꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯊꯥꯎꯃꯩ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯃꯥꯗꯨꯅ ꯃꯍꯥꯛ ꯆꯥꯛꯈꯨꯝꯗ ꯆꯪꯏ ꯀꯨꯟꯖꯣꯁꯨ ꯄꯥꯏꯔꯤꯕ ꯐꯗꯤ ꯑꯗꯨ ꯑꯃꯨꯛꯇꯪ ꯁꯨꯝꯗꯣꯛꯏ ꯏꯈꯪ ꯍꯦꯛ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯀꯣꯛ ꯃꯊꯛ ꯑꯗꯨꯗ ꯑꯀꯦꯡꯕ ꯃꯀꯨꯞ ꯈꯔ ꯍꯦꯛ ꯖ꯭ꯋꯥꯏ ꯍꯦꯛ ꯆꯥꯏꯊꯔꯛꯏ ꯃꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯑꯩ ꯀꯔꯤꯅꯣ ꯃꯁꯤ ꯑꯃꯨꯛꯀꯁꯨ ꯇꯧꯔꯤꯅꯦ ꯀꯔꯤꯅꯣꯅꯦ ꯃꯁꯦ ꯅꯨꯡꯖꯔꯦꯡ ꯃꯀꯨꯞ ꯑꯣꯏꯕ ꯇꯥꯏꯗ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯩꯕꯨ ꯑꯅꯤꯔꯛꯇꯤ ꯁꯨꯔꯦꯗ ꯁꯨꯔꯥꯔꯦꯟ ꯑꯁꯤꯁꯨ ꯅꯣꯡ ꯑꯣꯏꯅ ꯆꯨꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯅꯨꯡꯖꯔꯦꯡ ꯃꯀꯨꯞ ꯑꯣꯏꯅ ꯊꯥꯗꯔꯛ ꯂꯩꯔꯦ ꯈꯣꯡ ꯈꯨꯠꯀ ꯍꯥꯝꯕ ꯂꯣꯏꯔꯕ ꯀꯥꯟꯗ ꯁꯤꯗꯕꯀꯣ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯗꯤꯗꯨꯅ ꯃꯀꯣꯛ ꯑꯗꯨꯕꯨ ꯐꯠ ꯐꯠ ꯀꯟꯊꯣꯛꯏ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯑꯃꯨꯛ ꯇꯩꯊꯣꯛꯇꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯄꯨꯡꯖꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔ ꯃꯇꯨꯡꯗꯅꯤ ꯃꯇꯝꯁꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯤ ꯉꯁꯤ ꯁꯤꯈꯤꯕ ꯒꯣꯄꯥꯜ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯃꯤꯑꯣꯏ ꯈꯔ ꯑꯍꯤꯡ ꯌꯥꯔꯦꯛꯅꯔꯤ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯗꯨꯗꯤ ꯏꯆꯤꯛ ꯆꯤꯛꯅꯈ꯭ꯔꯦ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯂꯪꯕ ꯃꯥꯅ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯗꯨꯗ ꯃꯅꯤꯡ ꯇꯝꯅ ꯍꯥꯏꯅ ꯍꯨꯝꯅ ꯁꯤꯠꯂꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗꯒꯤ ꯃꯀꯣꯛꯇ ꯑꯉꯧꯕ ꯐꯤ ꯑꯃꯅ ꯈꯨꯝꯕ ꯁꯕꯥꯅ ꯅꯨꯄꯤ ꯃꯥꯟꯕ ꯑꯃꯈꯛ ꯊꯣꯛꯂꯛꯏ ꯐꯤꯗꯨꯅ ꯄꯨꯝꯅꯃꯛ ꯈꯨꯝꯈꯤꯕꯅ ꯃꯥꯒꯤ ꯃꯁꯛꯇꯨ ꯀꯔꯤꯁꯨ ꯈꯪꯕ ꯉꯝꯗꯦ ꯏꯆꯤꯛ ꯆꯤꯛꯂꯕ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯃꯅꯤꯡ ꯇꯝꯅ ꯈꯨꯜ ꯑꯗꯣꯝꯗ ꯍꯥꯏꯅ ꯍꯨꯝꯅ ꯆꯠꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯅꯦ ꯇꯣꯝꯕꯤ ꯑꯌꯨꯛ ꯑꯗꯨꯗ ꯁꯣꯔ ꯐꯨꯟꯒꯠꯂꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯣꯝꯁꯤꯟꯅꯩ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯍꯩ ꯅꯈꯣꯏ ꯃꯌꯥꯝ ꯌꯣꯝꯁꯤꯟꯒꯅꯨꯅꯦ ꯑꯃꯅꯤꯈꯛ ꯃꯔꯩꯌꯣ ꯃꯌꯥꯝ ꯌꯣꯝꯁꯤꯟꯕ ꯐꯠꯇꯦꯅꯦ ꯑꯍꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯁꯤꯡꯗꯨ ꯈꯔ ꯃꯈꯩ ꯊꯣꯛꯅꯈ꯭ꯔꯦ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯅꯨꯡꯁꯥ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯅꯔꯦ ꯇꯣꯝꯕꯤ ꯃꯆꯥ ꯌꯥꯝꯃꯤ ꯃꯄꯨꯔꯣꯏꯕꯗꯤ ꯉꯟꯅ ꯀꯥꯏꯅꯈꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯃꯗꯤ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯂꯥꯡꯂꯦꯟꯅ ꯃꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯏꯃꯥ ꯁꯤ ꯇꯞꯅ ꯁꯣꯔ ꯍꯣꯜꯂꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯏꯃꯥ ꯁꯤ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯥ ꯑꯗꯨꯕꯨ ꯇꯣꯝꯕꯤ ꯃꯍꯥꯛꯇꯤ ꯃꯊꯕꯥꯛ ꯑꯗꯨ ꯁꯠ ꯍꯦꯛ ꯊꯦꯛꯇꯣꯛꯇꯨꯅ ꯁꯣꯔ ꯑꯗꯨ ꯆꯥꯎꯅ ꯍꯦꯛꯇ ꯍꯣꯜꯂꯛꯏ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯇꯣꯟꯖꯥꯎꯅ ꯍꯥꯏ ꯅꯨꯄꯤ ꯅꯈꯣꯏ ꯂꯩꯔꯝꯃꯨ ꯑꯩ ꯃꯥꯏ ꯕꯍꯤꯇꯣꯟꯕꯨ ꯑꯃꯨꯛꯇ ꯆꯠꯂꯒ ꯀꯧꯔꯨꯒꯦ ꯏꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯂꯝꯒꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯊꯨꯅ ꯆꯠꯈꯤ ꯂꯨꯈꯣꯏꯗꯤ ꯃꯊꯃꯣꯏ ꯑꯗꯨ ꯋꯥꯅ ꯃꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯪꯒꯣꯜꯒꯤ ꯃꯁꯤ ꯑꯃꯗ ꯐꯝꯗꯨꯅ ꯂꯩ ꯑꯍꯜ ꯑꯣꯏꯔꯤꯕ ꯆꯥꯎꯔꯦꯟꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯃꯥꯒꯤ ꯁꯤꯕꯨ ꯃꯥꯃꯥ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯦ ꯃꯁꯥ ꯈꯤꯔꯨꯝ ꯇꯧꯋꯦ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ ꯅꯃꯧ ꯅꯨꯄꯤꯁꯤꯡꯅ ꯀꯟꯅ ꯁꯦꯕꯥ ꯇꯧꯈꯤ ꯑꯗꯨꯗꯒꯤ ꯃꯥꯁꯨ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ ꯉꯁꯥꯏ ꯑꯉꯟꯕ ꯑꯌꯨꯛ ꯑꯗꯨ ꯐꯥꯎꯕꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯕꯅꯤ ꯏꯈꯪ ꯍꯦꯛ ꯈꯪꯍꯧꯗꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯇꯧꯔꯛꯂꯤꯕꯅꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯀꯔꯤꯁꯨ ꯄꯥꯈꯠꯄ ꯇꯧꯒꯅꯨꯀꯣ
Nayambana maiba kauba sakribado maibaduna yenglaga adumak paganida. Hoi mama. Ngarangsu awangi noigi tada gopa leite haida tawbado. Nangsu pauk tarini. Aise makoidasu amukta salukadawni. Yani mama hekta satpiruro. Hey, namagi nakta mi amani di adum leheluko. Hoi mama. Somdana kunjo mahakti ngasiti khara nganna thabak suba satke haina khanduna chak sabaga loina loisilli. Magi nupidi mani hoida satkani haina sakhibani. Masanupa ama yawbudusu yumlonabada sanabagi makhol tai. Mapi maroldu sesinba loiraduna mahak mapana thoglei. Ukongtena thetliba mingseladuna haipet pakthaduna yenglaga. Thabak sunaba sel tanab honaringaida mingselga yengbaga amatta sangbaza natre. Taina pakhang oiringi matam adudadi mingsel mamangdadani lainingamisi. Mamaido phatchep thaduna thongal adomda yengi aduga hai. Madugi nupiduna hujik pau hanjilakte tawrisi. Magine tokhraga yumda hanjilakani khangdabasi doiri aina saunninglibase. Mani hoidani kuirakloi haina hairamlaga kayaduna yengoba. Aise thabak satawramlagani haibase mahak khanglamganiba. Masi asumna hairingai tanjasida thongalda leimaton changlei. Mapurebana mangolda leptu leibadubu uraduna sangsili aduga hai. Akhoi mapa thabak sapirage hairibra. Satpa haibu satawrabanine. Aina nongonda ngasisi ai khara ngana thabak sakani haina haiba natro. Leimaton nangi thokpu thokrabane yumda hanjingane haiba khangdabasidibuko. Hoyada tawrini inega wari masu sarakpa. Kona sarabasu mayai haibani. Aina thabak sathuamdaida nangi sa udabase. Aigi thangmone nungaita haibasi nangonda kayarakanna aina haiko haibano. Ho hanu thangasidi yam paktreko ado makhoi mapa nangna thabak suba satawribase tahalu khoiga dumlo. Manini mi ngairamlani. Ado aina hausi ini hoidagi thoklakpada taton jawdo makharomgi mai baitonga puna chakhi. Ha. Kaidongno baga yawrazat. Adudi khangdeni hoisi pare aisalagi thenki badare. Yumdagi sathoklangonako. Hoi hoi. Nusiba minok amanok lamlaga mahak chatkre. Tonjawna mai baitonga loinana thongalda changi. Sumang mangola adudi yenglubada miyoi khara tinduna mamai mamitta phi khumduna kapnadun leiri. Madubu ubada tonjaw magi thamoi pakhatli. Mamit aduna kuptana yeng mahak khonglei thuna sangsili. Sakhenbina mamittagi mapitana. Ima! Ima! Natsana mawai ko'y matadog doon na chalabra ni Ima. Imagi tawgal matolom na tawge ay nagkansaban eh. Ano mo? Tayo bang mapumahag na? Ima mo, makuya ka na lausin manahan kre. Lausin manahan kre, Ima. Ima na hinglingay matamda. Namang na tawgal mapungpa na taupangam kitre. Masigi na mag-ima. Namang mabugtangak yun eh, Ima. Asiyay doon na mahakapsay. Mapamduda tumbigi tawa yawdraba hagsanga doon na tamli. Masapumba ang awapiya manakupsili. Tonjaw, madubu ubadagi sensin doon na mamagi nakta sa tutay. Makuta dutaktaknik na mamagi maitong dukumsiliba ang awapiya dubu tap na haidoi. Mamagi maitong nga dubu ubada ingagi nong kongkong mahakaplay. Ima, karino Ima na tauri mamataw sipo. Si mitpag. Ima, nang nasasing ginaktagi. Laham na dyan kibayaro, Ima. Si mitpag ko, Ima. Nasasing bukanada sinarambagi, Ima. Ang awa pisol seto lay balukoy na mayambagi nakta tap na pamtado na. Tajaw, Ima se. Ako'y pumbabot hadok doon na sa kri. Ako'y nagawad na kumlaki dyan tasaw. Ima siya mong daw do. Langle na mata mo isok na. Ima, nasasing mo hadok doon na. Ima, nagsaloy ay patay ni Ima. Ima, siya ang galoy, Ima. Ang galoy, Ima. Makoy pum na magkapi, thongal aduda kunjo sa plepi, yung adudagi kap na law na bagi konjel thoglak libado mahaktay. Konjel asibu, kay dobo yorbuzato.
ꯈꯪꯅꯤꯡꯕ ꯑꯃ ꯐꯥꯎꯗꯨꯅ ꯃꯈꯣꯡꯗꯨ ꯈꯔ ꯊꯥꯡꯗꯨꯅ ꯆꯪꯁꯤꯟꯕ ꯍꯧꯏ꯫ ꯎꯔꯦ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯑꯣꯏꯔꯤꯕ ꯁꯛꯇꯝ ꯃꯥꯒꯤ ꯃꯇꯧ ꯂꯨꯈꯣꯏꯅ ꯀꯞꯇꯨꯅ ꯂꯩꯕꯗꯨꯕꯨ ꯎꯔꯒ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯃꯈꯥ ꯇꯥꯅ ꯊꯥꯡꯖꯤꯟꯕ ꯉꯝꯗꯦ꯫ ꯃꯍꯥꯛꯁꯨ ꯀꯞꯂꯦ꯫ ꯃꯍꯥꯛ ꯆꯪꯁꯤꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯑꯣꯏꯅ ꯍꯜꯂꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯃ ꯃꯍꯥꯛꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯇ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯩ ꯃꯇꯣꯟꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯐꯨꯡꯒꯥ ꯑꯗꯣꯝꯗꯅ ꯀꯨꯟꯖꯣ ꯃꯍꯥꯛ ꯐꯛ ꯑꯃꯗ ꯐꯝꯂꯤ꯫ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯅ ꯍꯥꯏ, "ꯑꯣ ꯇꯥꯕꯤꯔꯤꯕꯔꯣ? ꯑꯗꯨꯝꯅ ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏ, ꯅꯁꯥꯗꯣ ꯁꯣꯛꯆꯤꯟꯈꯤꯅꯤ." ꯂꯩꯃꯇꯣꯟ, ꯏꯃꯥꯕꯣꯛꯇꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕꯅꯤ꯫ ꯑꯩꯅ ꯃꯈꯣꯏꯗ ꯆꯠꯂꯤ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯑꯩꯕꯨ ꯅꯣꯛꯃꯤꯅ ꯃꯆꯥꯗꯧꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯧꯖꯕꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯀꯣ? ꯃꯈꯣꯏ ꯃꯄꯥ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯇꯥꯏꯕꯪ ꯈꯣꯡꯆꯠ ꯍꯥꯏꯕꯗꯣ꯫ ꯑꯅꯧꯕ ꯇꯥꯏꯕꯪꯄꯥꯜ ꯑꯃꯗ ꯑꯃꯨꯛ ꯇꯤꯟꯕ, ꯃꯇꯝ ꯈꯔ ꯃꯈꯣꯏ ꯄꯨꯝꯕ ꯁꯥꯒꯣꯟꯅꯗꯨꯅ ꯍꯤꯡꯕ, ꯄꯨꯟꯁꯤ ꯆꯦꯡꯖꯦꯜꯅ ꯂꯣꯏꯔꯕ ꯃꯇꯝꯗ ꯑꯃꯨꯛ ꯄꯨꯝꯅꯃꯛ ꯀꯥꯏꯅꯕ꯫ ꯍꯦꯛ ꯄꯣꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤ ꯁꯤꯕꯒꯤ ꯂꯃꯟ ꯑꯃ ꯇꯣꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯨ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯈꯤꯒꯗꯣꯏꯅꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝꯁꯨ ꯑꯁꯨꯝ ꯊꯦꯡꯖꯤꯟꯈꯤ꯫ ꯌꯨꯝꯂꯛꯇ ꯂꯣꯏꯕ ꯇꯥꯎꯕ ꯍꯨꯏꯁꯤꯡꯅ ꯑꯃꯨꯛ ꯍꯧꯅ ꯈꯣꯡꯉꯤ ꯃꯍꯧꯁꯥꯒꯤ ꯈꯣꯟꯖꯦꯜ ꯑꯃꯒꯨꯝꯕꯅꯤ꯫ ꯑꯍꯤꯡ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯋꯥꯗ ꯊꯥꯡꯅ ꯌꯥꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯀꯣꯛ ꯍꯦꯛ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯜ ꯑꯗꯨꯅ ꯑꯆꯤꯛꯄ ꯑꯍꯤꯡ ꯑꯗꯨꯕꯨ ꯊꯨꯒꯥꯏ꯫ ꯀꯣꯛ ꯌꯥꯟꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯝꯕꯗꯒꯤ ꯋꯥꯁꯥ ꯑꯃ ꯂꯩꯃꯥꯏꯗ ꯃꯈꯣꯜ ꯊꯣꯛꯅ ꯍꯥꯏꯊꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯛꯏ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏ, "ꯇꯁ, ꯈꯪꯕ꯭ꯔꯥ? ꯑꯃꯗꯤ ꯌꯥꯜꯂꯦꯗꯅ, ꯑꯁꯤ ꯃꯉꯥꯏ ꯀꯩꯅꯣ?" ꯑꯃꯗꯨꯅ, "ꯀꯌꯥꯅꯣ ꯅꯪꯅ ꯌꯥꯟꯒꯦ ꯍꯥꯏꯔꯤꯕꯣ?" "ꯑꯍꯨꯝ ꯃꯔꯤꯗꯤ ꯈꯜꯂꯤ." "ꯏ, ꯑꯍꯨꯝ ꯃꯔꯤ ꯌꯥꯟꯗꯣꯏꯕ? ꯑꯍꯨꯝ ꯃꯔꯤꯗꯨꯗꯤ ꯌꯨꯝ ꯇꯝꯅ ꯀꯃꯥꯏꯅ ꯅꯪꯒꯤ ꯁꯤꯡꯗꯨꯅ ꯄꯨꯗꯣꯏꯕ? ꯋꯥꯔꯁꯨ ꯋꯥꯅ ꯑꯅꯤ ꯆꯦꯟꯍꯣꯟ ꯍꯣꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ? ꯏꯁ, ꯀꯟꯕ ꯁꯥꯔꯤꯕ? ꯑꯩꯗꯤ ꯉꯝꯖꯔꯣꯏ꯫ ꯑꯩꯗꯤ ꯑꯅꯤꯗꯤ ꯌꯥꯜꯂꯒꯦ, ꯑꯅꯤꯔꯛ ꯊꯣꯛꯅ ꯑꯃꯃꯝ ꯍꯣꯠꯅꯕ." "ꯍꯣꯏ, ꯅꯪꯅ ꯊꯣꯛꯄ ꯅꯪꯅ ꯑꯄꯥꯝꯕ ꯌꯥꯅꯤꯡꯕ ꯃꯑꯣꯡꯗꯅꯦ ꯍꯦꯛ ꯌꯥꯟꯖꯧ." ꯅꯨꯄꯥꯗꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯃꯝꯂꯕ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯋꯥ ꯑꯃꯗ ꯊꯣꯛ ꯑꯃꯨꯛ ꯌꯥꯜꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯑꯩꯈꯣꯏꯅꯤ ꯇꯧꯔꯤ ꯊꯕꯛꯁꯤꯕꯨ ꯑꯣꯟꯊꯣꯛꯄꯒꯤ ꯃꯁꯛ ꯍꯥꯏꯗꯨꯅꯤꯗ꯫ ꯍꯣꯏ, ꯑꯩꯈꯣꯏꯅꯤ ꯇꯧꯔꯤꯁꯦ ꯍꯨꯔꯥꯜꯂꯤꯅꯤ꯫ ꯍꯨꯔꯥꯟꯕꯕꯨ ꯑꯃ ꯃꯊꯦꯡꯗ ꯍꯨꯔꯥꯟꯗ꯭ꯔꯕꯗꯤ ꯀꯩꯅꯣ? ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ꯫ ꯍꯧꯔꯤꯕ ꯋꯥ ꯄꯥꯝꯕꯤ ꯃꯌꯥꯝꯁꯦ ꯂꯩꯀꯥꯏꯒꯤꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯕ ꯃꯇꯝ ꯍꯦꯛꯇꯗ ꯌꯥꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯗ ꯍꯥꯏꯔꯒꯅ ꯋꯥ ꯌꯥꯟꯕꯒꯤ ꯁꯦꯜ ꯈꯔ ꯄꯤꯌꯣꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯈꯣꯏꯗ ꯄꯤꯒꯗꯕ ꯁꯦꯜꯗꯣ ꯄꯥꯝꯃꯨꯗ꯭ꯔꯣ? ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯍꯤꯡ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯅ ꯎꯔꯣꯏꯗꯕ ꯃꯇꯝ ꯑꯁꯤꯗ ꯑꯣꯏꯅ ꯍꯨꯔꯥꯟꯕꯅ ꯐꯠꯇ꯭ꯔꯣ? ꯐꯩꯌꯦ, ꯑꯗꯨꯅꯕꯨ ꯑꯩꯈꯣꯏꯅꯤꯅ ꯍꯧꯖꯤꯛ ꯂꯥꯛꯇꯨꯅ ꯌꯥꯜꯂꯔꯤꯕꯁꯤꯅꯤ꯫ ꯑꯗꯣ ꯃꯁꯤꯒꯤ ꯋꯥꯄꯜ ꯃꯔꯛꯁꯦ ꯏꯃꯝꯒ ꯃꯪꯂꯦ, ꯏꯁꯨꯛꯀ ꯍꯦꯛ ꯁꯨꯛꯂꯦ꯫ ꯑꯀꯤꯕ ꯑꯃꯗꯤ ꯏꯐꯥꯎꯗ ꯐꯥꯎꯗ꯭ꯔꯅꯦ꯫ ꯍꯦꯔꯥ, ꯇꯥꯟꯖꯥꯁꯤꯗ ꯑꯗꯨꯒꯨꯝꯕ ꯋꯥꯒ ꯄꯜꯂꯛꯀꯅꯨꯀꯣ꯫ ꯑꯩꯗꯤ ꯁꯨꯝ ꯀꯤꯖꯕ꯫ ꯅꯪ ꯑꯃ ꯅꯨꯄꯥ ꯅꯠꯇꯕꯗꯧꯅ ꯍꯣꯏꯗꯤꯅꯦ ꯀꯩꯁꯨ ꯀꯤꯕꯤꯗꯦ꯫ ꯀꯅꯥꯅꯣ ꯊꯣꯛꯂꯛꯑꯣ ꯍꯥꯏꯅꯤꯅꯦ ꯑꯩꯗꯤ? ꯃꯃꯥꯏꯗꯨꯗꯕ ꯑꯩꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤꯅ ꯍꯦꯛꯇ ꯆꯕꯠ ꯌꯥꯟꯒꯦ." ꯃꯥꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯅꯥꯀꯜ ꯑꯃꯗꯒꯤ ꯃꯀꯣꯛꯇ ꯐꯤ ꯑꯉꯧꯕ ꯈꯨꯝꯕ ꯅꯨꯄꯤꯗꯨ ꯃꯉꯛ ꯁꯠ ꯍꯥꯏꯊꯔꯛꯏ꯫ ꯑꯗꯨꯒ ꯋꯥ ꯌꯥꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗ ꯍꯥꯏꯔꯛꯏ, "ꯏ, ꯑꯩ ꯑꯁꯤꯕꯨ ꯀꯔꯤꯁꯨ ꯀꯤꯗꯕ ꯁꯥꯕ? ꯑꯩꯒꯤ ꯃꯥꯏꯗ ꯊꯥꯡꯅ ꯆꯕꯠ ꯌꯥꯟꯒꯅꯤ ꯀꯥꯏꯅ? ꯃꯁꯤꯒꯤ ꯅꯨꯄꯥꯅꯤꯁꯦ ꯈꯪꯒꯅꯤ." ꯑꯁꯨꯝꯅ ꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯨꯄꯥꯗꯨꯅ꯫ "ꯍꯦꯔꯥ, ꯅꯪꯁꯨ ꯍꯩ ꯈꯪꯗꯦ ꯍꯩꯗꯤ ꯈꯪꯗꯦ. ꯁꯨꯝ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ. ꯍꯣꯏꯁꯤ, ꯅꯪꯒꯤ ꯋꯥꯗꯨ ꯑꯗꯨꯝ ꯌꯥꯜꯂꯨ." ꯍꯣꯏ, ꯋꯥꯗꯨ ꯀꯣꯛ ꯑꯃꯨꯛ ꯌꯥꯜꯂꯤ꯫ ꯃꯁꯤꯗ ꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯅꯨꯡꯖ꯭ꯔꯦꯡ ꯃꯀꯨꯞꯅ ꯖ꯭ꯋꯥꯏ ꯍꯦꯛ ꯆꯥꯏꯁꯤꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯈꯪꯄ꯭ꯔꯦ ꯍꯦꯛ ꯈꯪꯉꯤ꯫ "ꯑꯦ, ꯀꯩꯅꯣ ꯍꯧꯖꯤꯛ ꯅꯥꯡꯒꯜꯁꯤꯗ ꯆꯥꯏꯔꯛꯂꯤꯕꯗꯨꯕꯣ?" "ꯑꯩꯉꯣꯟꯗꯁꯨ ꯆꯥꯏꯔꯤ, ꯀꯔꯤ ꯑꯣꯏꯔꯖꯥꯠꯅꯣ?" ꯑꯃꯃꯝ ꯃꯔꯛ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯃꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯅꯪꯅ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ. ꯍꯦꯔꯥ, ꯆꯨꯝꯅ ꯋꯥ ꯌꯥꯜꯂꯤꯕ ꯃꯉꯣꯟꯗꯒ ꯇꯥꯏꯅꯔꯛꯀꯅꯨꯗ. ꯌꯥꯔꯦ ꯈꯪꯉꯤ, ꯅꯈꯣꯏ ꯐꯖꯅ ꯈꯪꯕꯖꯥꯠꯅꯤ." ꯍꯥꯏꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯀꯣꯛꯇ ꯐꯤ ꯑꯉꯧꯕ ꯃꯀꯨꯞꯄꯤ ꯅꯨꯄꯤꯗꯨ ꯅꯨꯄꯥ ꯑꯃꯒꯤ ꯍꯛꯆꯥꯡꯗ ꯐꯅꯦꯛ ꯆꯨꯡꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯅꯨꯄꯥ ꯑꯃꯗꯨꯒꯤ ꯍꯛꯆꯥꯡꯗ ꯍꯦꯛꯇ ꯆꯕꯠ ꯌꯥꯟꯕ ꯍꯧꯏ꯫ ꯆꯕꯠ ꯌꯥꯟꯕꯗ ꯃꯍꯥꯛ ꯈꯨꯗꯛ ꯑꯗꯨꯗ ꯍꯦꯛꯇ ꯁꯤꯔꯤ꯫ ꯊꯥꯡ ꯄꯥꯏꯔꯤꯕ ꯅꯨꯄꯥ ꯑꯃꯁꯨ ꯋꯥ ꯃꯁꯤꯡ ꯇꯨꯝꯕ ꯑꯃ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗ ꯐꯠ ꯍꯦꯛꯇ ꯍꯥꯏꯊꯔꯛꯇꯨꯅ ꯃꯊꯕꯥꯛ ꯑꯗꯨꯗ ꯆꯛ ꯌꯨꯡꯗꯨꯅ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯥꯈꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯂꯩꯀꯥꯏ ꯑꯗꯨꯗ
ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯔꯝꯕ ꯊꯣꯛꯆꯥꯎꯒ ꯕꯣꯌꯥꯏꯒꯒꯤ ꯋꯥꯐꯝ ꯑꯗꯨꯅ ꯋꯥ ꯋꯥ ꯅꯤꯟꯈ꯭ꯔꯦ꯫ ꯃꯍꯩ ꯂꯥꯛꯅꯗꯨꯅ ꯋꯥꯄꯜ ꯃꯈꯣꯡ ꯑꯗꯨꯗ ꯌꯦꯡꯅꯩ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯌꯥꯟꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯂꯤ꯫ ꯅꯍꯥ ꯅꯨꯄꯥ ꯑꯃꯅ ꯍꯥꯏ, "ꯏꯁ, ꯁꯤꯗꯤ ꯀꯩꯅꯣꯝꯅꯤꯅ? ꯇꯥ ꯕꯣꯌꯥꯏꯅ ꯇꯥ ꯊꯣꯛꯆꯥꯎꯒꯤ ꯃꯁꯥꯗ ꯁꯨꯝꯅ ꯌꯥꯜꯂꯤꯕ ꯖꯥꯠꯂꯥ?" ꯑꯃꯅ, "ꯍꯣꯏꯅꯦ, ꯃꯥꯒꯤ ꯃꯁꯥꯗꯗꯤ ꯊꯥꯡꯒꯤ ꯗꯥꯛꯐꯝ ꯀꯩꯁꯨ ꯂꯩꯇꯦꯅꯦ꯫ ꯊꯣꯛꯆꯥꯎꯅ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯁꯤꯕ, ꯑꯗꯨꯒ ꯕꯣꯌꯥꯏꯅ ꯋꯥꯁꯥ ꯃꯁꯜ ꯇꯨꯝꯕ ꯑꯃꯅ ꯃꯊꯕꯥꯛ ꯑꯁꯤꯗ ꯌꯨꯡꯗꯨꯅ ꯁꯤꯕ꯫ ꯃꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅꯁꯨ ꯇꯤꯟꯅꯕꯅꯤꯅꯦ꯫ ꯇꯁꯦꯡꯅ ꯃꯈꯣꯏ ꯑꯅꯤꯒꯤꯁꯦ ꯍꯥꯠꯅꯔꯤꯕ ꯖꯥꯠꯂꯥ? ꯃꯥꯟꯗꯦꯕꯣ, ꯑꯗꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯊꯥꯖꯗꯦ." ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ, "ꯈꯨꯜ ꯑꯁꯤꯗ ꯍꯟꯗꯛ ꯃꯔꯛꯇꯤ ꯃꯤꯁꯤꯁꯤꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯀꯠꯂꯛꯏ꯫ ꯃꯁꯤꯒꯤ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯝꯒꯅꯤ꯫ ꯑꯆꯨꯝꯕꯅꯤ ꯈꯨꯔꯥ, ꯋꯥꯁꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯤꯀꯣ, ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯟꯅꯗꯕ ꯌꯥꯔꯣꯏꯗꯧꯏ." ꯑꯁꯨꯝꯅ ꯍꯥꯏꯅꯩ꯫ ꯑꯁꯤꯕ ꯃꯤꯁꯤ ꯑꯗꯨꯕꯨ ꯌꯦꯡꯅꯕ ꯂꯥꯛꯄ ꯃꯤꯁꯨ ꯂꯦꯞꯇꯦ꯫ ꯁꯣꯝꯗꯅ ꯂꯩꯃꯇꯣꯟꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ, "ꯑꯩꯈꯣꯏ ꯃꯄꯥ ꯉꯁꯤꯁꯨ ꯊꯕꯛ ꯆꯠꯄꯤꯔꯣꯏꯗ꯭ꯔꯣ?" "ꯆꯠꯂꯔꯣꯏ, ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯦꯞꯈꯤꯒꯦ." "ꯅꯪ ꯅꯊꯟꯇ ꯁꯤꯗꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯔꯣꯏ." "ꯍꯣꯏ, ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ." "ꯉꯁꯤꯁꯨ ꯃꯈꯥꯔꯣꯝꯒꯤ ꯂꯝꯍꯥꯡ ꯋꯥꯄꯜ ꯃꯈꯣꯡꯗ ꯃꯤ ꯑꯅꯤ ꯁꯤꯔꯒ ꯂꯩꯔꯝꯃꯦ ꯍꯥꯏꯌꯦ." "ꯑꯩꯁꯨ ꯄꯥꯎ ꯇꯥꯔꯦ, ꯉꯁꯥꯏ ꯑꯌꯨꯛ ꯈꯨꯔꯥ ꯆꯥꯎꯕꯅ ꯇꯝꯂꯝꯃꯤ." "ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ ꯑꯗꯨꯅ?" "ꯈꯪꯗꯦ, ꯀꯔꯝꯅꯗꯤ ꯈꯪꯂꯨꯒꯅꯤ? ꯃꯤꯁꯤꯗꯤ ꯆꯥꯗ꯭ꯔ ꯃꯥꯜꯂꯦ." "ꯍꯣꯏꯅꯦ, ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯥꯏꯌꯦ ꯑꯩꯈꯣꯏ ꯃꯄꯥ꯫ ꯈꯨꯜ ꯑꯁꯦ ꯍꯟꯗꯛꯇꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯔꯛꯏ꯫ ꯑꯗꯨꯅ ꯃꯄꯥꯜ ꯊꯣꯛꯄꯗ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ." "ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ." "ꯑꯗꯨꯝꯅꯁꯨ ꯂꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕꯤꯒꯅꯨ, ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ." "ꯍꯣꯏꯗ, ꯑꯩꯁꯨ ꯆꯦꯛꯁꯤꯟꯅꯕ ꯍꯣꯠꯅꯒꯦ." "ꯐꯔꯦꯁꯦ, ꯊꯕꯛ ꯆꯠꯂꯨꯏ ꯍꯥꯏꯅꯁꯨ ꯍꯥꯏꯔꯕꯅꯤꯅ ꯆꯥꯛ ꯊꯣꯡꯅꯕ ꯁꯤꯡ ꯈꯔꯝꯇ ꯈꯥꯏꯗꯣꯛꯄꯤꯔꯝꯃꯨ." "ꯍꯣꯏ, ꯁꯤꯡꯖꯪꯗꯣ ꯈꯔꯝꯇ ꯄꯨꯊꯣꯔꯛꯎ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯃꯅꯤꯡ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯈꯨꯠꯇ ꯌꯣꯝꯄꯥꯛ ꯄꯥꯏꯗꯨꯅ ꯏꯪꯈꯣꯜ ꯑꯗꯨꯗ ꯂꯩꯕꯥꯛ ꯇꯧꯊꯩ꯫ ꯃꯁꯥꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃꯅ ꯌꯩꯁꯤꯜꯂꯛꯄꯒꯨꯝ ꯍꯦꯛ ꯇꯧꯏ꯫ "ꯀꯔꯤꯅꯣ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯁꯤꯅ?" ꯉꯛꯆꯥꯟꯅꯕ ꯑꯃꯗ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯌꯣꯝꯄꯥꯛ ꯑꯗꯨꯅ ꯂꯩꯕꯥꯛꯇ ꯁꯠ ꯍꯥꯏꯊꯔꯛꯏ꯫ ꯃꯗꯨꯗ ꯃꯈꯣꯡ ꯑꯗꯨꯗ ꯍꯦꯛ ꯌꯥꯟꯁꯤꯜꯂꯤ꯫ ꯃꯍꯥꯛ ꯃꯈꯣꯜ ꯊꯣꯛꯅ ꯍꯦꯛ ꯂꯥꯎꯏ꯫ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯃꯥꯒꯤ ꯅꯨꯄꯤ ꯏꯕꯦꯊꯣꯏꯗꯨ ꯃꯄꯨꯔꯣꯏꯕꯅ ꯈꯪꯂꯥꯎ ꯂꯥꯎꯈꯤꯕꯗꯨꯗ ꯀꯔꯤ ꯇꯧꯔꯨꯕ ꯌꯥꯎꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯨꯅ ꯆꯦꯟꯊꯣꯛꯏ꯫ ꯏꯪꯈꯣꯜ ꯑꯗꯣꯝꯗ ꯌꯦꯡꯂꯨꯕꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯏꯪꯈꯣꯜ ꯑꯗꯨꯗ ꯄꯥꯛꯊꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯏ꯫ ꯃꯥꯅ ꯍꯥꯏ, "ꯃꯈꯣꯏꯗꯁꯨ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯦꯟꯁꯤꯜꯂꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ꯫ "ꯀꯩꯗꯧꯔꯒꯦ? ꯁꯤꯗꯤ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯏ ꯊꯣꯛꯂꯦ, ꯃꯈꯣꯏꯗꯁꯨ!" "ꯏꯕꯦꯊꯣꯏ, ꯑꯩ ꯌꯥꯝ ꯅꯥꯔꯦ, ꯏ ꯉꯥꯛꯇ ꯊꯣꯛꯈꯤꯕ ꯇꯥꯔꯦ, ꯃꯈꯣꯏꯗꯁꯨ ꯐꯤꯁꯤꯗ ꯑꯃꯨꯛꯇ ꯀꯤꯁꯤꯟꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯏꯜꯂꯤꯕ ꯐꯤꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯣꯡꯗ ꯏ ꯊꯣꯛꯂꯤꯕꯗꯨꯗ ꯆꯦꯟ ꯍꯦꯛꯇ ꯀꯤꯁꯤꯜꯂꯤ ꯇꯣꯝꯄꯣꯛꯅ꯫ "ꯇꯞꯅ ꯇꯧ ꯏꯕꯦꯊꯣꯏ, ꯁꯤ ꯑꯃꯨꯛꯇ ꯈꯥꯛꯎ, ꯈꯔ ꯌꯦꯡꯂꯒ ꯇꯧꯕꯤꯕ ꯌꯥꯗꯕ꯭ꯔꯥ? ꯑꯩꯁꯨ ꯀꯔꯝꯅꯅꯣ ꯍꯥꯏꯕ ꯈꯪꯍꯧꯗ꯭ꯔꯤ꯫ ꯁꯤ ꯇꯞꯅ ꯍꯧꯒꯠꯁꯤ, ꯃꯪꯒꯣꯜꯗꯨ ꯑꯣꯏꯅ ꯐꯖꯅ ꯐꯝꯂꯨꯁꯤ." "ꯇꯞꯅ ꯆꯤꯡꯈꯠꯂꯨ." ꯏꯕꯦꯊꯣꯏꯅ ꯃꯄꯨꯔꯣꯏꯕꯕꯨ ꯁꯝꯗꯨꯅ ꯃꯪꯒꯣꯜ ꯇꯝꯅ ꯄꯨꯔꯤ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯇꯞꯅ ꯐꯝꯊꯍꯜꯂꯤ꯫ "ꯇꯞꯅ ꯐꯝꯁꯤ." "ꯑꯁ, ꯑꯩ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ." ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯏꯕꯦꯊꯣꯏ, ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯁꯪꯒꯣꯜ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯃꯃꯤ ꯁꯥꯃꯤꯒꯨꯝꯅ ꯆꯪꯈꯤꯕꯒꯨꯝꯅ ꯇꯧꯕ." "ꯀꯔꯤꯕꯣ?" ꯏꯕꯦꯊꯣꯏꯁꯨ ꯁꯪꯒꯣꯜ ꯑꯗꯣꯝꯗ ꯌꯦꯡꯊꯣꯛꯏ, ꯑꯗꯨꯒ ꯍꯥꯏ, "ꯀꯔꯤꯅꯣꯗ, ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ. ꯁꯪꯒꯣꯜ ꯑꯁꯤꯗꯕꯨ ꯀꯅꯥ ꯆꯪꯅꯤ ꯍꯥꯏꯕꯒꯦ?" "ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯈꯪꯗꯦ, ꯑꯩꯒꯤ ꯏꯁꯥꯁꯦ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯏ." "ꯑꯩꯈꯣꯏꯗꯁꯨ ꯅꯪꯁꯦ ꯂꯥꯏ ꯇꯤꯟꯒ ꯑꯣꯛꯅꯔꯕ ꯖꯥꯠꯂꯥ? ꯑꯩ ꯄꯥꯕꯨꯡꯗ ꯍꯥꯏꯒꯦ, ꯃꯥꯏꯕ ꯀꯧꯍꯟꯒꯦ, ꯑꯗꯨꯒ ꯂꯥꯏ ꯑꯃꯨꯛꯇ ꯈꯨꯔꯨꯝꯍꯟꯁꯤ." "ꯌꯥꯅꯤꯗ, ꯀꯔꯤꯁꯨ ꯇꯧꯔꯣꯏ." "ꯀꯔꯤꯒꯤ ꯌꯥꯕꯅꯣ? ꯑꯩ ꯄꯥꯕꯨꯡꯗ ꯍꯥꯏꯒꯦ, ꯑꯅꯥꯕꯗꯨꯕꯨ." "ꯏꯗꯤ ꯈꯔ ꯃꯥꯜꯂꯤ." ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯅꯩ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯈꯨꯜ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥꯗꯦ ꯑꯗꯨꯃꯛ ꯊꯣꯛꯂꯤ꯫ ꯀꯨꯟꯖꯣꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, "ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯅꯗꯤ ꯌꯥꯔꯣꯏ. ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯔꯥ ꯍꯦꯜꯂꯛꯄ ꯁꯣꯏꯔꯣꯏ. ꯑꯗꯨꯅ ꯑꯩ ꯉꯁꯤꯗꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦ." "ꯑꯩꯈꯣꯏ ꯃꯄꯥ, ꯈꯨꯜ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯕꯨ..." "ꯃꯁꯤꯒꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ. ꯉꯔꯥꯡꯗꯣ ꯑꯩꯅ ꯏꯇꯥꯎꯂꯨꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕꯅꯤ꯫ ꯃꯥꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ.
ꯊꯕꯛ ꯁꯨꯕ ꯆꯠꯄꯒꯤ ꯋꯥꯁꯨ ꯑꯃꯨꯛ ꯍꯧꯗꯣꯛꯇꯨꯅ ꯌꯦꯡꯕꯅꯤ ꯃꯇꯝ ꯈꯔꯒ ꯃꯍꯥꯛ ꯂꯦꯞꯈꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯩ ꯏꯊꯟꯗ ꯑꯗꯨꯝ ꯆꯠꯂꯒꯦꯗ ꯑꯩ ꯃꯄꯨꯔꯣꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯂꯩ ꯃꯇꯣꯟꯁꯨ ꯍꯣꯏ ꯍꯥꯏꯅꯗꯨꯃꯛ ꯌꯥꯔꯤ ꯍꯣꯏ ꯐꯔꯦ ꯑꯗꯣ ꯅꯨꯃꯤꯠꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯈꯔ ꯉꯟꯅ ꯌꯨꯝꯗ ꯍꯟꯕꯤꯔꯛꯅꯕ ꯍꯣꯠꯅꯧꯀꯣ ꯊꯦꯡꯕꯤꯔꯛꯀꯅꯨ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯍꯣꯏ ꯍꯣꯏ ꯑꯩꯅ ꯍꯦꯟꯅ ꯈꯪꯉꯤ ꯉꯟꯅ ꯍꯜꯂꯛꯀꯅꯤꯗ ꯅꯃꯥꯅ ꯆꯥꯅꯈꯣꯏ ꯑꯅꯤꯗꯨ ꯌꯨꯝꯗ ꯐꯖ ꯂꯩꯔꯝꯃꯨꯀꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯀꯨꯟꯖꯣ ꯃꯍꯥꯛ ꯃꯊꯟꯇ ꯊꯕꯛ ꯁꯨꯕ ꯑꯃꯨꯛ ꯆꯠꯂꯝꯃꯤ ꯅꯨꯡꯊꯤꯜꯅꯤ ꯄꯥꯈꯪ ꯅꯨꯄꯥ ꯑꯃꯈꯛ ꯃꯈꯣꯜ ꯑꯗꯨ ꯊꯣꯛꯅ ꯂꯥꯎꯗꯨꯅ ꯀꯟꯅ ꯆꯦꯜꯂꯛꯏ ꯑꯩꯒꯤ ꯊꯋꯥꯏꯗꯨꯗꯤ ꯀꯟꯕꯤꯌꯨ ꯑꯩꯒꯤ ꯊꯋꯥꯏꯗꯨꯗꯤ ꯀꯟꯕꯤꯌꯨ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯅꯨꯄꯥ ꯑꯍꯜ ꯑꯃꯅ ꯍꯦꯛ ꯎꯔꯗꯨꯅ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨ ꯀꯟꯅ ꯆꯦꯜꯂꯛꯂꯤꯕꯗꯨꯕꯣ ꯅꯨꯄꯥꯗꯨ ꯃꯤ ꯑꯃ ꯎꯕꯗꯨꯗ ꯃꯊ꯭ꯋꯥꯏꯗꯨ ꯁꯣꯏꯗꯅ ꯍꯤꯡꯂꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯄꯥꯎ ꯇꯝꯃꯤ ꯈꯨꯔꯥ ꯅꯨꯄꯤ ꯑꯃ ꯁꯤ ꯂꯩꯍꯧꯔꯤ ꯃꯥꯁꯨ ꯏꯉꯛꯅ ꯀꯗꯥꯏꯗꯅꯣ ꯅꯨꯄꯤ ꯍꯥꯏꯕꯕꯣ ꯋꯥꯄꯜ ꯃꯔꯛꯇ ꯅꯨꯄꯤ ꯑꯃ ꯂꯩꯍꯧꯔꯤ ꯅꯨꯄꯤ ꯑꯃ ꯂꯩꯍꯧꯔꯒ ꯅꯪꯅ ꯑꯗꯨꯛ ꯄꯥꯈꯠꯂꯤꯕꯗꯨ ꯀꯔꯤꯒꯤ ꯅꯨꯄꯤꯗꯤ ꯅꯠꯇꯦ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯌꯥꯝꯅ ꯀꯤꯖꯩ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯔꯤ ꯅꯪꯒꯤ ꯋꯥꯗꯣ ꯑꯃꯨꯛꯇ ꯃꯔꯤꯛ ꯆꯨꯝꯅ ꯇꯝꯃꯨ ꯀꯩꯗꯧꯒꯦ ꯈꯨꯔꯥ ꯊꯋꯥꯏꯔ ꯃꯤꯔ ꯈꯪꯗꯦ ꯑꯩ ꯌꯥꯝꯅ ꯀꯤꯔꯤ ꯋꯥꯄꯜ ꯃꯔꯛꯇ ꯊꯋꯥꯏꯁꯦ ꯃꯥꯡꯂꯝꯒꯅꯤꯗ ꯑꯩ ꯆꯠꯂꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯈꯣꯡꯅ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯈꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯖꯍꯧꯏ ꯃꯃꯩ ꯃꯀꯣꯛꯄꯨ ꯑꯃꯗ ꯁꯝꯅꯗ꯭ꯔꯦꯅꯦ ꯃꯍꯥꯛꯅ ꯍꯥꯏꯔꯝꯂꯤ ꯃꯌꯥꯝꯁꯦ ꯑꯩꯕꯨ ꯑꯣꯏꯅ ꯀꯣꯛ ꯉꯥꯎꯍꯟꯕꯤꯔꯤ ꯊꯋꯥꯏ ꯀꯥꯏꯅꯁꯨ ꯍꯥꯏꯔꯤ ꯑꯩꯕꯨ ꯋꯥꯄꯜ ꯃꯔꯛ ꯑꯗꯣꯝꯗ ꯆꯠꯇꯨꯅ ꯌꯦꯡꯂꯨꯈꯤꯁꯤꯔꯅꯦ ꯑꯣꯏꯔꯣꯏꯗ ꯃꯁꯤ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯑꯣꯏꯅ ꯃꯍꯥꯛ ꯆꯪꯈꯤ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈ꯭ꯔꯦ ꯂꯩ ꯃꯇꯣꯟ ꯃꯄꯨꯔꯣꯏꯕꯕꯨ ꯍꯜꯂꯛꯄ ꯃꯍꯥꯛ ꯉꯥꯏꯔꯤ ꯃꯅꯥꯛꯇ ꯊꯧꯃꯩ ꯑꯃ ꯊꯥꯜꯂꯤ ꯑꯗꯨꯝ ꯐꯖꯅ ꯑꯩꯅ ꯈꯔ ꯉꯟꯅ ꯍꯟꯕꯤꯔꯛꯎꯀꯣꯅ ꯍꯥꯏꯈ꯭ꯔꯒ ꯃꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯃꯤ ꯃꯝꯁꯤꯟꯈꯤꯕꯁꯨ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯃꯍꯥꯛꯄꯨ ꯀꯗꯥꯏ ꯌꯧꯔꯛꯂꯕꯖꯥꯠꯅꯣ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯄꯥꯈꯠꯆꯅ ꯃꯄꯨꯔꯣꯏꯕꯕꯨ ꯂꯥꯛꯄ ꯃꯍꯥꯛ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ ꯁꯣꯝꯗꯅ ꯀꯨꯟꯖꯣ ꯂꯝꯕꯤꯗꯨꯗ ꯍꯜꯂꯛꯏ ꯃꯝꯁꯨ ꯃꯝꯊꯣꯛꯈ꯭ꯔꯦ ꯂꯝꯕꯤ ꯂꯝꯍꯥꯡ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯟꯗ ꯍꯜꯂꯛꯄꯗꯨꯗ ꯃꯁꯥꯗꯨ ꯈꯔꯗꯤ ꯈꯧꯇꯛ ꯆꯥꯕ ꯑꯃ ꯏꯐꯥꯎ ꯐꯥꯎꯏ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯈꯨꯜ ꯑꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯂꯦꯞꯇ꯭ꯔꯤꯕꯅꯤ ꯑꯀꯤꯕꯗꯤ ꯈꯔ ꯃꯈꯩ ꯐꯥꯎꯖꯩ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯜꯂꯛꯄꯁꯤꯗ ꯋꯥꯄꯜ ꯃꯔꯛ ꯌꯧꯔꯛꯄꯁꯤꯗ ꯂꯩꯔꯤꯕ ꯋꯥꯄꯜ ꯑꯗꯣꯝꯗ ꯃꯤ ꯃꯥꯟꯕ ꯑꯃ ꯆꯪꯈ꯭ꯔꯤꯕꯗꯨ ꯃꯥꯅ ꯍꯦꯛ ꯎꯔꯨꯔꯤ ꯀꯅꯥꯅꯣ ꯋꯥꯄꯜ ꯃꯔꯛ ꯑꯁꯤ ꯆꯪꯈ꯭ꯔꯤꯕꯁꯤ ꯀꯅꯥꯅꯣ ꯃꯤꯗꯤ ꯃꯥꯟꯈ꯭ꯔꯦꯗ ꯃꯁꯤ ꯂꯨꯅ ꯇꯨꯃꯤꯟꯅ ꯍꯦꯛꯇ ꯌꯦꯡꯂꯒꯦ ꯑꯩ ꯃꯁꯥꯗ ꯈꯪꯅꯤꯡꯕ ꯑꯃ ꯐꯥꯎꯅ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯄꯥꯛꯊꯗꯨꯅ ꯃꯍꯥꯛ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯋꯥꯄꯜ ꯃꯔꯛ ꯑꯗꯣꯝꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯂꯩꯔꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒꯅꯤ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗꯒꯤ ꯐꯤꯔꯨꯛ ꯈꯨꯝꯕꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯏ ꯃꯈꯨꯠ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯥꯏꯗꯨꯅ ꯆꯥꯏꯕꯒꯨꯝꯅꯁꯨ ꯇꯧꯏ ꯑꯗꯨꯒ ꯃꯍꯥꯛ ꯈꯨꯜ ꯑꯗꯨꯝꯅ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯈꯤ ꯀꯨꯟꯖꯣ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯔꯤ ꯅꯨꯄꯤꯅꯤꯅꯦ ꯀꯔꯝꯅ ꯋꯥꯄꯜ ꯃꯔꯛ ꯑꯁꯤꯗꯒꯤ ꯈꯨꯜ ꯑꯁꯣꯝꯗ ꯁꯨꯝ ꯆꯠꯈ꯭ꯔꯦ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣꯅꯦ ꯁꯣꯝꯗꯅ ꯂꯩ ꯃꯇꯣꯟꯗꯨ ꯐꯃꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯐꯝꯂꯤ ꯃꯥꯒꯤ ꯃꯊꯃꯣꯏ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯑꯗꯨꯛ ꯊꯦꯡꯂꯕꯗꯨ ꯐꯥꯎꯕ ꯃꯄꯨꯔꯣꯏꯕꯅ ꯌꯨꯝꯗ ꯍꯜꯂꯛꯇꯕꯗꯨꯗ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯂꯩꯇꯥꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯝꯂꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯃꯍꯥꯛꯇꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯔꯝꯒꯅꯨꯀꯣ ꯃꯊꯃꯣꯏ ꯅꯨꯡꯗ ꯁꯤꯟꯕꯤꯕ ꯃꯄꯨ ꯃꯥꯕꯨ ꯅꯤꯡꯖꯗꯨꯅ ꯃꯍꯥꯛ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨ ꯏꯀꯥꯟ ꯍꯦꯛ ꯀꯥꯟꯅꯗꯅ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯃꯨꯛ ꯊꯣꯛꯂꯛꯏ ꯃꯗꯨꯕꯨ ꯎꯕꯗ ꯀꯨꯟꯖꯣꯅ ꯅꯨꯄꯥ ꯑꯃꯃꯨꯛ ꯃꯍꯥꯛꯅꯤ ꯉꯁꯥꯏ ꯋꯥꯄꯜ ꯃꯔꯛ ꯑꯁꯤ ꯆꯪꯈꯤꯕꯗꯣ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯗꯤ ꯂꯣꯟꯅ ꯇꯧꯔꯦ ꯃꯍꯥꯛꯁꯨ ꯇꯞꯅ ꯍꯧꯒꯠꯂꯤ ꯃꯥꯡꯗ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯥꯗꯨ ꯇꯥꯏꯕꯪ ꯃꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯊꯥꯖꯕꯅꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯃꯤ ꯑꯣꯏꯒꯅꯤ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯃ ꯊꯣꯛꯈꯤꯕꯗꯣ ꯃꯍꯥꯛꯅ ꯁꯥꯟꯅꯕ ꯐꯠꯇꯕ ꯂꯥꯏ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯤꯕ ꯂꯪꯂꯥ ꯂꯪꯖꯤꯜ ꯈꯪꯗꯅ ꯃꯤ ꯀꯌꯥ ꯁꯤꯔꯤꯕꯁꯦ ꯅꯨꯄꯥ ꯑꯁꯤꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯍꯥꯛꯅ ꯁꯥꯟꯅꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏꯁꯤꯕꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯕꯅꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯂꯦꯝꯅ ꯊꯥꯕ ꯌꯥꯗꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯥꯕꯨ ꯐꯥꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯅꯨꯄꯥꯗꯨꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯩ ꯅꯨꯄꯥꯗꯨꯁꯨ ꯃꯃꯥꯡ ꯊꯪꯅ ꯑꯗꯨꯃꯛ ꯆꯠꯂꯤ ꯀꯨꯟꯖꯣꯅ ꯃꯇꯥꯡ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨꯅ ꯃꯥꯡꯗ ꯆꯠꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯍꯦꯛꯇ ꯀꯟꯊꯩ ꯑꯗꯨꯝꯅ ꯇꯧꯔꯕꯗ ꯅꯨꯄꯥꯗꯨ ꯂꯩꯃꯥꯏꯗ ꯍꯩꯊꯈꯤ ꯀꯨꯟꯖꯣꯅ
ꯈꯪꯂꯕ꯭ꯔꯥ ꯑꯩ ꯍꯨꯔꯥꯟꯕ ꯂꯥꯏꯁꯥꯟꯅꯕ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ ꯅꯪ ꯉꯁꯤ ꯀꯗꯣꯝꯗ ꯆꯦꯟꯗꯧꯔꯤ ꯅꯪ ꯍꯧꯖꯤꯛ ꯈꯨꯜ ꯂꯩꯀꯥꯏ ꯈꯪꯅꯕ ꯑꯩꯅ ꯂꯥꯎꯒꯅꯤ ꯂꯥꯎ ꯈꯨꯜꯇꯝ ꯅꯪ ꯆꯠꯀꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯑꯗꯨꯒ ꯈꯨꯜ ꯇꯝꯅ ꯄꯨꯔꯝꯃꯤ ꯈꯨꯜ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯀꯨꯟꯖꯣꯅ ꯃꯤꯌꯥꯝ ꯇꯥꯅꯕ ꯃꯈꯨꯜ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯎꯔꯕꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗꯨ ꯂꯣꯏꯅ ꯊꯣꯛꯅꯔꯛꯏ ꯂꯩ ꯃꯇꯣꯟꯁꯨ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯄꯨꯔꯣꯏꯕꯒꯤꯅꯤ ꯈꯪꯂꯕꯗ ꯃꯈꯨꯠꯇ ꯃꯩꯅꯝ ꯑꯃ ꯄꯥꯏꯗꯨꯅ ꯌꯥꯝ ꯄꯥꯈꯠꯅ ꯁꯣꯔꯣꯛ ꯇꯝꯅ ꯆꯦꯟꯊꯣꯛꯏ ꯃꯐꯝꯗꯨ ꯃꯤꯌꯥꯝ ꯁꯨꯅ ꯇꯤꯜꯂꯤ ꯀꯨꯟꯖꯣꯅ ꯃꯤꯌꯥꯝꯅ ꯑꯁꯦꯡꯕ ꯃꯐꯝ ꯄꯨꯝꯕ ꯍꯥꯏꯔꯤ ꯃꯐꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯃꯐꯝ ꯑꯗꯨꯗ ꯇꯤꯟꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯅꯍꯥꯁꯤꯡ ꯑꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯗꯨꯅ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯐꯨꯕ ꯍꯦꯛꯇ ꯍꯧꯏ ꯈꯨꯜ ꯂꯩꯀꯥꯏꯁꯤꯕꯨ ꯑꯋꯥꯐꯝꯗ ꯇꯥꯅꯕ ꯁꯤꯟꯕ ꯃꯤꯁꯤ ꯃꯤꯅ ꯀꯌꯥꯝ ꯊꯣꯛꯍꯟꯕ ꯅꯪ ꯑꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ ꯅꯪꯗꯗꯤ ꯍꯩ ꯈꯣꯏꯁꯥꯎꯅꯔꯕ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯗꯨꯝꯅ ꯐꯨꯕ ꯀꯥꯎꯕ ꯇꯧꯕꯗꯨꯗ ꯈꯨꯗꯛ ꯑꯗꯨ ꯅꯨꯄꯥꯗꯨ ꯁꯤꯔꯤ ꯑꯍꯜ ꯑꯃꯅ ꯕꯨꯡꯉꯣ ꯂꯦꯞꯂꯣ ꯁꯣꯔ ꯍꯣꯟꯕ ꯂꯦꯞꯈ꯭ꯔ ꯃꯥꯜꯂꯦ ꯃꯥꯏꯕ ꯁꯥꯁꯤꯟꯅꯔꯒ ꯑꯁꯤꯒꯨꯝꯕ ꯑꯔꯣꯟꯕ ꯐꯠꯇꯕ ꯂꯤꯆꯠ ꯅꯪꯗ ꯁꯤꯔꯒ ꯐꯒꯗꯧꯅꯤ ꯃꯥꯕꯨ ꯍꯥꯠꯄꯗ ꯃꯤꯌꯥꯝ ꯑꯗꯨ ꯍꯔꯥꯎꯅꯩ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯅ ꯀꯨꯟꯖꯨꯕꯨ ꯊꯥꯒꯠꯅꯩ ꯂꯩꯃꯇꯣꯟꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯁꯤꯜꯂꯤ ꯏꯪꯒꯤꯠ ꯑꯃ ꯄꯤꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯃꯌꯨꯝ ꯇꯝꯅ ꯄꯨꯁꯤꯟꯈꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯌꯦꯡꯅꯔꯤ ꯑꯁꯨꯝꯅ ꯃꯄꯥꯜꯊꯣꯡꯗ ꯑꯐꯕ ꯁꯥꯕ ꯃꯅꯨꯡꯗꯅ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯕ ꯃꯥꯏꯕ ꯍꯩꯇꯣꯟꯗꯨ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯐꯨꯕꯗꯒꯤ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ ꯅꯨꯡꯁ꯭ꯔꯦꯡ ꯆꯥꯏꯕꯤ ꯐꯠꯇꯕꯤ ꯂꯥꯏ ꯃꯍꯥꯛꯁꯨ ꯃꯥꯕꯨ ꯐꯥꯗꯨꯅ ꯄꯨꯟꯗꯨꯅ ꯊꯝꯂꯝꯂꯕꯗꯣ ꯂꯪꯂꯥ ꯂꯪꯖꯤꯜ ꯇꯠꯄꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯌꯨꯛꯀꯤ ꯏꯪꯂꯕ ꯂꯩꯆꯤꯜ ꯃꯔꯛ ꯑꯗꯨꯗ ꯊꯔꯤꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯁꯥ ꯆꯥꯏꯊꯔꯒ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ ꯁꯨꯃꯥꯡ ꯑꯀꯣꯏꯕꯗꯨ ꯋꯥꯏ ꯇꯩꯊꯣꯛꯂꯒ ꯃꯩꯔꯥ ꯀꯠꯂꯤ ꯃꯦꯡꯀ꯭ꯔꯨꯞꯀꯤ ꯅꯨꯡꯁꯤꯔꯕ ꯃꯅꯝ ꯑꯗꯨꯅ ꯑꯌꯨꯛꯀꯤ ꯏꯪꯂꯕ ꯃꯔꯛ ꯑꯗꯨꯗ ꯅꯨꯡꯁꯤꯅꯕꯒꯤ ꯄꯥꯎꯖꯦꯜ ꯆꯦꯟꯕꯒꯨꯝꯅ ꯃꯅꯤꯡꯇꯝꯅ ꯄꯥꯏꯈꯠꯂꯤ ꯃꯩꯈꯨꯅ ꯊꯥꯔꯤꯛꯀꯤ ꯃꯃꯥꯗꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯋꯥ ꯍꯥꯏꯔꯛꯏ ꯃꯦꯡꯀ꯭ꯔꯨꯞꯇꯨꯕꯨ ꯀꯌꯥꯝ ꯌꯥꯝ ꯍꯥꯞꯆꯤꯜꯂꯤꯅꯣ ꯃꯅꯝꯗꯨꯅ ꯇꯨꯝꯐꯝ ꯈꯪꯗꯦꯀꯣ ꯏꯃꯥ ꯌꯥꯝꯅ ꯀꯩꯁꯨ ꯍꯥꯞꯄ ꯅꯠꯇꯦ ꯌꯥꯔꯦ ꯅꯆꯤꯟꯗꯨ ꯈꯨꯃꯟ ꯅꯆꯦ ꯊꯕꯛ ꯆꯠꯇꯣꯏꯅꯤ ꯆꯥꯛꯇꯣ ꯉꯟꯅ ꯊꯣꯡꯂꯨꯔꯣ ꯍꯣꯏ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯅꯤ ꯑꯗꯨꯗꯤ ꯆꯥꯛꯇꯣ ꯍꯥꯟꯅ ꯊꯥꯒꯠꯂꯝꯃꯨ ꯅꯆꯦꯗꯅꯦ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯅꯤꯡꯒꯦꯅ ꯏꯃꯥ ꯍꯪꯂꯛꯈꯤꯒꯦ ꯆꯠꯂꯨ ꯃꯤ ꯊꯕꯛ ꯆꯠꯄ ꯅꯪꯉꯣꯏꯀꯣ ꯊꯨꯅ ꯊꯣꯡꯂꯨꯔꯣ ꯊꯥꯔꯤꯛꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯃꯃꯥꯗꯨ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯂꯣꯏꯖꯤꯡꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯏꯕꯦꯝꯃ ꯍꯧꯒꯠꯂꯣꯅꯦ ꯊꯕꯛ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ ꯃꯇꯝꯁꯦ ꯊꯦꯡꯂꯕꯅꯤ ꯍꯧꯒꯠꯂꯣ ꯑꯁ ꯏꯃꯥ ꯑꯁ ꯌꯥꯝ ꯉꯜꯂꯤꯁꯤꯕꯨ ꯉꯥꯛꯇꯪ ꯇꯨꯝꯈꯤꯒꯦ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯒꯅꯦ ꯉꯥꯏꯍꯥꯛ ꯇꯨꯝꯊꯣꯛꯂꯣ ꯑꯗꯣ ꯅꯪꯕꯨ ꯀꯩ ꯏꯟꯁꯥꯡ ꯆꯥꯅꯤꯡꯒꯦ ꯅꯅꯥꯎ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯈ꯭ꯔꯕꯅꯦ ꯀꯔꯤ ꯆꯥꯅꯤꯡꯂꯤꯅꯣ ꯍꯥꯏꯔꯛꯑꯣ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯆꯥꯁꯦ ꯌꯦꯔꯨꯝ ꯑꯃ ꯉꯧꯔꯒ ꯑꯩꯅ ꯉꯔꯥꯡ ꯊꯕꯛ ꯍꯜꯂꯛꯄꯗ ꯂꯩꯔꯛꯄ ꯌꯣꯡꯆꯥꯛꯇꯣ ꯑꯗꯨꯗꯨꯃ ꯁꯤꯡꯖꯨ ꯇꯧꯔꯒ ꯍꯥꯎꯅ ꯆꯥꯅꯤꯡꯉꯤ ꯍꯣꯏ ꯑꯗꯨꯗꯤ ꯅꯅꯥꯎ ꯅꯨꯄꯤꯗ ꯍꯥꯏꯔꯨꯔꯒꯦꯀꯣ ꯍꯧꯒꯠꯅꯕ ꯇꯧꯔꯣ ꯅꯪꯁꯨ ꯏꯁꯤꯡ ꯑꯁꯥꯕꯗꯒꯅꯦ ꯂꯨꯝꯍꯜꯂꯝꯃꯒꯦ ꯏꯔꯨꯖꯅꯕ ꯍꯣꯏ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯊꯥꯔꯤꯛ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ ꯃꯃꯥꯗꯨ ꯆꯪꯂꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯆꯥ ꯇꯣꯝꯕꯤ ꯅꯆꯦꯒꯤ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯊꯥꯒꯠꯂꯣ ꯏꯟꯁꯥꯡꯗꯣ ꯏꯃꯥ ꯀꯩꯊꯦꯜ ꯃꯆꯥꯗ ꯊꯣꯛꯂꯨꯒꯦ ꯑꯗꯨꯒ ꯂꯩꯔꯛꯂꯒꯦ ꯅꯆꯦꯅ ꯉꯔꯥꯡ ꯂꯩꯔꯛꯄ ꯌꯣꯡꯆꯥꯛꯇꯣ ꯐꯖꯅ ꯁꯤꯡꯖꯨ ꯇꯧꯀꯣ ꯍꯥꯎꯇ꯭ꯔꯗꯤ ꯅꯆꯦꯅ ꯑꯃꯨꯛ ꯉꯥꯡꯅꯤꯀꯣ ꯏꯃꯥ ꯊꯣꯛꯏ ꯆꯥꯛ ꯊꯥꯒꯠꯇ꯭ꯔꯤꯉꯩꯗ ꯏꯁꯤꯡꯁꯦ ꯊꯥꯡꯒꯠꯂꯝꯃꯁꯨ ꯐꯗꯧꯅꯤ ꯑꯩꯈꯣꯏ ꯄꯥꯕꯗꯨꯅ ꯁꯪꯒꯣꯏꯗ ꯃꯩ ꯍꯧꯒꯠꯂꯤ ꯖꯥꯠꯂꯥ ꯊꯥꯔꯤꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯄꯥꯅ ꯃꯩ ꯇꯦꯛꯂꯒ ꯂꯩꯕꯗꯨꯗ ꯈꯣꯡꯍꯥꯝꯕꯨꯅ ꯏꯁꯤꯡ ꯍꯥꯞꯂꯒ ꯄꯨꯔꯛꯏ ꯏꯁꯤꯡ ꯂꯨꯝꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯩꯇꯥꯟꯒꯁꯦ ꯉꯥꯡꯁꯪ ꯉꯥꯡꯅ ꯂꯩꯔꯦ ꯀꯔꯥꯏ ꯁ꯭ꯋꯥꯏꯗ ꯌꯥꯏꯁꯤꯟꯕꯤꯔꯒꯦ ꯌꯥꯏꯗ꯭ꯔꯁꯨ ꯌꯣꯠꯁꯕꯤꯁꯤ ꯇꯧꯔꯒ ꯊꯥꯡꯒꯠꯂꯣ ꯏꯆꯦ ꯏꯔꯨꯖꯅꯕꯅꯤ ꯃꯥ ꯍꯧꯒꯠꯂꯛꯄꯗ ꯏꯁꯤꯡ ꯁꯥꯗ꯭ꯔꯗꯤ ꯏꯁꯧ ꯑꯃ ꯂꯥꯡꯉꯛꯀꯅꯤ ꯅꯆꯦꯒꯤꯅꯦ ꯍꯥꯏꯕ ꯊꯥꯡꯒꯠꯂꯧꯁꯤ ꯁꯤꯗ ꯅꯃꯥꯗꯨꯅ ꯀꯗꯥꯏꯗꯅꯣ ꯊꯣꯛꯈ꯭ꯔꯤꯕꯗꯨꯅ ꯀꯩꯊꯦꯜ ꯃꯆꯥꯗꯒꯤ ꯏꯟꯁꯥꯡ ꯂꯩꯔꯨꯅꯤ ꯍꯥꯏꯕꯅꯤ ꯕꯥꯕꯥ ꯑꯩ ꯆꯥꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯃꯩꯗꯣ ꯀꯟꯅ ꯑꯗꯨꯝ ꯊꯥꯔꯒ ꯏꯁꯤꯡꯁꯦ ꯊꯨꯅ ꯁꯥꯍꯜꯂꯨꯀꯣ ꯄꯥꯕꯥ ꯍꯣꯏ ꯁꯥꯍꯟꯒꯦ ꯀꯩꯗꯧꯔꯒꯦ ꯁꯣꯝꯗ ꯃꯃꯥꯗꯣ ꯀꯩꯊꯦꯜ ꯃꯆꯥꯗ ꯏꯟꯁꯥꯡ ꯂꯩꯔꯤ ꯂꯩꯀꯥꯏꯒꯤ ꯃꯧ ꯈꯔ ꯄꯣꯠ ꯂꯩꯕ ꯂꯥꯛꯏ ꯃꯧ ꯑꯃꯅ ꯀꯧꯔꯛꯂꯒ ꯋꯥꯔꯤ ꯁꯥꯔꯛꯏ ꯍꯩꯃꯥ ꯏꯆꯦ ꯏꯟꯁꯥꯡ ꯂꯩꯕ ꯊꯣꯛꯂꯛꯂꯤꯕ꯭ꯔꯣ ꯅꯆꯥꯅꯨꯄꯤ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯖꯔꯝꯅꯤꯗꯀꯣ ꯍꯣꯏ ꯏꯆꯥꯅꯨꯄꯤ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦ ꯅꯍꯥꯟꯋꯥꯏ ꯃꯃꯥ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯋꯥꯔꯛꯍꯧꯕꯗꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯜꯁꯤꯃꯗꯤ ꯃꯤ ꯑꯣꯏꯔꯦ ꯊꯥꯔꯤꯛꯇꯤ ꯀꯔꯤ ꯇꯧꯔꯤꯒꯦ ꯏꯆꯦ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕ꯭ꯔꯣ
Yumda lay, mana karam thokdoino khangde. Masedongna lairek laissuda haithoi singthoi basu taude. Ithak irang amada tawraga lay. Ngangna basu yade. Izanupi ahalna ipha phaiko. Masaksu man ihen hel. Ado ay halam lagi ko. Isa thabak satpa nangnanaba insangse thongludoini sale sale. Mawamana. Masina niya. Ama tawre masagi wari ngakta. Nate. Thabak tawri masasya. Magi khakla haibanita. Ay dina taningdabana loiri. O taningde hairadi kay wari saba hauroino. Tumin dum naisin bayabsi. Wari saba hauradi masagi wari sarkan haisya. Khangdraba haibani. Atay dunam. O yare. Taningdaba migidi wari sanaroisi. Adugi saruk laigadok poikra lainaraganya yum-yumna sangnakhrasi kay kandabada. Mausingdu makoy masen. Amana mahay amana mukhum tawnadun lay. Potpham phamliba hanubiduna soli hairai. Hai, mauna khoibo ayuki saka thongloidro. Adwaiduda miwa ngangnadan lairido. Laigadaba insaksi lairaga kok satkho. Ayuksida miwa ngangnabagi yakpa khonjeldo nakongsia yaisalline. Mawamana chalaro silaw. Asigi hanubisia isaw langi. No insang laiba loinarabro aigidi loire. Loire lao salasi. Somda thariki mamadu mayam yorakladuna chakumda insang bisalamlaga sangoida maitik pusanglei. Mama, nasan pi haldi lusin haurabro. Lusin haure. Nasidi moigi thabong phamda karino kumhai malayi aduki ki hauri. Isa tombina sak thonglibudo nangsu khara mateng pangsulsu saludana. Karino ai iru kaluzade madum thongjasani kaiba. Thabak hairesa tawnate. Aina nahan waidagi thong dan laiduni. Haujikti ai sak thongbagi matam natre. Natloi. Nasanupi ahalna sabagi kon phengli. Amotpa phirol subiri. Nate. Aina haibadi nasanupi atombisida nangni yengliba mi yengdo karino haibanida. Hey, lekai mina kari yam ngangnei ko. Nasa thabak tawbagi warina wai sairena yam hainei ko. Mina su nangse nungsidabana loirabani. Moida nungsibiyo haide. Aigi mangda nganglakpa oyo masamdo sietana phoidatke. Aingondadi mini hinjinba yaroi. He mapa nangsu wa ngangba yaroi ko. Nasanupi atombisia aina warakpada lawdraba. Lamyam henba ngangni asi. Aduna wa ngangbirakanu haisini. Loisingna. Ima, baba, aisalukige. Yengo aigi pirose phazarabra ima. Phazare isan yeli. Phaneknaga phazariba. Pi masunaga marol ama phazariba. Lao ima manam nambirage. Loisingdo mamada manam namhalaga satkre Tharik imungdagi thoglei. Ima chaksa khiroidro. Saradongni. Asuk yam thengla sifau sadradi kaidau leidoino. Thiram changagi. Mapa chaksa thoklunab tawrasila. Mama mapa anisu chakhumda saksa basanglei. Tharik magi sak haidokpa loiraga chanaba phamthare. Karino tombi nangi sak mayam sidi. Si loina sardi nabukto kairani. Nasina sel talaga nangni yumsida mirem oina leiraga sumaina yam chathodi yaroi. Matungdadi sumaina yam sagano. Imana ibani sak puna sa sisu yade. Aduda imagi sakto horen oktrasu aingondagi hapnabana thidorakpani. Nachin kumbadi haikraba. Ising litiduni ha. Nanga igadi kaidobi sak samina doiba. Aina haiba indaba miganya aiga chak samina de. Mama yare kaidorake sak sumina saro. Angangsi sak saba ngamlaroi ni nangbo. Nang kai khangge. Aina mapa nang wangang lakanun haiba natro. Nasanupi ahalgi maral saribanina tumina dum layo. Kari nahan waina nupi ngakta puena hanna phau yengke. Aina wana migi thabak sudana isanupi ahalsya mahi tamhalaiba khangidana wangang lakanu harisini aina. Tharikna. Ima isedo uliba minungsido aingona su upiradi aisu imana haiba kaygi yaroidoino. Isin hek thabak tawkhibadagi aise yumsigi minaidona khalakpa natro. Isai tamba satle oiroi khatli. Irang tawi hairaga thingbiba. Narik tame. Khara solakpa yaubada oiroi namuk tokhanbiba. Aise imana poktabana sadangna otise kayam kaino otkidoino. Haima. Hare! Sigi wangang sibu angagi wangang lahai banida.
ꯃꯤꯅ ꯏꯟꯁꯤꯟꯕꯒꯤ ꯋꯥ ꯉꯥꯡꯂꯛꯀꯅꯨꯀꯣ ꯉꯥꯡꯂꯛꯀꯅꯨ ꯅꯪꯉꯣꯟꯗ ꯏꯟꯁꯤꯜꯂꯤꯕ ꯃꯤꯁꯤꯡꯗꯨꯁꯨ ꯑꯩꯅ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯈꯠꯅꯔꯨꯕ ꯌꯥꯗꯕꯒꯤꯅꯦ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤꯀꯣ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯂꯛꯄꯗ ꯃꯤ ꯄꯛꯂꯒ ꯉꯥꯡꯂꯛꯀꯅꯨ ꯀꯅꯥꯅꯁꯨ ꯀꯩꯝꯇ ꯏꯟꯁꯤꯜꯂꯛꯄ ꯂꯩꯇꯦ ꯏꯅꯦ ꯄꯤꯁꯛ ꯍꯣꯏꯗ ꯑꯩꯅ ꯍꯦꯛ ꯆꯠꯄꯗꯨꯗ ꯃꯣꯏꯅ ꯏꯟꯁꯤꯜꯂꯛꯄ ꯃꯥꯜꯂꯤꯗꯣ ꯀꯩꯁꯨ ꯏꯟꯁꯤꯟꯗꯦ ꯏꯃꯥꯒꯤ ꯁꯤꯒꯨꯝꯕ ꯃꯑꯣꯡꯁꯤꯗꯅꯤ ꯏꯅꯦ ꯄꯤꯁꯛꯅꯁꯨ ꯃꯈꯣꯏꯗ ꯆꯪꯂꯛꯀꯅꯣꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯤꯁꯦ ꯃꯁꯤ ꯃꯆꯤꯟ ꯌꯥꯝ ꯈꯨꯝꯃꯤꯅꯦ ꯃꯁꯦ ꯍꯤꯟꯖꯥꯡ ꯌꯥꯎꯕ ꯇꯦꯡꯀꯣꯠꯁꯤꯅꯅꯦ ꯃꯀꯣꯛꯁꯤ ꯍꯩꯖꯤꯟꯕꯨ ꯆꯥꯛꯇꯣ ꯇꯨꯃꯤꯟꯅ ꯆꯥꯕ ꯌꯥꯗ꯭ꯔꯥ ꯍꯥ ꯑꯩꯁꯤ ꯌꯥꯝ ꯁꯥꯊꯤꯕ ꯃꯤꯅꯤꯀꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯥꯎꯍꯜꯂꯛꯀꯅꯨ ꯌꯥꯔꯦ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯏꯃꯥꯒ ꯄꯥꯕꯒ ꯆꯥꯍꯧꯔꯣ ꯆꯥꯅꯤꯡꯉ ꯆꯥꯎ ꯆꯥꯅꯤꯡꯗ꯭ꯔ ꯇꯣꯛꯎꯅ ꯑꯩꯅ ꯊꯦꯝꯂꯒ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯀꯥꯏꯅ ꯍꯥꯏꯕꯤꯔꯅꯤ ꯁꯤꯅꯤꯅꯦ ꯃꯃꯥ ꯑꯣ ꯀꯔꯤꯅꯣ ꯅꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯅ ꯈꯨꯝꯂꯤ ꯋꯥꯗꯣ ꯇꯥꯍꯧꯔꯦꯗꯅ ꯅꯍꯥꯟꯈꯩ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯑꯗꯨꯝ ꯈꯟꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯃꯤꯠꯇꯨꯗ ꯅꯈꯣꯡꯗꯨ ꯎꯔꯕꯅꯤꯅ ꯈꯪ ꯂꯩꯅꯤꯅꯦ ꯃꯄꯥ ꯑꯣꯏꯕ ꯃꯍꯥꯛꯁꯨ ꯋꯥ ꯃꯈꯥ ꯀꯔꯤꯁꯨ ꯇꯥꯖꯕ ꯉꯝꯗꯦ ꯃꯃꯥ ꯏꯕꯦꯝꯃ ꯃꯍꯥꯛꯅ ꯉꯝꯅ ꯌꯨꯝ ꯑꯁꯤ ꯄꯥꯟꯕꯅ ꯌꯨꯝꯕꯨꯔꯦꯜ ꯑꯣꯏꯔꯤꯕ ꯃꯍꯥꯛꯁꯨ ꯅꯨꯄꯤꯒꯤ ꯃꯈꯥꯗ ꯂꯩ ꯁꯣꯝꯗ ꯊꯥꯔꯤꯛ ꯀꯞꯂꯒ ꯌꯨꯝꯊꯪꯅꯕ ꯄꯤꯁꯛ ꯍꯣꯏꯗ ꯂꯥꯛꯏ ꯄꯤꯁꯛ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯁꯅꯥꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯆꯥꯛ ꯆꯥꯔꯝꯃꯤ ꯑꯦ ꯊꯥꯔꯤꯛ ꯀꯩꯗꯧꯔꯦ ꯅꯈꯣꯏ ꯃꯥꯅ ꯑꯃꯨꯛ ꯉꯥꯡꯕꯤꯔꯕꯣ ꯑꯩꯒꯤ ꯆꯥꯛꯇꯣ ꯌꯥꯝꯃꯜꯂꯤ ꯃꯇꯨꯡꯗꯤ ꯌꯥꯝ ꯆꯥꯒꯅꯣꯌꯦ ꯀꯩꯁꯨꯁꯨ ꯌꯥꯝꯗꯕꯗꯣ ꯄꯤꯁꯛꯅ ꯑꯉꯥꯡꯁꯤꯗꯅꯦ ꯆꯥꯔꯝꯗꯥꯏꯗ ꯍꯦꯛꯇ ꯉꯥꯡꯕꯤꯅꯦꯕ ꯅꯠꯇꯦ ꯅꯈꯣꯏ ꯅꯃꯥꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯃꯁꯤꯕꯣ ꯂꯥꯛꯑꯣ ꯁꯤꯗ ꯅꯆꯦ ꯁꯅꯥꯒ ꯄꯨꯟꯅꯅꯦ ꯆꯥꯃꯤꯟꯅꯔꯣ ꯂꯥꯛꯑꯣ ꯄꯣꯔꯣꯝ ꯑꯌꯥꯏꯕ ꯊꯣꯡꯕꯅꯦ ꯂꯥꯛꯑꯣꯅꯦ ꯑꯃꯨꯛ ꯃꯄꯤ ꯇꯥꯔꯒ ꯀꯞꯂꯒ ꯂꯩ ꯁꯅꯥꯅ ꯊꯥꯔꯤꯛ ꯂꯥꯛꯑꯣ ꯆꯥꯛꯁꯦ ꯈꯔ ꯆꯥꯁꯤꯜꯂꯨ ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯁꯥ ꯁꯣꯛꯀꯅꯤ ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛꯁꯨ ꯀꯩꯁꯨ ꯈꯛꯂꯝꯃꯣꯏ ꯁꯅꯥꯅ ꯁꯤꯡꯁꯤꯟꯗꯨꯅ ꯆꯥꯛ ꯑꯗꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ ꯊꯥꯔꯤꯛꯀꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯥꯎ ꯇꯝꯐꯝ ꯑꯣꯏꯖꯔꯤꯕꯅꯤ ꯁꯅꯥ ꯑꯃꯗꯤ ꯃꯅꯦ ꯄꯤꯁꯛ ꯑꯁꯤ ꯄꯤꯁꯛꯅ ꯊꯥꯔꯤꯛꯄꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯀꯣꯜꯂꯛꯄ ꯑꯣꯏꯕꯅ ꯑꯗꯨꯃꯛ ꯅꯥꯎꯊꯤ ꯁꯥꯖꯕꯅꯤ ꯁꯅꯥꯅ ꯅꯣꯏ ꯏꯕꯥꯁꯦ ꯌꯥꯝꯅꯁꯨ ꯍꯦꯟꯃꯜꯂꯕꯅꯤ ꯄꯤꯛꯂꯤꯉꯩꯗꯒꯤꯅꯤ ꯇꯧꯔꯛꯏꯁꯦ ꯅꯣꯏ ꯄꯥꯕꯁꯨ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯑꯦꯅ ꯌꯨꯗ ꯊꯛꯂꯒ ꯊꯤꯅ ꯌꯥꯝ ꯉꯥꯡꯂꯝꯕꯅꯤ ꯑꯗꯨꯒ ꯅꯪꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯅꯈꯣꯏ ꯏꯃꯥꯅ ꯂꯪꯊꯣꯛꯇꯅ ꯑꯗꯨꯝ ꯆꯠꯄ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜꯁꯦ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯀꯅꯥꯝꯇ ꯋꯥ ꯉꯥꯡꯅꯗ꯭ꯔꯦꯗꯅ ꯑꯩꯅ ꯌꯨꯝꯁꯤ ꯂꯩꯔꯤꯁꯦ ꯄꯨꯔꯥ ꯃꯤꯅꯥꯏꯗꯩꯕ ꯍꯦꯜꯂꯕꯅꯤ ꯍꯥꯏꯔꯨꯔꯒ ꯏꯆꯦꯒ ꯑꯩꯒ ꯃꯥꯟꯅꯗꯦ ꯍꯥꯏꯔꯛꯀꯅꯤ ꯄꯤꯁꯛꯅ ꯑꯁ ꯇꯥꯅꯤꯡꯗꯦ ꯅꯈꯣꯏꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯥꯛꯇꯣ ꯀꯤꯠ ꯀꯤꯠ ꯅꯝꯂꯒ ꯆꯥꯊꯣꯛꯑꯣ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯨꯗꯅ ꯀꯩ ꯀꯥꯟꯅꯗꯧꯔꯤꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯃꯥ ꯀ꯭ꯋꯥꯛ ꯃꯥꯟꯕꯤꯗꯨꯅꯅꯦ ꯑꯃꯨꯛ ꯂꯥꯛꯊꯕꯤꯔꯛꯑꯅꯤ ꯄ꯭ꯔꯞ ꯆꯥꯊꯣꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯅꯨꯡꯁꯥ ꯉꯥꯏꯍꯥꯛ ꯌꯥꯏꯗꯨꯅ ꯐꯝꯂꯤ ꯊꯥꯔꯤꯛꯀꯤ ꯃꯃꯥꯗꯨ ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯒ ꯍꯦꯛꯇ ꯂꯥꯎꯔꯛꯏ ꯑꯣ ꯊꯥꯔꯤꯛ ꯍꯩ ꯊꯥꯔꯤꯛ ꯑꯁ ꯕꯦꯝꯃ ꯊꯥꯔꯤꯛ ꯆꯠ ꯅꯃꯥ ꯆꯦꯛꯂꯥ ꯃꯥꯟꯕꯤꯁꯦ ꯑꯃꯨꯛ ꯀꯧꯔꯛꯏ ꯈꯣꯟꯖꯦꯜꯁꯤꯅ ꯈꯔ ꯐꯖꯔꯒ ꯂꯥꯎꯔꯛꯄ ꯑꯣꯏꯗꯤ ꯐꯩꯗꯣ ꯇꯥꯅꯤꯡꯗꯕꯅ ꯑꯗꯨꯝ ꯂꯥꯎꯗꯨꯅ ꯂꯩ ꯆꯠꯂꯣ ꯍꯣꯏ ꯌꯦꯅꯈꯥꯁꯦ ꯐꯥꯎꯔꯒ ꯆꯠꯈ꯭ꯔꯒꯦ ꯏꯆꯦ ꯁꯅꯥ ꯆꯥꯛ ꯇꯣꯛꯄꯒꯤ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯤ ꯑꯩ ꯆꯠꯂꯦꯀꯣ ꯑꯍꯥꯎ ꯇꯥꯔꯦ ꯏꯆꯦ ꯁꯅꯥ ꯍꯣꯏꯗ ꯂꯩꯌꯦ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯆꯠꯇꯅ ꯑꯗꯨꯝ ꯂꯩꯌꯣ ꯅꯪ ꯑꯃ ꯆꯠꯇꯅ ꯂꯩꯌꯣ ꯆꯠꯂꯣ ꯀꯣꯜ ꯂꯨꯈꯥꯛꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯨꯆꯣ ꯌꯨꯝꯗ ꯉꯦꯛꯇ ꯂꯩꯇꯦ ꯍꯥꯏꯕꯅꯤꯗ ꯆꯠꯂꯨ ꯆꯥꯛ ꯆꯥꯕ ꯌꯥꯎꯗꯦ ꯀꯥꯏꯅ ꯊꯕꯛ ꯇꯧꯍꯧꯔꯣꯏ ꯀꯥꯏꯅꯗꯤꯅꯦ ꯈꯟꯒꯅꯨ ꯑꯩ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨ ꯈꯟꯖꯗꯦ ꯑꯩꯅ ꯆꯥꯛ ꯆꯥꯕ ꯌꯥꯎꯗ꯭ꯔꯁꯨ ꯊꯕꯛꯇꯤ ꯑꯩꯅ ꯂꯣꯏ ꯇꯧꯔꯤꯗꯨꯅꯤ ꯇꯥꯅꯤꯡꯗꯕꯅ ꯅꯣꯡꯉꯥꯟꯕꯗꯩꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯂꯒ ꯂꯩꯒꯗꯧꯒꯤ ꯑꯦ ꯃꯁꯤꯡꯁꯦ ꯀꯌꯥꯅ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯑꯁꯤꯒꯤ ꯃꯁꯤꯡ ꯈꯨꯈꯨꯝꯁꯤꯗꯕꯨ ꯀꯅꯥ ꯅꯨꯡꯁꯤꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯊꯥꯔꯤꯛꯀꯤ ꯋꯥꯈꯜꯗ ꯃꯊꯟꯇ ꯈꯟꯖꯩ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯐꯔꯦ ꯀꯩꯅꯣ ꯅꯣꯏꯗ ꯅꯨꯡꯁꯤꯕꯤꯌꯨꯁꯨ ꯍꯥꯏꯗꯦ ꯃꯃꯥꯅ ꯉꯥꯡꯕ ꯋꯥꯒ ꯇꯥꯗꯈꯩ ꯊꯥꯔꯤꯛ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯅꯨꯃꯤꯠ ꯂꯩꯁꯤꯡꯈꯤ ꯃꯇꯝꯅꯤ ꯊꯥꯔꯤꯛ ꯃꯈꯨꯠꯇ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯆꯥꯂꯥꯝꯕꯒ ꯊꯦꯡꯅꯔꯝꯃꯤ ꯆꯥꯂꯥꯝꯕꯅ ꯊꯥꯔꯤꯛꯄꯨ ꯅꯨꯡꯁꯤꯖꯕ ꯄꯥꯝꯖꯕꯅꯤ ꯑꯗꯨꯕꯨ ꯊꯥꯔꯤꯛꯅꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯅ ꯌꯥꯖꯗꯦ ꯊꯥꯔꯤꯛ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏꯔꯣ ꯍꯣꯏ ꯇꯥ ꯆꯥꯂꯥꯝꯕꯗꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯊꯪꯅꯕ ꯈꯨꯜꯗ ꯏꯃꯥꯟꯅꯕ ꯃꯨꯅꯕ ꯆꯠꯂꯨꯕꯅꯤ ꯑꯗꯣ ꯅꯊꯟꯗ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯑꯩ ꯉꯥꯏꯕꯤꯌꯨꯔꯣ ꯂꯝꯄꯥꯛ ꯃꯁꯤꯗ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯍꯧꯕꯅꯤ ꯍꯣꯏ ꯌꯥꯏ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯤ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯕꯗꯣ ꯂꯝꯕꯤ ꯂꯥꯜꯂ ꯆꯠꯇꯧ ꯇꯜꯂꯤ ꯑꯩꯈꯣꯏꯅꯤ ꯁꯨꯔꯗꯤ ꯈꯔ ꯐꯩ ꯂꯥꯛꯑꯣ ꯊꯦꯡꯖꯤꯟꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯏꯁꯧꯃꯨꯛ ꯂꯥꯡꯉꯅꯤ ꯍꯣꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯗꯨ ꯊꯥꯔꯤꯛ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯣ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗ꯭ꯔꯣ
ꯈꯪꯗꯦꯗ ꯌꯥꯒꯦ ꯈꯜꯂꯁꯨ ꯑꯩꯈꯣꯏ ꯃꯥꯒ ꯏꯆꯦꯒꯅ ꯈꯪꯈ꯭ꯔꯗꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥ ꯈꯨꯡꯒꯪ ꯉꯥꯡꯕꯤꯔꯣꯏ ꯇꯥ ꯆꯂꯥꯝꯕꯅꯁꯨ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ ꯌꯥꯅꯤꯡ ꯌꯥꯅꯤꯡꯅ ꯂꯩꯔꯗꯨꯕꯨ ꯀꯣꯛ ꯌꯥꯔꯦ ꯍꯥꯏꯔꯛꯄ ꯌꯥꯕꯗꯣ ꯑꯩ ꯀꯩꯁꯨ ꯇꯣꯏꯅ ꯎꯅꯁꯤ ꯍꯥꯏꯔꯣꯏ ꯑꯗꯣ ꯅꯣꯏ ꯊꯣꯡꯒꯥꯜꯗꯤ ꯐꯥꯎꯔꯒ ꯑꯗꯨꯝꯗꯤ ꯆꯠꯀꯦ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯆꯠꯂꯤ ꯍꯧꯖꯤꯛꯁꯨ ꯆꯠꯂꯤ ꯅꯪꯅꯗꯕꯨ ꯈꯪꯕꯤꯗꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯉꯥꯡꯅꯤ ꯉꯥꯡꯂꯣꯏ ꯈꯪꯗꯕꯅꯤ ꯅꯣꯡꯃ ꯈꯪꯂꯛꯄꯗ ꯁꯣꯏꯗꯅ ꯉꯥꯡꯂꯛꯀꯅꯤ ꯍꯥꯏꯕ ꯑꯩꯗ ꯉꯥꯡꯕ ꯑꯣꯏꯗꯤ ꯐꯩ ꯇꯥ ꯆꯂꯥꯝꯕꯗ ꯉꯥꯡꯉꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯒ ꯑꯩ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ ꯑꯦ ꯅꯪꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯅ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯏꯕꯦꯝꯃ ꯅꯪꯁꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯈꯪꯉꯤꯗꯅ ꯂꯝꯕꯤ ꯆꯠꯄꯗ ꯅꯨꯄꯥ ꯃꯌꯥꯝ ꯂꯛꯅꯔꯤꯗꯣ ꯂꯩꯁꯥꯕꯤ ꯐꯥꯕꯩꯅꯤ ꯑꯉꯥꯡꯗ ꯅꯨꯄꯥ ꯀꯅꯥꯁꯨ ꯂꯛꯅꯔꯣꯏ ꯅꯁꯛ ꯍꯥꯏꯔꯦ ꯈꯨꯐꯖ ꯆꯥꯗꯈꯩ ꯐꯖꯔꯦ ꯑꯁ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯖꯤꯟꯕ ꯌꯥꯔꯦꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯅꯨ ꯄꯨꯈ꯭ꯔꯤꯁꯨ ꯌꯧꯔꯦ ꯏꯁꯤꯡ ꯑꯝꯇ ꯁꯣꯛꯂꯛꯈꯤꯒꯦ ꯁꯤꯗ ꯉꯥꯏꯔꯝꯃꯨ ꯍꯣꯏ ꯍꯣꯏ ꯉꯥꯏꯖꯒꯦ ꯌꯥꯅꯤ ꯑꯦ ꯑꯥꯗ ꯅꯨꯄꯥ ꯈꯔ ꯂꯩꯔꯤꯁꯦ ꯑꯩ ꯌꯥꯎꯔꯛꯇ꯭ꯔꯗꯤ ꯇꯥꯔꯤꯛꯇ ꯂꯛꯅꯔꯒ ꯃꯇꯨꯡꯗꯐꯥꯎ ꯇꯥꯟꯅꯔꯛꯇꯣ ꯑꯣꯏꯔꯝꯅꯤ ꯃꯃꯤꯠꯁꯤꯅ ꯁꯣꯝꯗ ꯐꯩ ꯐꯩꯉꯩ ꯁꯤꯌꯨꯅꯦ ꯑꯩ ꯃꯩꯆꯥꯎ ꯆꯥꯎ ꯌꯥꯎꯔꯤꯁꯤ ꯎꯗꯈꯩ ꯃꯁꯤꯡꯁꯤ ꯂꯥꯛꯇꯅꯕ ꯃꯉꯛꯁꯤꯡꯁꯦ ꯂꯣꯏ ꯂꯩꯈꯥꯏꯔꯨꯗꯨꯅꯤ ꯀꯨꯡꯉꯁꯦ ꯑꯣ ꯀꯔꯤꯅꯣ ꯅꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯤꯗꯨꯕꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯞꯅ ꯁꯨꯝ ꯂꯥꯛꯏ ꯄꯥꯈꯪ ꯈꯔꯅ ꯇꯨꯡꯗ ꯁꯨꯝ ꯏꯟꯅꯔꯛꯏ ꯄꯥꯈꯪ ꯑꯃꯅ ꯇꯔꯦꯛ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯣꯏꯔꯣ ꯀꯩꯅꯣ ꯈꯨꯝꯗꯕꯤꯒ ꯇꯧꯏꯀꯣ ꯌꯥꯝ ꯄꯣꯡꯉꯤꯀꯣ ꯑꯃꯅ ꯃꯤ ꯃꯆꯥꯗꯤ ꯃꯁꯛ ꯐꯖꯕꯤꯅꯤꯅ ꯍꯪꯂꯤ ꯋꯥꯒꯁꯦ ꯑꯝꯇ ꯈꯨꯝꯗꯈꯩ ꯇꯨꯃꯤꯟꯅ ꯆꯠꯂꯤꯀꯣ ꯆꯂꯥꯝꯕꯅ ꯁꯤꯌꯨꯔꯗꯤ ꯑꯩ ꯆꯞ ꯊꯥꯎꯅꯤꯡꯒꯗꯧꯔꯦꯗ ꯍꯦ ꯅꯣꯏꯕꯨ ꯑꯩ ꯌꯥꯔꯨꯁꯤ ꯎꯗ꯭ꯔꯣ ꯃꯤꯅ ꯈꯨꯝꯗ꯭ꯔꯦ ꯈꯪꯉꯗꯤ ꯁꯨꯝ ꯆꯒꯠ ꯆꯒꯠ ꯍꯪꯉꯤꯗꯣ ꯀꯩ ꯏꯀꯥꯏꯗ꯭ꯔꯣ ꯄꯥꯈꯪ ꯑꯃꯅ ꯑꯦ ꯀꯩꯅꯣ ꯏꯌꯥꯝꯕ ꯆꯂꯥꯝꯕꯁꯨ ꯊꯥꯔꯤꯛꯀ ꯆꯠꯃꯤꯟꯅꯔꯤ ꯑꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏꯈꯩꯕꯨ ꯎꯔꯨꯗꯦ ꯁꯥꯎ ꯌꯥꯗꯦ ꯏꯌꯥꯝꯕ ꯊꯥꯔꯤꯛꯅꯁꯨ ꯌꯥꯕꯤꯗꯕꯗꯨꯗ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯌꯦꯡꯖꯒꯦ ꯇꯧꯕꯅꯤ ꯅꯠꯇ꯭ꯔꯥ ꯏꯇꯥꯎ ꯃꯌꯥꯝ ꯃꯥꯅꯤ ꯃꯥꯅꯤ ꯏꯇꯥꯎ ꯏꯇꯥꯎꯅ ꯍꯥꯏꯕ ꯂꯣꯏ ꯆꯨꯝꯃꯤ ꯑꯔꯥꯟꯕ ꯑꯝꯇ ꯌꯥꯎꯗꯦ ꯃꯔꯛꯇ ꯂꯥꯟꯕ ꯌꯥꯎꯔꯁꯨ ꯃꯔꯩ ꯌꯦꯠꯂꯒ ꯆꯨꯝꯕ ꯁꯥꯕ ꯏꯇꯥꯎꯅꯤ ꯀꯩꯅꯣ ꯅꯣꯏ ꯍꯥꯏꯗꯨꯕꯣ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯗꯥꯏ ꯃꯤꯆꯪꯅ ꯂꯩꯅꯣ ꯅꯈꯣꯏꯒꯤꯗꯨꯕꯣ ꯊꯥꯔꯤꯛꯅ ꯑꯁ ꯀꯩꯅꯣ ꯅꯣꯏ ꯇꯧꯏꯁꯤꯕꯣ ꯍꯌꯦꯡꯈꯩꯗꯤ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯕꯤꯔꯛꯀꯅꯨ ꯏꯃꯥꯅ ꯎꯈ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯉꯥꯡꯒꯅꯤ ꯇꯥꯆꯂꯥꯝꯕ ꯂꯥꯎ ꯆꯠꯂꯁꯤ ꯆꯠꯈ꯭ꯔꯦꯅꯦ ꯑꯦ ꯀꯩꯅꯣ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯝꯃꯤꯗꯨꯅ ꯑꯩꯈꯣꯏꯅ ꯏꯟꯅꯕꯁꯤ ꯏꯟꯅꯔꯛꯀꯅꯨ ꯃꯃꯥ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤꯗꯨꯅ ꯎꯔꯗꯤ ꯉꯥꯡꯒꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯏꯌꯥꯝꯕ ꯆꯂꯥꯝꯕꯗꯁꯨ ꯆꯠꯂꯁꯤ ꯂꯥꯎꯅ ꯆꯤꯡꯂꯒ ꯄꯨꯈꯤꯕ ꯑꯗꯨꯅꯤ ꯑꯩꯁꯨ ꯀꯔꯤꯅꯣꯅ ꯈꯜꯂꯒ ꯂꯩꯔꯤꯁꯦ ꯃꯥꯏꯁꯦ ꯀꯩꯅꯣꯝꯗꯤ ꯌꯥꯎꯗ꯭ꯔꯣ ꯇꯥ ꯆꯂꯥꯝꯕꯁꯤꯗ ꯌꯥꯅꯤꯡꯗꯕꯁꯨ ꯑꯃꯨꯛ ꯁꯥ ꯌꯥꯅꯤꯡꯕꯁꯨ ꯑꯃꯨꯛ ꯁꯥ ꯅꯨꯄꯥꯒꯤ ꯊꯃꯣꯏꯁꯦ ꯁꯥꯟꯅꯄꯨꯡꯗꯧꯅ ꯁꯥꯟꯅꯈꯤꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯁꯦ ꯃꯁꯛꯁꯤꯒ ꯈꯔ ꯐꯖꯩꯅ ꯏꯟꯅꯕꯤꯕꯩ ꯋꯥꯅꯤ ꯃꯉꯛ ꯌꯥꯝ ꯍꯥꯏꯒꯠꯂꯗꯤ ꯇꯥꯟꯅꯕꯤꯗ꯭ꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯈꯨꯜꯁꯤꯗ ꯃꯁꯛ ꯐꯖꯕꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯆꯦ ꯑꯃꯁꯨ ꯂꯩꯗꯨꯁꯨ ꯑꯗꯨꯁꯨ ꯐꯖꯕꯅꯤ ꯊꯥꯔꯤꯛꯅꯕꯨꯗꯤ ꯍꯦꯟꯕ ꯅꯨꯄꯤ ꯇꯥꯟꯅꯕꯁꯨ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯏꯅꯦ ꯇꯣꯝꯕꯤꯗꯒꯤ ꯍꯤꯗꯥꯛ ꯈꯔ ꯂꯧꯔꯒ ꯉꯥꯎꯈꯥꯏꯔꯨꯁꯤ ꯂꯥꯛꯑꯣ ꯃꯇꯝ ꯃꯥꯡꯍꯜꯂꯔꯣꯏꯁꯤ ꯑꯗꯣ ꯆꯥꯅꯕꯗꯣ ꯈꯔ ꯌꯥꯝ ꯂꯧꯁꯤꯀꯣ ꯍꯤꯗꯥꯛꯇꯣ ꯈꯥꯕꯅꯤꯅ ꯑꯩꯗꯤ ꯆꯥꯅꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯆꯥꯒꯦꯕ ꯍꯩ ꯅꯪ ꯑꯃ ꯄꯨꯟꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ ꯍꯤꯗꯥꯛꯇꯤ ꯊꯛꯇꯅ ꯆꯥꯅꯕꯗꯣ ꯂꯣꯏ ꯆꯥꯊꯣꯛꯑꯒ ꯂꯣꯏꯔꯦ ꯍꯥꯏ ꯀꯥꯟꯗ ꯅꯊꯟꯗ ꯅꯌꯨꯝ ꯍꯟꯈꯤꯗꯣꯏꯗꯣ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤ ꯑꯗꯨꯅ ꯅꯌꯨꯝꯗ ꯆꯪꯈ꯭ꯔꯣ ꯌꯥꯎꯕꯤꯔꯛꯅꯨꯕ ꯑꯩꯈꯣꯏ ꯃꯔꯛꯇꯒ ꯑꯝꯇ ꯃꯈꯣꯏ ꯃꯁꯦꯟꯗꯣ ꯉꯥꯡꯇꯅ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯅ ꯊꯥꯔꯤꯛ ꯑꯃꯗꯤ ꯆꯂꯥꯝꯕꯗꯨ ꯁꯨꯝ ꯂꯥꯛꯄꯅ ꯊꯥꯔꯤꯛ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯌꯧꯁꯤꯜꯂꯛꯂꯤ ꯊꯥꯔꯤꯛ ꯅꯣꯏ ꯊꯣꯡꯒꯥꯜꯁꯤ ꯌꯧꯁꯤꯜꯂꯛꯏ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯅꯪꯅꯩꯁꯦ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯉꯁꯤ ꯈꯛ ꯅꯆꯤꯟꯅ ꯊꯣꯛꯅ ꯌꯥꯔꯦꯅ ꯍꯥꯏꯗ꯭ꯔꯁꯨ ꯉꯁꯤꯗꯤ ꯑꯩ ꯈꯪꯏ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯉꯥꯡꯕꯒ ꯇꯥꯗꯈꯩ ꯆꯦꯡꯈ꯭ꯔꯤꯁꯤ ꯌꯦꯡꯉꯣ ꯍꯣꯏ ꯆꯨꯝꯃꯤ ꯇꯥ ꯆꯂꯥꯝꯕꯁꯦ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯏꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯀꯤꯖꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯅꯤ ꯍꯥꯏ ꯀꯔꯤꯅꯣ ꯊꯣꯡꯒꯥꯜ ꯃꯌꯥꯁꯤꯗ ꯅꯊꯟꯗ ꯂꯦꯞꯂꯒ ꯂꯩꯔꯤꯗꯨꯅ ꯑꯩꯗꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯦꯅ ꯌꯦꯡꯕ ꯊꯣꯛꯂꯛꯏꯅꯤꯅꯦ ꯅꯠꯇꯦ ꯀꯗꯥꯏꯗ ꯏꯔꯥꯡ ꯇꯧꯔꯒ ꯂꯩꯔꯨꯏꯅꯣ ꯀꯅꯥꯅꯣ ꯑꯥꯗ ꯅꯨꯄꯥ ꯑꯃ ꯆꯦꯟꯈ꯭ꯔꯤꯁꯤꯅ ꯈꯪꯗꯦ ꯃꯤ ꯂꯝꯕꯤꯗ ꯆꯠꯆꯕꯁꯤꯕꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯪꯖꯤꯜꯂꯛꯏ ꯏꯁ ꯂꯝꯕꯤ ꯆꯠꯆꯕ ꯀꯥꯏꯅ ꯍꯦ ꯑꯩꯅ ꯀꯣꯟꯊꯣꯡ ꯃꯄꯥꯁꯤꯗ ꯂꯦꯞꯄꯒ ꯂꯩꯔꯛꯏꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯈꯪꯉꯕ꯭ꯔꯥ ꯍꯥ ꯁꯣꯝꯗ ꯈꯖꯤꯛ ꯆꯪꯂꯨꯕꯗꯒꯤ ꯊꯣꯛꯂꯛꯄꯗꯅꯤ ꯅꯪꯅ ꯁꯤꯗ ꯅꯊꯟꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤꯗꯣ ꯂꯝꯕꯤꯗ ꯃꯤ ꯆꯠꯈꯤ ꯆꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯅꯨꯄꯥꯁꯦ ꯅꯪꯒ ꯀꯣꯏꯅꯔꯤꯕ꯭ꯔꯥ ꯍꯥ ꯏꯁꯤꯡ ꯁꯣꯛꯄ ꯁꯥꯔꯒ ꯅꯨꯄꯥ ꯎꯅꯕ ꯆꯠꯂꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯅꯦ ꯍꯔꯦ ꯊꯣꯡꯒꯥꯜ ꯃꯌꯥꯁꯤ ꯐꯥꯎꯕ ꯊꯤꯜꯂꯛꯍꯜꯂꯝꯂꯤꯕ ꯈꯔ ꯂꯩꯔꯕꯗꯤ ꯌꯨꯝꯁꯦ ꯆꯪꯍꯜꯂꯧꯗꯅ ꯏꯃꯥ ꯀꯔꯤꯅꯣ ꯉꯥꯡꯂꯤꯕꯗꯨꯕꯣ
Mari makhong samta wa ngakta ai kanaga su unakhibा leiti he oidaba ngangnu nangna nganglibadubu kanana thajarina ngangino ha nasakto oktabagi nasak ama yauri yengni sangkro khangni horendi nasi lakdaga loi haidoke sangusa sangodi ko ek sangodana Tarik mathwai nungaitana imungda sangkre masi manau makhoi gi marakta mamani yengliba mityeng uliba minungsi amadi thamliba khenaba mayamsi Tarik wa kari suhaidana tumina tum laisinmani adubu ngasigi mahak kapli thamoi sokna kapli chakumda ising sanabuna do thamlaga magika da sangduna kaplaga lei mamasu prabhu sanglai he kapsin na bana kanaroi imung mongol sia hoi tasin na bato horen isang naitabani ko adu sihu horen ya nasi halakdaga wa hainaga dabani hauji swai da kapsin na da leirano wa khra sia ramlaga mamatu thokre Tarik mapisa sa taithoklaga imungi thabak singdu loisin bahukre mamsilakle loisingsu mata kharaga thabak hanminare ita sing adudi ayamuk sanghorage ko hayengdi thabak lepkadaba numinina singju saba salusi mata amana hoi yahi salusi ado nangsu sanghor aikhoi sumu salukhige hayengmuk thengnerase hoi changi ima ai halae isa halaklabro laula Pirol ka to hongdoklar nanang nupidane yerum hawalake ngawalake isa saklama mani hoi khara thur ai chaklama na loirabani babadi leibra hidak thakpo mu thokraba thokte chakhum danya mai phuti hauribani hidak ka thaktre thaki tawrasu aina ngangba tasana pi halni yadaba thabak tawga no haidana so Pirol hongdoklaga ne chakhum sango loising ka da sangkhri mamadu sakhum da sanglai Chak thong libi masana pia tombi duda saurap na yeng lagai dei nasi lakre yerum do khram ta ngobi hoi adoima insang sia isena mu chaning de harak tuizala ima hangi nasi sang nang lakanda sang bu sangi yerum do chasak ngawro ni nangwa isa thoibia nangbu kari sang chaninge ne nga sa sima nga sa ning ai dinya asigi haibi indabe ngang sia pizza ning de Ma pizza drasu ai sage baba nga khra lei biru su yam thengbu su oidri kaithel masa su thonghang lamkhini hoi ipa thoklurage mama nangonda sel yauribro nangonda di amta yaudi ni aingonda gi lawro papa ai gi sel phanglei adugi imada pisingi na putorokpani se baba sel khra si law hawgada bo makhalau ko baba khalagi ipa jalukhi ge ko thong thak na sem saram ima se Sel singse paisilo sina ai pa haurage Tarik nangi di kari le biyo haino Tarik na khumge tawbada mamana sat khumlei lairanu ngasai ta sunya thongal sida mawa unare leirami yam ngamkhraba ngang kana unarami ba Tarik kana no imana harise tupa ga koirabra haisibo hanglunu khumoktrisi uredana mara leibagi nate haujiktagi nupa koiraga kaidauge hairino sel paidaba ngausinaba jut chadaba nupa oiramni as yarima asumara su khangdana sungangjala Tarik mathangdi imana haibi iluko angayam oiribani nang haujik itak irangda lupa yaba matam nate se sel khrasi pai nangna ne laining pot ama leiro lausilo ichia ai kana su koideba imana seran turan khankibagi tawrini he nasino khunganu aina uhurabaduda masinsia amuk thiri ne mase masaksigi yeng irang sakta musen mani Tarik wa makha ta da tumina lei chak tu yaisillaga masena sanabi yerumdo ngauraga masera pirei ngak leiraga mapasu nga sawuma leiraga chakhumda sanglei nga se ipa sembirak-lage mama hinsang se nang noina phasana thongludana satumbi tekhedang du piro ipa nga semke papa se loisingna ima khara ngauthoklaga thamse nga se loina thongba yamale Tarik nga thongna posai semsila kona mapiro hoiche nga do khara mangaurage imana thongjarasani mamana masi da mayung pan khradine phardong ne aisi hei kaigino khangdeba masi ngangse nungsiu su yade imana ai su yam ta thirisia aina kari lankrage nate aini imada kari haikrage haibunida kaishu leitabada aingona dum ngangisi kaigino masya masin siengo ne masya kapok popadang na prok te poi siengo ba
masi mamai sida khukpak sin thadinge hey nang khangra nang ha khumkho dana natin yaw khumkho loising na ima kaino toiduba Tharik ise yengi se kaino haibani da kaishu leita wasida angang se hektu phubiri se themlaga dum haina ba yaba sida nangsu nanaw na bisingan bisigi misang sangi ba kai duning ha aise masa warak pada phatabi ma ta halage khali bane ba adui wangang ta sunati ma angang se lamhele haidana bu sumai hektu phuba se nungai de themlaga phazana dum haise adu da yadragana yadabagi thabak tawraga loire ai sak chaningtre iche pot singsi nang se mau Tharik puaw gallaga magi ga da sangkre mamana saning jaga toksa sanu kaino masak si uraga ne ai khoidong pangsau sauninge bai yengone thongal maya sida nupa unaraga leiramnaga kanana tumi leiba ngamdoino mawa sinairaga wana mai leijasuni masi dongna leirik leisu haidana makok thong boiri phaido masin kanba irang tawda khaktane mana hairisi pijaroi nga gamta mai saruka kha oyi mapa nang sunga saidi nga semi budo loijibro loire si samtho bema si phazan samtho loising khoi papa bema nang sunya imana tawbudu saw nanaw nupi se mi khara ngamdori aina pumnama khangbagi ni tori mayam se yengo hauji tagi nupa koiraga mana hayengwai tawduisi kai nupa ne na thabak tawbusu oiramoi hayengwai mathi lausage harine se haurine base hoise imana phani haibado adu taw ado insang do thuna thong aisak lami baba phunga da mai hagot si ingi ipa mai hagot ke ko sangoi dagi singra lauruge suk yam ni ing basibu karinu sibu Tharik phamung da kaplaga leiri mama mapa mase khaidi jak toklaga tumba sangkhri loising manaw nu pina kapli badu nungai tri badu hangdana tumina na kan hipthakri angakpani mama mahaki puksil sisu mabuk thoki masa phauba khenaba thamli asigumba mama oibisu leiram khidra masena tum thakhrabada Tharik tapna haugalei aduga mamang thong adu hangdoktuna thongalamda thoklei khulgi thonga sowuma leiriba rom tuda mathanda lai turilgi singsu chauna maning tamna ororo seli se yamna phattaba macha oiram ima ingona tatana aise phattaba macha ne na haibado kasidagidi aigi na kongsida tarara Sor, aibu na hakina nakta ingna chikne lehan biyu ko nangna so aibu phattaba machane na chaibi ga toiro imai pana pamjaba luna tawjaba siga makoi no gaina lei jawra san imagi wahi kudingna aigi thamoi da tenjai gumna yunglabada aina hinduna leirubagi karibu kanarone Toibana as tawsalaba ibanina hojik amai ba ko chalinge toise lai go muk thengna dana ba lei hai bo to ba si le thonglan pham si da nupi ma lepla lei ai dinga maroi as da nang sisu kiban tre kari no nupi se thong ma thak da ka kha tri si da mai se turil da song da dur ma hey ngai ko toibana chen sing tre Laina ko boiram ni itaw chingki ngai khoi bani itaw Tharik thong mathak tu da ka khatlaga chongthagi tawbaga chala mana makhudu pairaga makha da singtharei thado ai bu phagan thado nama ai sikhraga loina pharani thado Tharik kaino nang toisibo nang mu ngawrabro thengla matam sida nathanta thoklaga nang sijagi toisibo kai nang mu ngawrabra haibani tha chalamba ai gaudi Angauba minabu mathanda sisagi thoranga tro ingaudi Toibana huis lai nupi oiramtre isan Tharik karino nangna thongsida ka khatlaga ising chawkhraba turel sida chongthagi tawriduba nang musiroidraba masingang se masak ipa phajagai wakal sam yaudri sibu kaiginu sibu nate thongsidagi to nandaraga takro ahing sida kana gan bidawre Soidna ibema nang siba soiroi he Chalamana Tharik lao yumda tinbiramake matung manaudi sumba pangdabagi wakhalse khanba yade ko haima
ꯀꯩꯅꯣ ꯃꯥꯅ ꯂꯦꯞꯂꯒ ꯂꯩꯁꯤꯕꯣ ꯂꯥꯛꯑꯣ ꯅꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯔꯝꯃꯒꯦ ꯑꯩ ꯌꯨꯝꯗ ꯆꯪꯂꯔꯣꯏ ꯇꯥꯗ ꯍꯣꯏ ꯆꯠꯄꯤꯔꯣ ꯑꯩ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯊꯣꯏꯅ ꯈꯟꯕꯤꯗ꯭ꯔꯕ ꯌꯨꯝꯗꯨꯗ ꯑꯩ ꯆꯪꯂꯔꯣꯏ ꯑꯗꯨꯗꯤ ꯀꯥꯏ ꯆꯠꯇꯣꯏꯕ ꯇꯨꯔꯦꯜꯁꯤꯗ ꯆꯣꯡꯊꯔꯒ ꯁꯤꯗꯣꯏꯕ ꯍꯥ ꯌꯥꯝ ꯁꯤꯅꯤꯡꯕ꯭ꯔꯣ ꯅꯪ ꯌꯥꯝ ꯁꯤꯅꯤꯡꯉꯕ꯭ꯔꯕ ꯆꯠꯂꯣ ꯆꯣꯡꯊꯔꯣ ꯈꯥꯝꯃꯔꯣꯏ ꯑꯩ ꯆꯣꯡꯊꯔꯣ ꯆꯣꯡꯊꯔꯣ ꯍꯥꯏꯕꯅꯤ ꯊꯣꯏꯕꯅ ꯀꯩꯅꯣ ꯏꯇꯥꯎ ꯃꯤ ꯑꯉꯥꯡꯁꯤꯃꯨꯛ ꯀꯧꯈ꯭ꯔꯦ ꯅꯪꯅ ꯈꯔ ꯊꯦꯝꯖꯤꯟꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯃꯨꯛ ꯍꯦꯟꯅ ꯉꯥꯡꯕꯤꯔꯤꯁꯤꯕꯣ ꯇꯥꯔꯤꯛ ꯅꯪꯕꯨ ꯌꯨꯝꯗ ꯆꯪꯗ꯭ꯔꯗꯤ ꯀꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏ ꯂꯩꯔꯤꯉꯩꯗꯗꯤ ꯅꯪ ꯁꯤꯕ ꯌꯥꯔꯣꯏ ꯅꯪꯅ ꯆꯠꯂꯣ ꯍꯥꯏꯔꯁꯨ ꯑꯩꯈꯣই ꯆꯠꯂꯔꯣꯏꯕ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯌꯨꯝꯗꯅꯦ ꯅꯤꯡꯊꯤꯖꯅ ꯄꯣꯊꯥꯎ ꯂꯧ ꯊꯤꯟꯕꯤꯔꯒꯦ ꯊꯣꯏꯕ ꯑꯩ ꯌꯨꯝꯗ ꯆꯪꯂꯔꯣꯏ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯊꯤꯅ ꯑꯗꯨꯝ ꯉꯥꯡꯉꯤ ꯀꯔꯤꯁꯨ ꯂꯩꯇ ꯋꯥ ꯑꯃꯒꯤꯁꯨ ꯑꯩꯁꯨ ꯌꯥꯝ ꯊꯤꯅ ꯃꯆꯥ ꯅꯠꯇꯕꯗꯧꯅ ꯉꯥꯡꯉꯤ ꯑꯩ ꯌꯨꯝꯗ ꯆꯪꯂꯔꯣꯏꯌꯦ ꯊꯣꯏꯕꯅ ꯏꯇꯥꯎ ꯆꯪꯂꯔꯣꯏ ꯅꯣꯏꯗ ꯄꯨꯁꯤꯟꯒꯗ꯭ꯔꯥ ꯀꯝꯗꯧꯅꯤ ꯐꯤꯕꯝꯁꯤꯗ ꯃꯊꯟꯇ ꯀꯃꯥꯏꯅ ꯊꯝꯂꯝꯒꯅꯤ ꯅꯪ ꯊꯣꯛ ꯇꯧꯔꯣꯏ ꯆꯂꯥꯝꯕꯅ ꯊꯥꯔꯤꯛ ꯁꯤ ꯀꯞꯄꯅꯨ ꯑꯩꯁꯨ ꯈꯪꯗꯗꯅ ꯈꯔ ꯉꯥꯡꯈ꯭ꯔꯦ ꯀꯞꯂꯅꯨ ꯑꯗꯣ ꯅꯈꯣꯏ ꯌꯨꯝꯗ ꯊꯤꯟꯕꯤꯒꯦꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯀꯩ ꯈꯜꯂꯤꯅꯣ ꯅꯈꯣꯏꯗ ꯆꯠꯂꯗꯤ ꯏꯕꯥꯏꯅ ꯆꯦꯟꯕ ꯇꯥꯗꯣꯏꯔꯣ ꯇꯥꯗ꯭ꯔꯗꯤ ꯀꯩꯅꯣ ꯊꯣꯏꯕꯅ ꯍꯩ ꯊꯥꯔꯤꯛ ꯏꯕꯦꯝꯃ ꯋꯥ ꯌꯥꯝ ꯀꯣꯊꯗ ꯂꯩꯔꯅꯨ ꯏꯇꯥꯎ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯄꯨꯈ꯭ꯔꯣ ꯅꯣꯏꯗ ꯃꯈꯣꯏꯁꯤ ꯄꯥꯏꯌꯨꯅꯦ ꯀꯅꯥ ꯈꯪꯅꯤ ꯇꯨꯔꯦꯜꯁꯤꯗ ꯑꯃꯨꯛ ꯆꯣꯡꯊꯈ꯭ꯔꯗꯤ ꯊꯥꯔꯤꯛ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯀꯣꯟꯅ ꯀꯔꯤꯅꯣ ꯊꯣꯛꯐꯝ ꯂꯥꯛꯆꯔꯁꯅꯤ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯀꯔꯤꯃꯨꯛ ꯈꯜꯂꯤꯅꯣ ꯁꯤꯕꯣ ꯀꯩꯁꯨꯝ ꯈꯟꯗꯦ ꯍꯣꯏ ꯆꯠꯂꯁꯤ ꯊꯣꯏꯕꯅ ꯋꯣꯏꯃ ꯑꯩꯗꯤ ꯄꯨꯡꯀꯥꯎ ꯀꯥꯎꯏꯗꯅ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯍꯤꯡꯆꯥꯕꯤ ꯆꯪꯕꯒꯤ ꯑꯃꯥꯏꯕ ꯀꯧꯕ ꯂꯥꯛꯄꯅꯤꯅꯦ ꯏꯃꯥꯒ ꯂꯣꯏꯅ ꯁꯣꯔ ꯐꯨꯟꯒꯠꯂꯒꯅꯦ ꯁꯤꯔꯝꯕ ꯇꯥꯔꯦ ꯏꯇꯥꯎ ꯅꯣꯏꯅꯤ ꯊꯣꯛꯄ ꯆꯠꯂꯣ ꯑꯩ ꯑꯃꯥꯏꯕ ꯑꯝꯇ ꯀꯧꯔꯨꯈꯤꯒꯦ ꯏꯃꯥꯗꯣ ꯁꯣꯏꯗꯅ ꯁꯤꯔꯝꯕ ꯇꯥꯔꯦ ꯆꯠꯂꯦꯍꯦ ꯊꯥꯔꯤꯛ ꯆꯂꯥꯝꯕ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯆꯂꯥꯝꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯃꯆꯥ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯊꯣꯡꯒꯥꯜꯗꯒꯤ ꯃꯆꯥꯅꯨꯄꯥꯅ ꯆꯪꯂꯛꯄ ꯎꯕꯗ ꯉꯛꯂꯤ ꯌꯦꯡꯗꯨꯅ ꯂꯩ ꯃꯄꯥꯅ ꯍꯩ ꯕꯨꯡꯉꯣ ꯀꯔꯤꯅꯣ ꯅꯪꯅ ꯅꯇꯥꯎ ꯊꯣꯏꯕꯒ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯈ꯭ꯔꯒ ꯅꯇꯨꯡꯗ ꯐꯅꯦꯛ ꯁꯦꯠꯄꯤ ꯑꯃ ꯏꯟꯅꯔꯒ ꯄꯨꯔꯛꯏꯗꯨꯅ ꯃꯄꯥ ꯑꯁꯤꯕꯨ ꯏꯆꯥꯅꯨꯄꯥꯅꯒ ꯎꯗ꯭ꯔꯕ ꯖꯥꯠꯂꯣ ꯅꯠꯇꯦ ꯂꯥꯏ ꯐꯠꯇꯕꯅ ꯃꯇꯨꯡꯗ ꯏꯟꯅꯔꯛꯄ ꯀꯥꯏꯗꯨꯔꯩꯃꯤ ꯑꯁꯤꯕꯣ ꯏꯕꯨꯡꯉꯣ ꯁꯦ ꯏꯃꯥꯅ ꯈꯨꯠ ꯍꯥꯏꯔꯤꯁꯦ ꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯈꯨꯠꯁꯥ ꯃꯁꯤꯡ ꯀꯌꯥꯅꯣ ꯈꯪꯕ꯭ꯔꯣ ꯁꯦ ꯌꯦꯡꯉꯨꯁꯦ ꯀꯩꯅꯣ ꯏꯃꯥ ꯅꯪ ꯉꯥꯡꯉꯤ ꯃꯌꯥꯝꯗꯨꯕꯣ ꯂꯥꯏ ꯐꯠꯇꯕ ꯏꯟꯅꯔꯛꯂꯒ ꯈꯨꯠꯁꯥ ꯃꯁꯤꯡꯉꯩ ꯏꯊꯥꯎ ꯊꯣꯏꯕꯗꯣ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯁꯤꯅ ꯅꯨꯄꯤꯅꯤ ꯑꯩꯒꯤ ꯍꯥ ꯀꯔꯤ ꯅꯨꯄꯤꯌꯦꯕ ꯑꯗꯨꯁꯨ ꯏꯆꯥꯒꯤ ꯃꯄꯥ ꯑꯩ ꯃꯩ ꯂꯧꯊꯣꯛꯎꯒꯦ ꯏꯆꯥꯁꯦ ꯉꯥꯎꯔꯛꯂꯕ ꯃꯥꯜꯂꯦ ꯂꯩꯔꯝꯃꯣ ꯑꯩ ꯃꯩ ꯂꯧꯔꯨꯒꯦ ꯍꯩ ꯃꯃꯥ ꯅꯪꯕꯨ ꯃꯥꯏ ꯍꯧꯅꯕꯤ ꯃꯤꯅ ꯉꯥꯡꯕ ꯇꯥꯗꯕꯁꯦ ꯑꯃꯨꯛ ꯍꯧꯈ꯭ꯔꯦꯅꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤꯁꯤꯕꯨ ꯅꯨꯄꯤ ꯆꯦꯜꯂꯛꯂꯤꯕ ꯀꯥꯏꯗꯨꯔꯅꯦ ꯍꯥ ꯑꯧ ꯄꯥꯕ ꯂꯝꯕꯤꯗ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯍꯦꯛꯇ ꯆꯦꯜꯂꯛꯂꯕꯅꯤ ꯑꯁ ꯀꯩꯅꯣ ꯉꯥꯡꯁꯤꯕꯣ ꯊꯥꯔꯤꯛ ꯅꯪꯁꯨ ꯐꯤ ꯑꯝꯇ ꯌꯥꯎꯔꯛꯇ꯭ꯔꯣ ꯌꯥꯎꯗꯦꯅꯦ ꯅꯈꯨꯠꯇ ꯑꯣꯏꯅ ꯈꯨꯝꯃꯨ ꯁꯤ ꯆꯠꯂꯨ ꯄꯥꯕꯗ ꯈꯣꯏꯔꯝꯃꯨ ꯊꯥꯔꯤꯛꯇꯨ ꯆꯂꯥꯝꯕꯅ ꯏꯟꯁꯤꯜꯂꯛꯂꯒ ꯄꯥꯕꯗ ꯈꯣꯏꯔꯝꯍꯜꯂꯤ ꯊꯥꯔꯤꯛ ꯃꯁꯥꯗꯨ ꯏꯉꯥꯎ ꯉꯥꯎꯖꯩ ꯃꯄꯥꯅ ꯌꯥꯔꯦ ꯌꯥꯔꯦ ꯃꯃꯥ ꯅꯪꯕꯨ ꯃꯩꯅ ꯅꯜꯂꯕ꯭ꯔꯣ ꯑꯩꯗꯤ ꯏꯃꯧꯅ ꯈꯣꯏꯔꯝꯃꯛꯑꯦꯅꯦ ꯅꯪꯗꯤ ꯀꯩꯗꯧꯔꯤꯒꯦ ꯂꯥꯎ ꯂꯥꯎ ꯏꯃꯧꯁꯦ ꯈꯣꯏꯔꯝꯅꯕ ꯉꯥꯏꯗ ꯂꯩꯔꯦꯅꯦ ꯍꯥ ꯀꯔꯤꯌꯦꯕ ꯂꯥꯏ ꯐꯠꯇꯕ ꯑꯣꯏꯔꯝꯗ꯭ꯔꯕꯣ ꯍꯩꯃꯥ ꯏꯆꯥꯅꯨꯄꯥꯁꯦ ꯆꯥꯅꯃꯛꯀꯤ ꯏꯃꯧ ꯄꯨꯁꯤꯜꯂꯛꯂꯦꯅꯦ ꯏꯃꯥ ꯅꯃꯧꯅ ꯈꯨꯔꯨꯝꯖꯔꯤ ꯌꯥꯔꯦ ꯌꯥꯔꯦ ꯑꯁ ꯏꯃꯧꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯁꯛ ꯐꯖꯈ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯁꯤꯕꯨ ꯀꯅꯥꯏ ꯃꯆꯥꯅꯣ ꯑꯁꯣꯝ ꯈꯨꯟꯊꯛꯂꯣꯝꯗꯒꯤꯅꯤ ꯊꯥꯔꯤꯛ ꯀꯧꯕꯅꯤ ꯏꯆꯥꯗꯤ ꯏꯃꯧ ꯈꯟꯕꯗ ꯑꯣꯟꯊꯣꯛ ꯂꯩꯈ꯭ꯔꯦꯗ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯥꯒ ꯆꯪꯂꯁꯤ ꯍꯌꯦꯡ ꯉꯟꯇꯥꯅ ꯍꯩꯗꯣꯛꯄ ꯆꯠꯅꯕ ꯅꯣꯡꯉꯥꯜꯂꯛꯂꯦ ꯁꯣꯝꯗ ꯂꯣꯏꯁꯤꯡꯒꯤ ꯃꯃꯥꯗꯨ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯊꯥꯔꯤꯛ ꯂꯩꯔꯝꯗꯕꯒꯤ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ ꯃꯄꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜꯅ ꯃꯪꯒꯣꯜꯗꯨꯗ ꯐꯝꯂꯒ ꯃꯃꯥꯒꯤ ꯏꯁꯧ ꯂꯥꯡꯂꯤꯕꯗꯨ ꯇꯥꯔꯒ ꯂꯩꯔꯤ ꯅꯠꯇꯦ ꯀꯗꯥꯏꯗꯕꯨ ꯆꯠꯂꯤꯅꯣ ꯍꯥꯏꯕꯅꯤꯗ ꯀꯗꯥꯏꯗꯕꯨ ꯆꯠꯂꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯁꯤ ꯉꯥꯛꯁꯤ ꯌꯦꯡꯉꯨꯀꯣ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕ ꯋꯥ ꯇꯥꯗꯈꯩ ꯆꯦꯟ ꯆꯣꯡꯕ ꯇꯧꯔꯝꯂꯕ ꯌꯨꯝꯗꯒ ꯆꯪꯍꯜꯂꯣꯏꯗꯕꯅꯤ ꯏꯃꯥ ꯊꯣꯡꯒꯥꯜꯗꯒꯤ ꯐꯩꯖꯣꯝ ꯁꯦꯠꯄ ꯑꯍꯜ ꯑꯍꯨꯝ ꯆꯪꯉꯩꯁꯦ ꯑꯩꯈꯣꯏ ꯊꯥꯔꯤꯛꯀꯤ ꯄꯥꯎ ꯍꯩꯗꯣꯛꯄ ꯂꯥꯛꯏ ꯖꯥꯠꯂꯣ ꯀꯔꯤ ꯑꯍꯜ ꯑꯍꯨꯝ
ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯩ ꯐꯤꯗꯥꯒ ꯊꯥꯕ ꯌꯥꯔꯣꯏꯀꯣ ꯑꯩ ꯇꯧꯒꯦ ꯑꯍꯜ ꯑꯃꯅ ꯌꯨꯝꯁꯤꯕꯨ ꯏꯕꯦꯝꯃ ꯊꯥꯔꯤꯛꯀꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯣ ꯃꯥꯅꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯈꯣꯟꯗꯥꯁꯤꯗꯤ ꯀꯩꯅꯣꯅꯤ ꯏꯕꯦꯝꯃ ꯏꯆꯥꯅꯨꯄꯤꯗꯣ ꯉꯔꯥꯡ ꯁꯣꯝꯗꯒꯤ ꯑꯍꯜꯁꯤꯒꯤ ꯏꯆꯥꯅꯨꯄꯥꯗ ꯆꯦꯜꯂꯛꯂꯦ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯆꯔꯤꯕꯅꯤ ꯑꯣ ꯆꯦꯜꯂꯛꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯍꯟꯕꯤꯈ꯭ꯔꯣ ꯌꯨꯝꯁꯤꯗꯒꯅꯦ ꯊꯤꯟꯕꯤꯔꯛꯂꯅꯨ ꯅꯣꯏꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯈ꯭ꯔꯣ ꯑꯗꯨꯒꯅꯦ ꯃꯁꯤꯃꯁꯨ ꯇꯝꯕꯤꯌꯨ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯏꯟꯗꯈꯩ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯅꯨꯡꯉꯥꯏꯔꯗꯤ ꯆꯠꯈ꯭ꯔꯕꯅꯤꯅꯅꯦ ꯃꯃꯥ ꯑꯩꯅꯁꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯦ ꯁꯤꯃꯛ ꯇꯝꯕꯤꯌꯨ ꯏꯕꯦꯝꯃ ꯋꯥꯍꯩꯁꯤꯗꯤ ꯈꯤꯇꯪ ꯊꯧꯃꯟꯗ꯭ꯔꯥ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯋꯥꯈꯜꯅ ꯀꯔꯤ ꯈꯜꯂꯤꯕ ꯀꯔꯤꯅꯣ ꯃꯄꯥꯅ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯕꯣ ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯁꯦ ꯃꯄꯥꯒꯤꯁꯨ ꯌꯥꯎꯅ ꯍꯥꯏꯔꯛꯂꯕꯅꯤ ꯆꯠꯄꯤꯈ꯭ꯔꯣ ꯅꯈꯣꯏꯒꯤ ꯐꯤꯗꯥ ꯊꯥꯅꯕ ꯐꯤꯗꯥꯒ ꯑꯝꯇ ꯂꯩꯇꯦ ꯃꯣꯔꯥꯁꯨ ꯃꯁꯤꯡ ꯁꯨꯅ ꯂꯩꯇꯤꯌꯦ ꯆꯠꯂꯣ ꯆꯠꯂꯣ ꯑꯩ ꯁ꯭ꯋꯥꯏꯁꯦ ꯋꯥꯏ ꯁꯤꯠꯂꯗꯧꯅꯤ ꯆꯠꯂꯁꯤ ꯃꯃꯥ ꯃꯍꯥꯛꯁꯦ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕ ꯃꯃꯥ ꯃꯄꯥꯅ ꯇꯥꯛꯄꯤꯔꯛꯇꯕ ꯑꯣꯏꯔꯝꯂꯅꯤ ꯅꯨꯄꯥꯁꯤꯁꯨ ꯅꯨꯄꯤꯒꯤ ꯐꯅꯦꯛꯅ ꯌꯣꯝꯂꯒ ꯂꯩꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯅꯤ ꯂꯥꯎ ꯉꯥꯏꯈꯣ ꯆꯠꯈꯤꯅꯨ ꯂꯥꯎꯅꯦ ꯀꯔꯤꯅꯣ ꯃꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯂꯤ ꯋꯥꯁꯤꯡꯗꯨꯕꯣ ꯃꯄꯥ ꯅꯪ ꯇꯥꯍꯧꯕ꯭ꯔꯥ ꯍꯦ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥꯗꯤ ꯅꯨꯡꯉꯥꯏꯕ ꯁꯨꯛꯉꯝ ꯉꯝꯃꯣꯏ ꯈꯪꯉꯤꯗꯅ ꯅꯨꯄꯥꯗꯨꯁꯨ ꯀꯔꯤ ꯊꯕꯛꯄꯨ ꯇꯧꯒꯦ ꯍꯌꯦꯡ ꯀꯔꯤ ꯇꯧꯔꯒ ꯆꯥꯗꯣꯔꯤꯒꯦ ꯍꯦꯔꯥ ꯃꯤ ꯎꯁꯤꯠꯇꯕ ꯃꯃꯥ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯈꯔ ꯉꯥꯡꯉꯗꯤ ꯃꯤꯅ ꯉꯥꯡꯉꯝꯃꯤꯗꯣ ꯈꯔꯁꯨ ꯏꯀꯥꯏꯕ ꯈꯪꯉꯣ ꯑꯩꯒꯤ ꯋꯥꯗꯤ ꯏꯆꯥ ꯇꯣꯝꯕꯤꯗꯣ ꯐꯖꯅ ꯌꯨꯝꯁꯤꯗ ꯍꯣꯡꯂꯒ ꯆꯠꯍꯟꯅꯤꯡꯉꯤꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯉꯥꯏꯈꯣ ꯆꯪꯈꯤꯅꯨ ꯂꯥꯎꯅꯤ ꯅꯨꯄꯥ ꯅꯪꯕꯣ ꯂꯣꯏꯁꯤꯡꯅ ꯑꯁ ꯌꯥꯔꯤꯕ ꯏꯃꯥ ꯏꯀꯥꯏꯖꯕꯅ ꯂꯣꯏꯔꯦ ꯃꯤꯅ ꯉꯥꯡꯂꯝꯂꯤꯕ ꯃꯌꯥꯝꯗꯣ ꯀꯔꯤꯅꯣ ꯂꯥꯛꯂꯤꯕ ꯑꯍꯜꯁꯤꯡꯗꯣ ꯐꯖꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯈꯤꯕ ꯌꯥꯕꯁꯦ ꯀꯔꯤꯅ ꯈꯜꯂꯝꯗꯣꯏꯅꯣ ꯃꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯉꯥꯡꯂꯤꯅꯦ ꯌꯦꯡꯉꯣꯏ ꯏꯆꯥꯒꯤꯗꯤꯅꯦ ꯏꯃꯥꯅ ꯆꯥꯎꯅ ꯍꯣꯡꯕꯤꯗꯣꯏꯅꯤ ꯁꯨꯃꯥꯡꯁꯤꯃꯛꯇꯗ ꯌꯦꯡꯉꯣ ꯅꯅꯥꯎ ꯅꯨꯄꯤꯗꯤ ꯍꯥꯏꯕ ꯏꯟꯊꯈꯩ ꯆꯠꯈ꯭ꯔꯦꯗꯅ ꯑꯩꯅꯅꯦ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯔꯣꯏꯗꯧꯅꯤ ꯍꯧꯖꯤꯛ ꯂꯥꯛꯂꯝꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯄꯥꯅꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯅꯠꯇꯦ ꯍꯌꯦꯡꯅꯦ ꯃꯊꯤ ꯆꯤꯠꯈꯩ ꯋꯥꯗꯧꯔꯤꯅꯤ ꯑꯗꯨꯅꯅꯦ ꯆꯪꯉꯨ ꯏꯃꯨꯡꯗ ꯅꯪꯒꯤ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯟꯖꯔꯨ ꯏꯃꯥ ꯏꯔꯨꯒ ꯂꯨꯖꯊꯣꯛꯂꯒꯅꯦ ꯆꯥꯛ ꯊꯣꯡꯕꯤꯔꯒꯦ ꯂꯣꯏꯖꯤꯡ ꯃꯍꯥꯛꯁꯨ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯁꯣꯝꯗ ꯊꯥꯔꯤꯛ ꯑꯃꯗꯤ ꯆꯂꯥꯝꯕꯗꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯣꯏꯅ ꯂꯨꯍꯣꯡꯂꯝꯃꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯊꯥꯔꯤꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ ꯃꯅꯦ ꯃꯀꯨ ꯑꯅꯤꯅꯁꯨ ꯊꯥꯔꯤꯛꯄꯨ ꯌꯥꯝ ꯂꯨꯅ ꯇꯧꯖꯩ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯥꯔꯤꯛ ꯏꯪꯈꯣꯜꯗ ꯏꯟꯁꯥꯡ ꯍꯦꯛꯇꯨꯅ ꯂꯩꯔꯤ ꯆꯂꯥꯝꯕꯅ ꯊꯥꯔꯤꯛ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯀꯥꯏꯗꯩꯅꯣ ꯁꯤꯕꯣ ꯇꯥꯔꯦ ꯏꯪꯈꯣꯜꯗ ꯂꯩꯌꯦ ꯁꯣꯝꯗ ꯂꯥꯛꯑꯣ ꯋꯥ ꯑꯃ ꯇꯝꯕꯤꯒꯦ ꯏꯟꯁꯥꯡꯒꯗꯣ ꯀꯣꯟ ꯍꯦꯎꯁꯦ ꯐꯤꯗꯝꯇ ꯐꯝ ꯀꯔꯤ ꯋꯥꯅꯣ ꯅꯈꯣꯏ ꯏꯆꯦ ꯂꯣꯏꯖꯤꯡꯗꯣ ꯉꯔꯥꯡ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅꯦ ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯎꯕꯗ ꯃꯤꯅ ꯍꯥꯏꯅꯍꯧꯏ ꯅꯨꯄꯥꯗꯨꯁꯨ ꯂꯩꯕꯥꯛ ꯃꯌꯣꯜꯗꯒꯤꯅꯦ ꯍꯥꯏꯌꯦ ꯀꯔꯤꯅꯣ ꯃꯤꯅꯗꯤ ꯐꯖꯅ ꯉꯥꯡꯅꯗꯦꯗ ꯃꯥꯏ ꯅꯨꯄꯥꯗꯣ ꯃꯌꯨꯝ ꯃꯀꯩ ꯁꯦꯜ ꯄꯥꯏꯖꯔꯁꯨ ꯅꯨꯄꯥꯗꯣ ꯅꯤꯁꯥ ꯌꯥꯝ ꯆꯥꯏ ꯍꯥꯏꯗ ꯌꯥꯔꯤꯁꯤꯇꯣ ꯏꯃꯥꯅ ꯄꯥꯝꯖꯕ ꯂꯨꯅ ꯇꯧꯕꯤ ꯏꯆꯦꯅꯤ ꯃꯥꯏ ꯃꯥꯏꯊꯣꯛꯄ ꯂꯩꯖꯁꯅꯤ ꯏꯃꯥꯗꯤ ꯁꯦꯜ ꯄꯥꯏꯕ ꯊꯕꯛ ꯇꯧꯕ ꯌꯥꯝ ꯄꯥꯝꯕꯅꯤ ꯑꯗꯨꯅ ꯏꯆꯦꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯖꯁꯅꯤ ꯏꯁ ꯑꯩꯈꯣꯏꯗꯤ ꯁꯦꯜ ꯄꯥꯏꯖꯗ꯭ꯔꯁꯨ ꯊꯕꯛ ꯁꯨꯕꯗꯤ ꯀꯜꯂꯦꯍꯦ ꯅꯤꯁꯥ ꯍꯥꯏꯔꯦ ꯆꯥꯕꯤꯗꯦ ꯅꯨꯄꯤꯗꯅꯕꯨ ꯈꯔ ꯉꯝꯖꯕꯩ ꯋꯥꯅꯤ ꯅꯠꯇ꯭ꯔꯣ ꯇꯥꯅꯤꯡꯗꯦꯕ ꯍꯥꯏꯃ ꯏꯀꯥꯎꯕꯨ ꯀꯥꯎꯏ ꯄꯥꯕꯅ ꯂꯧꯕꯨꯛꯇ ꯂꯥꯛꯑꯣꯅ ꯍꯥꯏꯔꯝꯕꯅꯤ ꯏꯃꯥꯁꯨ ꯄꯥꯕꯒ ꯄꯨꯟꯅ ꯆꯠꯈꯤꯕꯅꯤ ꯆꯠꯂꯣ ꯊꯦꯡꯈ꯭ꯔꯅꯤꯌꯦ ꯑꯁ ꯂꯧꯕꯨꯛꯇ ꯇꯧ ꯂꯩ ꯇꯜꯂꯦ ꯑꯩ ꯉꯥꯏꯍꯥꯛ ꯀꯦꯖꯒꯦ ꯇꯧꯕꯁꯦ ꯀꯩꯐꯥꯎ ꯈꯪꯗꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯀꯣꯏꯇꯥꯔꯦ ꯇꯥꯔꯦ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗꯕ꯭ꯔꯣ ꯈꯪꯗꯦꯃꯤ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ ꯑꯩꯅ ꯌꯥꯝ ꯂꯩꯅꯤꯡꯉꯒꯅ ꯁꯦ ꯏꯟꯁꯥꯡꯁꯤ ꯌꯧꯔꯣ ꯑꯩꯅꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯑꯩ ꯆꯪꯈ꯭ꯔꯦꯅꯤ ꯍꯦꯛꯑꯣꯏ ꯏꯟꯁꯥꯡ ꯑꯝꯇ ꯑꯩꯗꯤ ꯍꯦꯛꯑꯣꯏꯀꯣ ꯇꯥꯁꯤꯟꯅꯗ꯭ꯔꯤꯁꯤ ꯌꯦꯡꯉꯣ ꯀꯔꯤꯅꯣ ꯃꯥꯅ ꯍꯦꯛꯉꯝꯃꯤꯁꯤꯕꯣ ꯍꯋꯥꯏ ꯃꯨꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯁ꯭ꯋꯥꯏꯗꯒꯤ ꯈꯔ ꯄꯠ ꯍꯦꯛꯇ ꯍꯦꯛꯑ ꯂꯣꯏꯔꯦ ꯊꯥꯔꯤꯛꯅ ꯑꯣ ꯇꯥꯕꯤꯕ꯭ꯔꯣ ꯂꯧꯕꯨꯛ ꯆꯠꯅꯕ ꯂꯣꯏꯁꯤꯟꯕꯤꯔꯣ ꯂꯥꯛꯑꯣ ꯍꯣꯏ ꯂꯥꯛꯑꯦ ꯀꯥꯟꯗꯦ ꯅꯨꯄꯤꯗꯁꯨ ꯀꯦꯕ ꯐꯪꯗ꯭ꯔꯕꯅꯤꯅ ꯂꯧꯕꯨꯛꯇꯨ ꯆꯠꯂꯨꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯆꯂꯥꯝꯕꯗꯣ ꯏꯟꯁꯥꯡ ꯑꯍꯦꯛꯄꯗꯨ ꯄꯥꯏꯔꯒ ꯏꯪꯈꯣꯜꯗꯒꯤ ꯊꯣꯛꯂꯛꯏ ꯂꯧꯕꯨꯛ ꯆꯠꯅꯕ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯊꯥꯔꯤꯛꯇ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯆꯍꯤ ꯐꯥꯖꯤꯜꯂꯛꯂꯦ
ꯂꯣꯏꯁꯤꯡꯒꯤ ꯃꯄꯨꯔꯣꯏꯕꯗꯨ ꯅꯤꯁꯥ ꯆꯥꯕ ꯍꯦꯟꯃꯟꯈꯤꯕꯅ ꯅꯤꯁꯥꯅ ꯌꯣꯝꯗꯨꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯂꯣꯏꯁꯤꯡ ꯅꯨꯄꯥ ꯃꯌꯨꯝꯗꯁꯨ ꯃꯅꯦꯝꯕꯣꯛꯅ ꯅꯨꯄꯥ ꯁꯥꯏꯗꯠꯄꯤ ꯍꯥꯏꯗꯨꯅ ꯊꯤꯅ ꯊꯤꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯣꯠꯄꯤꯕ ꯍꯦꯟꯃꯟꯕꯅ ꯃꯄꯥꯝꯗ ꯍꯜꯂꯛꯂꯒ ꯂꯩꯔꯔꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯌꯥꯗ ꯊꯤꯅ ꯇꯝꯂꯝꯂꯤꯕꯅꯣ꯫ ꯏꯄꯨꯔꯣꯏꯕꯁꯨ ꯅꯤꯁꯥꯅ ꯍꯥꯠꯈ꯭ꯔꯕ, ꯑꯗꯨꯒ ꯑꯩꯕꯨꯅ ꯏꯅꯦꯝꯅ ꯅꯨꯄꯥ ꯁꯥꯕꯤ ꯍꯤꯡꯁꯥꯕꯤ ꯍꯥꯏꯅ ꯊꯤꯅ ꯊꯤꯅ ꯇꯧꯕꯤꯕ꯫ ꯍꯧꯖꯤꯛꯇꯤ ꯂꯨꯈ꯭ꯔꯥꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯕꯦꯝꯃ ꯀꯞꯂꯅꯨ ꯇꯣꯛ꯫ ꯄꯨꯝꯅꯃꯛ ꯏꯃꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯏꯃꯥꯅ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡ ꯊꯕꯛ ꯇꯧꯕ ꯅꯨꯄꯥꯗ ꯂꯩꯍꯟꯅꯤꯡꯂꯨꯕꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯌꯦꯡꯉꯣ, ꯑꯩꯅ ꯂꯝ ꯍꯦꯜꯂꯤ ꯍꯥꯏꯅ ꯏꯟꯊꯣꯛꯄꯤꯈ꯭ꯔꯕ ꯏꯆꯥ ꯇꯣꯝꯕꯤꯗꯤ ꯍꯧꯖꯤꯛ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ꯫ ꯃꯅꯦ ꯃꯀꯨꯅꯁꯨ ꯂꯨꯅ ꯇꯧꯕꯤꯔꯤ꯫ ꯑꯩꯁꯦ ꯃꯃꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯅꯤ꯫ ꯏꯕꯨꯛ ꯊꯣꯛꯀꯤ ꯏꯆꯥꯗ ꯐꯥꯎꯕ ꯈꯦꯟꯅꯕ ꯊꯝꯂꯒ ꯑꯁꯥꯟ ꯃꯤꯔꯥꯏ ꯅꯥꯏꯅ ꯇꯧꯔꯨꯕꯒꯤ ꯃꯍꯩꯅꯤ꯫ ꯇꯥꯅꯤꯡꯗꯦ ꯏꯃꯥ, ꯍꯧꯖꯤꯛ ꯋꯥꯏꯗ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯁꯥꯔꯒ ꯀꯞꯁꯤꯟꯅꯔꯛꯀꯅꯨ꯫ ꯊꯥꯔꯤꯛꯇꯣ ꯃꯁꯤ ꯑꯩꯗꯁꯨ ꯌꯥꯝꯅ ꯋꯥꯔꯧꯔꯝꯒꯅꯤ꯫ ꯑꯩꯁꯦ ꯏꯃꯥꯅ ꯐꯠꯇ ꯋꯥ ꯏꯟꯁꯤꯟꯗꯅ ꯅꯝꯗꯅ ꯄꯨꯛꯆꯦꯜ ꯄꯤꯍꯟꯈꯤꯕ ꯏꯅꯥꯎꯅꯨꯄꯤꯗꯣ ꯑꯩꯅ ꯌꯨꯝꯁꯦ ꯂꯨꯍꯣꯡꯅꯤꯡꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯍꯣꯡꯕꯤꯈꯤꯗ꯭ꯔꯦꯗꯅ꯫ ꯑꯩꯁꯨ ꯊꯕꯛ ꯆꯠꯄ ꯍꯧꯒꯅꯤ꯫ ꯊꯥꯔꯤꯛꯄꯨ ꯂꯧꯈꯠꯄꯤꯔꯒ ꯃꯆꯦ ꯑꯩꯅ ꯑꯋꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯇꯝꯕꯤꯒꯅꯤ꯫ ꯃꯆꯦ ꯑꯩꯅ ꯂꯥꯏꯕꯛ ꯊꯤꯔꯕꯁꯨ ꯏꯅꯥꯎ ꯃꯍꯥꯛꯇꯤ ꯊꯤꯍꯟꯕ ꯄꯥꯝꯗꯦ꯫ ꯃꯁꯤꯗ ꯏꯃꯥ ꯅꯪ ꯌꯥꯎꯔꯛꯀꯅꯨ꯫ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯀꯥ ꯇꯣꯉꯥꯟꯅ ꯁꯥꯗꯨꯅ ꯏꯊꯟꯗ ꯂꯩꯖꯔꯒꯦ꯫ ꯏꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯗꯤ ꯑꯄꯤꯛꯄ ꯄꯨꯛꯆꯦꯜꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯂꯧꯔꯛꯀꯅꯤ꯫ ꯏꯄꯥꯁꯨ ꯏꯆꯥꯅꯨꯄꯤꯒ ꯂꯩꯒꯅꯤ꯫ ꯃꯥꯅꯗ ꯉꯝꯅ ꯄꯥꯅꯤꯡꯕꯤꯅ ꯃꯥꯁꯤ ꯃꯊꯟꯇ ꯂꯩꯖꯁꯅꯨ꯫ ꯏꯆꯥꯅꯨꯄꯤꯒꯤ ꯀꯥꯗꯣ ꯃꯄꯥ ꯑꯩꯅ ꯁꯥꯅꯤ꯫ ꯑꯩꯁꯨ ꯏꯊꯟꯇ ꯀꯥ ꯑꯃ ꯁꯥꯗꯨꯅ ꯂꯩꯒꯅꯤ꯫ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ ꯂꯧꯈꯠꯄꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯁꯦꯜ ꯇꯥꯜꯂꯗꯧꯅꯤ꯫ ꯍꯣꯏ ꯄꯥꯕ, ꯅꯨꯃꯤꯠ ꯑꯐꯕ ꯌꯦꯡꯂꯒ ꯊꯥꯔꯤꯛꯇ ꯄꯥꯎ ꯍꯥꯏꯕꯤꯈ꯭ꯔꯁꯤ, ꯃꯥꯅꯁꯨ ꯍꯔꯥꯎꯖꯅꯕ꯫ ꯃꯄꯥ ꯃꯆꯥꯗꯨ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥ ꯃꯍꯥꯛꯇꯤ ꯋꯥ ꯍꯥꯏꯕꯁꯨ ꯉꯝꯗ ꯃꯊꯟꯇ ꯇꯨꯃꯤꯟꯅ ꯎꯡꯂꯒ ꯐꯝꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯊꯥꯔꯤꯛꯄꯨ ꯂꯧꯈꯠꯄꯤꯗꯨꯅ ꯑꯋꯣꯡ ꯑꯋꯣꯟ ꯆꯥꯎꯅ ꯇꯝꯕꯤꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯗꯨꯅ ꯑꯃꯨꯛ ꯀꯞꯃꯤꯟꯅ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅ ꯇꯧꯏ꯫ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯑꯄꯣꯛꯄ ꯃꯆꯥꯗ ꯈꯦꯟꯅꯕ ꯊꯝꯕꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯃꯃꯥ ꯃꯍꯥꯛꯇꯤ ꯊꯥꯔꯤꯛꯀꯤ ꯂꯧꯈꯠꯄ ꯅꯨꯃꯤꯠ ꯑꯗꯨ ꯂꯣꯏꯖꯤꯡ ꯑꯃꯗꯤ ꯃꯄꯥꯅ ꯌꯥꯎꯍꯜꯂꯝꯗꯦ꯫ ꯊꯥꯔꯤꯛꯅꯁꯨ ꯃꯃꯥ ꯃꯍꯥꯛꯄꯨ ꯊꯃꯣꯏ ꯌꯧꯅ ꯋꯥꯔꯧꯈꯤꯕꯅ ꯍꯪꯗꯦ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯃꯃꯥꯕꯨ ꯎꯔꯕꯗꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯃꯃꯥ ꯃꯍꯥꯛꯁꯨ ꯂꯣꯠꯂꯤ, ꯃꯆꯥꯅꯨꯄꯤꯕꯨ ꯎꯗꯅꯕ ꯍꯥꯏꯅ ꯂꯣꯠꯀꯤ ꯌꯥꯎꯅ ꯂꯣꯠꯂꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯒꯤ ꯆꯥꯎꯔꯕ ꯈꯨꯜ ꯑꯃꯗ ꯈꯣꯏꯕꯤ ꯀꯧꯕꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕꯤ, ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯥꯟꯅꯕꯤ ꯍꯩꯕꯤ ꯍꯅꯨꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯣꯏꯕꯤ ꯃꯕꯨꯛ ꯐꯠꯇꯕꯗ ꯅꯠꯇꯅ ꯀꯂꯛ ꯈꯝꯕꯟꯁꯨ ꯌꯥꯝꯅ ꯆꯥꯎꯏ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯃꯍꯥꯛꯀ ꯌꯨꯝꯊꯪꯅꯔꯤꯕ ꯇꯥꯊꯣꯠꯀꯤ ꯃꯆꯥ ꯃꯁꯨꯅ ꯑꯐ ꯅꯨꯡꯉꯥꯏ ꯇꯥꯟꯈꯠꯂꯛꯄꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯥꯒꯤ ꯇꯥꯊꯣꯠ ꯍꯥꯏꯕꯤꯁꯦ ꯀꯔꯤꯁꯨ ꯏꯅꯥꯛ ꯈꯨꯟꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯃꯥꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯃꯄꯥꯜ ꯐꯔꯛꯂꯤꯁꯦ ꯑꯩ ꯈꯣꯏꯗꯧꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏꯗ ꯀꯨꯁꯩꯇ꯫ ꯃꯆꯥꯅꯨꯄꯥꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯋꯥꯈꯜ ꯇꯥꯔꯤꯕ, ꯁꯦꯜ ꯇꯥꯟꯕ ꯀꯥꯁꯤꯅ ꯀꯜꯂꯤꯕ, ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯀꯗꯥꯏ ꯍꯨꯔꯥꯟꯕ ꯉꯥꯛꯇ꯫ ꯏꯆꯥꯅꯨꯄꯥ ꯑꯍꯨꯝꯈꯛ ꯄꯣꯛꯄꯁꯦ ꯑꯃꯅ ꯌꯨꯔꯥꯏ ꯆꯨꯔꯦ, ꯑꯗꯨꯒ ꯑꯃꯅ ꯍꯨꯔꯥꯟꯕꯗ ꯃꯃꯤꯡ ꯆꯠꯂꯦ꯫ ꯑꯇꯣꯟꯕꯁꯤꯗꯅꯤ ꯐꯔꯤꯁꯦ, ꯑꯗꯨꯕꯨ ꯃꯁꯤꯃꯁꯨ ꯃꯔꯛ ꯃꯔꯛꯇ ꯁꯣꯅꯣ ꯑꯃꯨꯛ ꯑꯃꯨꯛ ꯆꯨꯔꯤ꯫ ꯑꯁ ꯑꯩ ꯌꯥꯝ ꯄꯦꯠꯇꯦꯗ ꯑꯩ꯫ ꯈꯣꯏꯕꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯄꯒ ꯇꯥꯊꯣꯠꯀꯤ ꯃꯆꯥꯅ ꯑꯁꯨꯝ ꯃꯃꯥꯏ ꯁꯨꯝꯂꯛꯄꯒ ꯃꯇꯣꯝꯇ ꯊꯋꯥꯏ ꯆꯥꯛꯅ ꯂꯩꯔꯝꯃꯤ꯫ ꯀꯥꯟꯅꯗꯦ ꯃꯁꯤꯗꯤ, ꯑꯩ ꯊꯕꯛ ꯑꯃ ꯇꯧꯗꯕ ꯌꯥꯔꯔꯣꯏ꯫ ꯀꯨꯏꯁꯤꯟꯈ꯭ꯔꯕꯗꯤ ꯃꯁꯤꯒꯤ ꯇꯥꯊꯣꯠ ꯍꯥꯏꯕꯤꯁꯦ ꯃꯥ ꯁꯣꯏꯗꯅ ꯃꯆꯥ ꯃꯌꯥꯝꯒꯤ ꯃꯄꯥꯜꯗꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯣ ꯑꯣꯏꯈ꯭ꯔꯅꯤ꯫ ꯑꯩ ꯊꯕꯛꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯦ꯫ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯗꯨꯅ ꯑꯁꯨꯝ ꯁꯨꯃꯥꯡ ꯃꯁꯤꯗꯨꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯑꯂꯨ ꯑꯅꯧꯕ ꯈꯔ ꯃꯅꯥꯛꯇ ꯊꯝꯗꯨꯅ ꯊꯥꯡꯁꯣꯔꯤ ꯑꯃ ꯄꯥꯏꯔꯒ ꯈꯦꯠꯇꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯈꯣꯏꯕꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯃꯩꯄꯥꯛ ꯁꯅꯥꯗꯨ ꯌꯨ ꯇꯞ ꯇꯥꯅ ꯉꯥꯎꯔꯒ ꯆꯪꯂꯛꯂꯝꯃꯤ꯫ ꯆꯥꯛ ꯑꯄꯨꯝꯕ ꯃꯍꯤ ꯃꯅꯥꯏꯅ ꯃꯕꯨꯛ ꯊꯜꯂꯕꯁꯨ ꯃꯈꯣꯡ ꯁꯣꯔ ꯁꯣꯔ ꯍꯦꯛ ꯆꯤꯡꯈꯩ ꯍꯩꯔꯤ ꯍꯩꯔꯤ ꯆꯠꯇꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯑꯣ ꯂꯩꯔꯝꯃꯦ ꯑꯩꯁꯨ ꯅꯨꯄꯤꯗꯣ, ꯌꯥꯝ ꯅꯨꯡꯁꯤꯅ ꯊꯝꯖꯕ ꯅꯨꯄꯤꯗꯣ, ꯑꯗꯣ ꯀꯥꯟꯅꯗꯦ, ꯑꯗꯨꯝ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯍꯣꯏ ꯑꯩꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯦ, ꯈꯪꯗꯦ
ꯑꯩꯅ ꯌꯨ ꯌꯥꯝ ꯊꯛꯄꯁꯤꯗ ꯉꯥꯁꯨ ꯍꯩꯅꯗ꯭ꯔꯕ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯂꯒ ꯃꯃꯤꯠ ꯃꯅꯥ ꯄꯥꯡꯕ ꯉꯝꯗ ꯐꯩꯅ ꯍꯦꯛꯇ ꯈꯣꯡꯕꯥꯟ ꯑꯗꯨꯗ ꯌꯨꯡꯁꯤꯟꯗꯨꯅ ꯇꯥꯁꯤꯟꯈꯤ ꯃꯆꯥꯅ ꯈꯣꯡꯕꯥꯟꯗ ꯇꯥꯈ꯭ꯔꯕꯁꯨ ꯈꯣꯏꯕꯤ ꯄꯨꯛ ꯍꯧꯒꯠꯇꯦ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯍꯥꯏ ꯁꯤꯔꯣ ꯅꯪꯗ ꯁꯤꯔꯣ ꯀꯔꯤ ꯀꯥꯟꯅꯅꯕ ꯍꯟꯖꯤꯜꯂꯛꯏꯅꯣ ꯌꯨꯗꯨ ꯇꯛ ꯇꯥꯏ ꯊꯛꯂꯒ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯅꯁꯥꯅ ꯇꯣꯝꯇ ꯃꯩ ꯊꯥꯗꯨꯅ ꯁꯤꯖꯈꯤꯕ ꯌꯥꯗ꯭ꯔꯣ ꯅꯪ ꯍꯤꯡꯗꯨꯅ ꯁꯨꯝ ꯂꯩꯔꯒ ꯆꯦꯡ ꯆꯥꯛ ꯇꯤꯡꯅꯕꯅꯤ ꯍꯣ ꯅꯪ ꯁꯤꯈ꯭ꯔꯒꯅꯦ ꯑꯩ ꯁꯨꯠ ꯈꯔ ꯀꯞꯁꯤꯟꯅꯔꯒ ꯑꯃꯨꯛꯇꯅꯦ ꯅꯦ ꯇꯥꯅ ꯍꯤꯡꯍꯧꯔꯒꯦ ꯃꯍꯥ ꯑꯣꯛꯇꯕ ꯁꯤꯌꯨ ꯌꯥꯗꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯒ ꯃꯈ꯭ꯋꯥꯡꯒꯗꯨ ꯀꯣꯂꯤ ꯀꯣꯂꯤ ꯆꯠꯇꯨꯅ ꯈꯣꯡꯕꯥꯟ ꯑꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯃꯩꯄꯥꯛ ꯁꯅꯥꯕꯨ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯩ ꯍꯥꯏ ꯁꯤꯔꯕ꯭ꯔꯥ ꯁꯤꯗ꯭ꯔꯤꯕ꯭ꯔꯥ ꯅꯪꯕꯣ ꯍꯥ ꯁꯤꯗ꯭ꯔꯤꯕ ꯑꯣꯏꯔꯕꯗꯤ ꯅꯈꯨꯠꯇꯨ ꯄꯤꯔꯛꯎ ꯆꯤꯡꯈꯠꯀꯦ ꯍꯩ ꯌꯨꯔꯥꯏ ꯁꯨꯕ ꯇꯥꯗ꯭ꯔꯥ ꯅꯪꯕꯣ ꯃꯩꯄꯥꯛꯁꯅꯥ ꯂꯩꯈꯣꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯋꯥꯅ ꯍꯧꯒꯠꯇꯨꯅ ꯃꯃꯥ ꯈꯣꯏꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯥꯝꯃꯛꯏ ꯍꯣꯏ ꯃꯥ ꯄꯂꯦꯝ ꯃꯄꯣꯛꯄꯤ ꯅꯨꯡꯁꯤꯕꯤ ꯅꯆꯥ ꯑꯩꯕꯨ ꯀꯟꯕ ꯂꯥꯛꯏꯔꯣ ꯅꯪꯕꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯃꯥ ꯅꯪꯁꯦ ꯏꯃꯥ ꯅꯪꯕꯨ ꯅꯆꯥ ꯑꯩꯁꯤ ꯅꯨꯡꯁꯤꯕ꯭ꯔꯅꯦ ꯃꯩꯄꯥꯛꯁꯅꯥ ꯃꯀꯣꯛ ꯑꯗꯨ ꯂꯩꯈꯣꯝꯅ ꯄꯨꯡꯃꯨ ꯍꯦꯛ ꯃꯨꯈꯩ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯈꯣꯏꯕꯤ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯗꯨꯅ ꯍꯥꯏ ꯁꯤꯔꯝꯃꯨ ꯌꯥꯗ꯭ꯔꯣ ꯅꯪ ꯍꯥ ꯁꯤꯌꯨ ꯌꯥꯗ꯭ꯔꯣ ꯀꯔꯤꯒꯤ ꯃꯨ ꯍꯤꯡꯂꯝꯃꯤꯅꯣ ꯅꯪꯕꯨꯅꯦ ꯅꯨꯡꯁꯤꯕꯗꯤ ꯍꯥꯏꯔꯨꯅꯨ ꯍꯨ ꯄꯤꯖꯔꯒ ꯍꯦꯛ ꯍꯥꯠꯇꯣꯛꯅꯤꯡꯂꯕꯅꯤ ꯅꯪꯁꯦ ꯃꯃꯥꯅ ꯃꯆꯥ ꯍꯥꯠꯂꯩꯇꯦꯀꯣ ꯍꯥꯏꯗꯅ ꯑꯩ ꯈꯥꯡꯗꯨꯅ ꯂꯩꯔꯕꯅꯤꯀꯣ ꯅꯪ ꯅꯈꯨꯠ ꯆꯩꯇꯦꯛ ꯃꯥꯟꯕꯗꯣ ꯄꯤꯔꯛꯎ ꯆꯤꯡꯈꯠꯀꯦ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯋꯥꯔꯛꯇꯕ ꯍꯥ ꯍꯣꯏ ꯏꯆꯦ ꯑꯝꯇ ꯆꯤꯡꯈꯠꯂꯨ ꯆꯤꯡꯈꯠꯂꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯕꯤ ꯃꯆꯥꯕꯨ ꯆꯤꯡꯈꯠꯀꯦ ꯊꯧꯔꯥꯡꯕꯕꯨ ꯑꯍꯜ ꯃꯇꯝ ꯑꯣꯏꯕꯒ ꯃꯈ꯭ꯋꯥꯡꯅꯒ ꯀꯣꯟꯕꯒ ꯃꯩꯄꯥꯛ ꯁꯅꯥꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯀꯟ ꯍꯦꯛ ꯌꯥꯜꯂꯛꯄꯗꯨꯗ ꯈꯣꯏꯕꯤ ꯃꯁꯥ ꯉꯥꯛꯄ ꯉꯝꯍꯧꯗ꯭ꯔꯗꯨꯅ ꯈꯣꯡꯕꯥꯟ ꯑꯗꯨꯗ ꯃꯥꯁꯨ ꯆꯨꯞ ꯍꯦꯛ ꯇꯥꯁꯤꯟꯈꯤꯔꯝꯃꯤ ꯑꯁ ꯄꯦꯜꯂꯤꯗꯀꯣ ꯑꯩ ꯌꯥ ꯃꯅꯨꯡꯗ ꯂꯩꯈꯣꯝ ꯆꯪꯉꯦꯅ ꯇꯧꯔꯤꯁꯦ ꯊꯨꯏ ꯈꯥꯏꯌꯦꯃꯤ ꯍꯔꯤ ꯍꯩ ꯁꯤꯌꯨ ꯌꯥꯗꯕ ꯃꯆꯥ ꯅꯪꯗ ꯍꯥꯠꯂꯒꯦꯗ ꯉꯁꯤ ꯁꯤꯔꯣ ꯅꯪ ꯁꯤꯔꯣ ꯅꯪꯗ ꯁꯤꯔꯣ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯈꯣꯡꯕꯥꯟ ꯑꯗꯨꯗ ꯐꯨꯗꯠꯅꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯣꯏꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯕꯣꯔꯖꯦꯟꯁꯨ ꯉꯥꯅꯨ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯕꯣꯖꯦꯟꯅ ꯃꯁꯤꯒꯤ ꯉꯥꯅꯨꯁꯤꯝꯇꯪ ꯍꯨꯔꯥꯟꯒꯦ ꯍꯥꯏꯗꯅ ꯉꯁꯥꯏ ꯅꯣꯡꯐꯣꯡ ꯉꯥꯟꯕꯗꯒꯤ ꯂꯨꯝꯗꯨ ꯂꯩꯔꯛꯄꯁꯦ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗ ꯍꯦꯛ ꯐꯪꯉꯤ ꯀꯨꯏꯅ ꯉꯥꯏꯖꯔꯛꯄꯒꯤ ꯃꯍꯩꯁꯨ ꯐꯪꯂꯕꯅꯤꯅ ꯍꯦꯛꯇ ꯊꯣꯡꯂꯒ ꯆꯥꯊꯛꯎꯔꯒꯦ ꯍꯥꯎꯅ ꯍꯥꯏꯗꯨꯅ ꯃꯗꯣ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯪꯂꯛꯄꯗ ꯈꯣꯏꯕꯤꯒ ꯃꯩꯄꯥꯛ ꯁꯅꯥꯒꯅ ꯈꯣꯡꯕꯥꯟꯗ ꯐꯨꯅꯔꯤꯕꯗꯨ ꯎꯔꯛꯂꯝꯃꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗ ꯈꯣꯡꯕꯥꯜꯁꯤꯗ ꯆꯥꯎꯔꯛꯄ ꯉꯝꯃꯨ ꯑꯅꯤ ꯐꯨꯗꯠꯅꯔꯦꯅ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ ꯃꯁꯤꯕꯨ ꯏꯃꯥꯒ ꯇꯥꯆꯧꯕ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤꯅꯦ ꯍꯩꯃꯥ ꯏꯃꯥ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯒ ꯃꯃꯥꯕꯨ ꯆꯤꯡꯈꯠꯀꯦ ꯊꯧꯔꯥꯡꯂꯝꯃꯤ ꯍꯣꯏ ꯏꯃꯥ ꯁꯦ ꯑꯃꯨꯛꯇ ꯀꯥꯈꯠꯄꯤꯔꯣꯛꯁꯦ ꯑꯁ ꯃꯅꯝꯅꯁꯨ ꯌꯥꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯏꯃꯥ ꯀꯃꯥꯏꯅ ꯇꯥꯁꯤꯟꯅꯣ ꯈꯣꯡꯕꯥꯟꯁꯤꯗ ꯍꯩ ꯀꯟꯅ ꯆꯤꯡꯒꯅꯨ ꯈꯨꯠꯇ ꯇꯧꯔꯦꯅꯦ ꯅꯃꯥ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯅꯠꯇꯤꯌꯦ ꯍꯅꯨꯕꯤꯅꯤ ꯀꯥꯎꯔꯕ꯭ꯔꯣ ꯎꯟꯁꯥ ꯈꯣꯛꯇꯣꯏꯔꯦꯅꯦꯍꯦ ꯍꯨꯔꯥꯟꯕ ꯍꯥ ꯁꯦ ꯇꯞꯅ ꯀꯥꯔꯣꯏꯕ ꯅꯠꯇꯦ ꯀꯃꯥꯏꯅ ꯇꯥꯔꯤꯅꯣ ꯈꯣꯡꯕꯥꯟꯁꯤꯗ ꯑꯣ ꯑꯁꯦ ꯌꯨꯔꯥꯏ ꯁꯨꯕ ꯁꯤꯌꯨ ꯌꯥꯗꯕꯁꯦ ꯆꯤꯡꯈꯠꯄꯗ ꯑꯩꯁꯨ ꯌꯥꯎꯅ ꯇꯥꯁꯤꯜꯂꯤꯕ ꯀꯆꯧ ꯁꯦ ꯑꯃꯨꯛꯇ ꯅꯅꯥꯎꯒꯤ ꯈꯨꯠꯁꯤꯗ ꯁꯝꯗꯨꯅ ꯀꯥꯔꯧꯁꯦ ꯏꯌꯥꯝꯕꯒꯤ ꯕꯣꯖꯦꯟ ꯅꯪꯗꯅꯦꯕ ꯏꯌꯥꯝꯕꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯃꯨꯛꯇ ꯆꯤꯡꯈꯠꯂꯨꯅꯦ ꯅꯌꯥꯝꯕ ꯏꯕꯣ ꯂꯩꯈꯣꯝꯁꯤꯅ ꯅꯥꯇꯣꯟ ꯃꯈꯨꯟꯗ ꯆꯪꯉꯦ ꯁꯣꯔ ꯐꯨꯟꯗꯨꯅ ꯁꯤꯗꯣꯔꯦꯅꯦ ꯑꯩ ꯇꯥꯆꯧ ꯃꯤꯠꯇꯨ ꯄꯥꯡꯕꯤꯌꯣ ꯑꯗꯨꯒ ꯅꯅꯥꯎ ꯈꯨꯠꯁꯤꯗ ꯄꯥꯏꯗꯨꯅꯅꯦ ꯌꯥꯜꯂ ꯀꯥꯈꯠꯄꯤꯔꯣꯁꯦ ꯑꯁ ꯑꯣꯟꯊꯣꯛꯅꯁꯨ ꯂꯨꯝꯈ꯭ꯔꯦ ꯇꯥꯆꯧ ꯅꯪꯁꯦ ꯅꯆꯥꯗꯨꯅ ꯆꯩꯇꯦꯛꯀꯤ ꯇꯤꯟ ꯃꯥꯜꯂꯤ ꯑꯗꯨꯒ ꯌꯥꯝ ꯂꯨꯝꯃꯤ ꯂꯩꯈꯣꯝ ꯄꯛꯄꯩꯔꯥ ꯈꯪꯗꯦ ꯍꯣ ꯅꯈꯨꯠꯇꯣ ꯑꯅꯤꯃꯛ ꯄꯥꯏꯗꯨꯅ ꯅꯈꯨꯠ ꯑꯅꯤꯃꯛꯇꯨꯅ ꯆꯤꯡꯈꯠꯂꯨꯅꯦ ꯅꯪꯕꯣ ꯍꯣ ꯈꯨꯠ ꯅꯥꯝꯃꯁꯦ ꯉꯥꯅꯨ ꯄꯥꯏꯔꯤꯌꯦ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯉꯥꯅꯨ ꯆꯦꯟꯈꯤꯅꯤ ꯇꯥꯆꯧ ꯍꯦ ꯕꯣꯖꯦꯟ ꯅꯪꯒꯤ ꯉꯥꯅꯨꯁꯤ ꯀꯥꯏꯗꯒꯤꯅꯣ ꯍꯥ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯨꯔꯥꯜꯂꯛꯂꯤꯕ꯭ꯔꯣ ꯑꯧ ꯃꯥꯅꯦ ꯏꯃꯥ ꯍꯨꯔꯥꯜꯂꯛꯏꯅꯦ ꯌꯥꯝ ꯆꯥꯎꯗ꯭ꯔꯥ ꯍꯣꯔꯦꯟꯗꯤ ꯍꯥꯎꯔꯗꯣꯏꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯣꯖꯦꯟꯅ ꯃꯌꯥꯝꯕ ꯃꯩꯄꯥꯛ ꯁꯅꯥꯕꯨꯁꯨ ꯆꯤꯡꯈꯠꯂꯝꯃꯤ ꯃꯌꯥꯝꯕ ꯆꯤꯡꯈꯠꯂꯒ ꯋꯥ ꯍꯥꯏꯒꯦ ꯑꯣꯟꯊꯣꯔꯛꯄꯗ ꯈꯣꯏꯕꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯒꯤ ꯃꯃꯥꯏꯗ ꯃꯥꯒꯤ ꯂꯩꯈꯣꯝ ꯇꯩꯔꯕ ꯈꯨꯄꯥꯛꯇꯨꯅ ꯁꯦꯠ ꯊꯥꯔꯛꯂꯝꯃꯤ ꯑꯁ
ꯀꯩꯅꯣ ꯏꯃꯥ ꯉꯥꯎꯕ꯭ꯔꯣ? ꯕꯣꯖꯦꯟ ꯃꯃꯥꯏꯗꯨꯗ ꯂꯩꯈꯣꯝꯒꯤ ꯈꯨꯄꯥꯛ ꯃꯃꯤ ꯇꯥꯈꯩ ꯍꯥꯏꯊꯈꯤ꯫ ꯃꯥꯅ ꯇꯨꯁꯤꯟꯕꯗ ꯃꯈꯨꯠꯇ ꯄꯥꯏꯕ ꯉꯥꯅꯨꯗꯨꯗ ꯐꯝꯖꯤꯜꯂꯝꯃꯤ꯫ ꯉꯥꯅꯨ ꯑꯗꯨ ꯉꯦꯛ ꯂꯥꯎꯈꯩ ꯊꯋꯥꯏ ꯊꯥꯔꯝꯃꯤ꯫ ꯈꯣꯏꯕꯤꯅ ꯍꯦ ꯍꯨꯔꯥꯟꯕ, ꯅꯪ ꯑꯩꯅ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧꯔꯨꯅꯨ ꯀꯌꯥꯔꯛ ꯍꯥꯏ ꯍꯥ? ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯅꯝ ꯀꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ? ꯉꯥꯅꯨ ꯑꯃꯈꯛ ꯍꯨꯔꯥꯟꯕꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯍꯣꯔꯦꯟ ꯊꯣꯡꯉꯀꯥꯟꯗꯗꯤ ꯏꯃꯥꯅ ꯈ꯭ꯋꯥꯏ ꯌꯥꯝ ꯆꯥꯅꯤꯡ ꯇꯧꯔꯤꯕ꯫ ꯍꯦ ꯍꯨꯔꯥꯟꯕꯗꯣ ꯅꯣꯡꯃ ꯐꯥꯔꯗꯤ ꯅꯪꯕꯨ ꯃꯤꯌꯥꯝ ꯆꯪꯗꯅ ꯐꯨꯔꯒ ꯁꯤꯔꯅꯤ ꯍꯥꯏꯕꯅꯤꯅꯦ ꯍꯨꯔꯥꯟꯕꯧ꯫ ꯑꯣ ꯍꯥꯎ, ꯁꯤꯔꯣꯏꯌꯦ ꯀꯩꯁꯨ, ꯃꯤ ꯈꯪꯗꯅꯕ ꯍꯨꯔꯥꯜꯂꯤꯅꯤ, ꯑꯩꯕꯨ ꯑꯉꯥꯎꯕꯗꯧꯅ ꯃꯤ ꯎꯅꯕ ꯍꯨꯔꯥꯟꯒꯗ꯭ꯔꯣꯏꯕ? ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯗꯨ ꯅꯪ ꯀꯥꯎꯕ꯭ꯔꯥ ꯍꯥ? ꯅꯣꯡꯃ ꯐꯥꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯤꯒꯤ ꯃꯄꯨꯗꯨꯅ ꯅꯀꯣꯛꯇꯨꯗ ꯅꯨꯡꯅ ꯀꯣꯛ ꯂꯥꯎꯅ ꯁꯨꯕꯤꯔꯛꯂꯕꯗꯤ ꯅꯪ ꯊꯣꯛ ꯂꯥꯎꯅ ꯁꯤꯔꯣꯏꯗ꯭ꯔꯥ ꯍꯥ? ꯍꯣꯏ ꯃꯥ, 10 ꯁꯨꯗ꯭ꯔꯤꯉꯩ 9 ꯁꯨꯕꯗ ꯍꯨꯔꯥꯟꯕꯗꯣ ꯀꯣꯛ ꯇꯣꯛꯄꯤꯔ ꯂꯣꯏꯔꯦ ꯀꯩꯅꯣ, ꯑꯗꯨꯛ ꯂꯥꯏꯕ ꯋꯥꯗꯨꯕꯣꯕ꯫ ꯏꯁ ꯑꯩ ꯅꯣꯏꯁꯦ ꯄꯦꯜꯂꯦ, ꯄꯦꯜꯂꯦ, ꯄꯨꯔꯥ ꯄꯦꯜꯂꯦ, ꯑꯩꯅ ꯁꯤꯖꯅꯤꯡꯉꯦ꯫ ꯈꯥ ꯋꯥꯡꯁꯤꯒꯤ ꯃꯃꯥꯡꯁꯤꯗꯅꯦ ꯏꯀꯥꯏꯕꯅ ꯁꯤꯔꯕꯅꯤ ꯑꯩꯁꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯈꯣꯏꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯇꯣꯝꯕꯗꯨ ꯊꯣꯔꯛꯇꯨꯅ ꯍꯥꯏ ꯑꯁ ꯀꯔꯤꯅꯣ ꯉꯁꯥꯏꯗꯒꯤ ꯁꯨꯃꯥꯡꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯤꯁꯤꯕꯣ? ꯃꯤ ꯂꯣꯏ ꯌꯦꯡꯅꯔꯦ, ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦ ꯅꯣꯏꯁꯦ꯫ ꯍꯥꯏ ꯏꯀꯥꯏ ꯈꯪꯕꯧ, ꯅꯪ ꯉꯁꯥꯏꯗꯒꯤ ꯏꯃꯨꯡꯗ ꯂꯩꯕꯣꯔꯦ? ꯅꯃꯥꯏꯅ ꯈꯣꯡꯕꯥꯜꯁꯤꯗ ꯇꯥꯔꯒ ꯁꯣꯔ ꯐꯨꯜꯂꯐꯥꯎ ꯅꯪ ꯊꯣꯔꯛꯇꯕꯅꯤꯅꯦ ꯍꯥ? ꯑꯩ ꯇꯥꯗꯤꯌꯦ ꯃꯥ, ꯑꯗꯨꯏꯅꯦ ꯋꯥ ꯀꯟꯅ ꯉꯥꯡꯅꯕ ꯃꯈꯣꯜ ꯑꯃꯕꯨꯗꯤ ꯇꯥꯕ, ꯑꯗꯨꯗꯩꯗꯤ ꯇꯥꯆꯧꯅ ꯌꯨ ꯉꯥꯎꯁꯤꯜꯂꯒ ꯂꯥꯎꯔꯤꯔꯥ ꯍꯥꯏꯗꯅ ꯂꯩꯊꯣꯛꯎꯔꯦ꯫ ꯇꯥꯔꯣꯏ, ꯅꯪ ꯇꯥꯔꯣꯏꯕ ꯅꯪ꯫ ꯕꯣꯖꯦꯟ ꯃꯃꯥ ꯈꯣꯏꯕꯤꯗ ꯃꯣꯟꯁꯤꯟꯗꯨꯅ ꯃꯥ, ꯅꯤꯡꯊꯝꯊꯥꯁꯤꯗ ꯈꯣꯡꯕꯥꯟꯒꯤ ꯂꯩꯅꯥꯡ ꯃꯌꯥꯝꯗꯣ ꯄꯨꯈ꯭ꯔꯤꯗ ꯆꯥꯝꯊꯣꯛꯄ ꯅꯨꯡꯉꯥꯏꯔꯣꯏ, ꯏꯁꯤꯡꯁꯦ ꯏꯪꯕꯅꯤꯅ, ꯑꯗꯨꯅ ꯏꯔꯨ ꯑꯣꯏꯅ ꯂꯨꯊꯣꯛꯄꯤꯔꯣ꯫ ꯍꯩ ꯇꯣꯝꯕ ꯆꯠꯂꯣ, ꯏꯃꯥꯒꯤ ꯏꯁꯤꯡ ꯑꯁꯥꯕ ꯈꯖꯤꯛꯇ ꯂꯨꯝꯃꯨꯁꯣ, ꯆꯠꯂꯣ꯫ ꯑꯧ ꯍꯣꯏ ꯇꯌꯥꯏ, ꯂꯨꯝꯃꯨꯒꯦ꯫ ꯑꯗꯣ ꯇꯥꯆꯧꯁꯤꯗꯤ ꯀꯝꯗꯧꯕ? ꯍꯥꯏꯗꯨꯅ ꯃꯩꯄꯥꯛ ꯁꯅꯥꯗ ꯌꯦꯡꯂꯛꯄꯗ ꯌꯨ ꯉꯥꯎꯕ ꯃꯥꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯩ ꯕꯨꯡꯉꯣ, ꯌꯥꯏꯃ, ꯑꯇꯣꯝꯕ, ꯁꯦ ꯑꯁꯤꯕ ꯃꯥꯟꯕꯁꯤꯁꯨꯅꯦ ꯃꯅꯤꯡꯂꯣꯝꯗ ꯊꯥꯡꯖꯤꯟꯁꯤꯁꯦ꯫ ꯃꯥꯅ ꯇꯨꯝꯂꯕꯁꯨ ꯏꯔꯨ ꯂꯨꯊꯣꯛꯇꯕ ꯌꯥꯔꯔꯣꯏ, ꯈꯣꯡꯕꯥꯟ ꯃꯅꯝꯅꯁꯨꯅꯦ ꯑꯁ ꯑꯣꯗꯣꯔꯦꯁꯤ, ꯂꯥ ꯑꯃꯨꯛꯇ ꯊꯥꯡꯉꯨꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯄꯥꯛ ꯁꯅꯥꯕꯨ ꯃꯅꯥꯎ ꯑꯅꯤꯅ ꯊꯥꯡꯗꯨꯅ ꯄꯨꯁꯤꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯣꯏꯕꯤ ꯏꯃꯨꯡ ꯃꯪꯒꯜ ꯋꯥꯏꯔꯝ ꯇꯥꯁꯤꯟꯅ ꯊꯪꯅꯕꯒꯤ ꯇꯥꯊꯣꯠꯀꯤ ꯌꯨꯝꯗ ꯂꯥꯡꯂꯤꯕꯗꯨ ꯃꯅꯥ ꯊꯥꯡꯒꯠꯇꯅ ꯇꯥꯔꯤ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯁꯅꯥꯌꯥꯏ ꯏꯃꯥꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ꯫ ꯏꯆꯥꯅ ꯀꯣꯅꯨꯡꯒꯤ ꯊꯧ ꯄꯨꯕꯁꯦ ꯏꯃꯥ ꯄꯦꯜꯂꯦ꯫ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯁꯤꯗꯤ ꯑꯗꯨꯅꯤꯗꯅ, ꯀꯟꯅꯕꯨ ꯍꯣꯠꯅꯔꯕꯗꯤ ꯑꯗꯨꯝ ꯃꯍꯩ ꯆꯥꯏꯗꯅꯁꯦ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯑꯩ ꯌꯨꯝꯗ ꯇꯣꯏꯅ ꯂꯥꯛꯄꯗꯤ ꯐꯪꯂꯔꯣꯏ, ꯀꯣꯅꯨꯡꯁꯨ ꯂꯥꯞꯄꯅꯤꯅ ꯍꯟꯒꯠ ꯍꯟꯗ ꯆꯠꯄꯗꯣ ꯐꯔꯛ ꯌꯥꯝ ꯇꯥꯏꯕ, ꯑꯗꯣ ꯉꯝꯂꯤꯈꯩꯕꯨꯗꯤ ꯂꯥꯛꯀꯦ꯫ ꯃꯌꯥꯝꯕ ꯑꯍꯜ ꯂꯝꯖꯤꯡꯕꯗꯨꯁꯨ ꯅꯣꯛꯇꯨꯅ ꯍꯥꯏ ꯁꯅꯥꯌꯥꯏ, ꯌꯨꯝꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ, ꯅꯪ ꯇꯥꯆꯧꯁꯨ ꯂꯩꯔꯤꯕꯁꯤꯗꯤ, ꯅꯊꯧꯗꯣ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧ, ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯅ ꯋꯥ ꯃꯊꯛ ꯊꯥꯡꯈꯤꯅꯤ꯫ ꯌꯨꯝꯒꯤꯗꯤ ꯅꯪ ꯇꯥꯆꯧꯅ ꯂꯣꯏꯅ ꯐꯅꯕ ꯁꯤꯟꯒꯦꯗ, ꯑꯗꯨꯒ ꯅꯅꯥꯎ ꯑꯇꯣꯝꯕꯁꯨ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯂꯝꯖꯤꯡꯕꯒꯤ ꯅꯨꯄꯤ ꯂꯩꯔꯤꯛꯅ ꯏꯅꯥꯎ ꯌꯥꯏꯃꯁꯦ ꯀꯣꯅꯨꯡꯗꯒ ꯊꯧ ꯄꯨꯈ꯭ꯔꯕꯅꯤꯅ ꯃꯖꯥꯏꯕꯦꯝꯃꯒ ꯇꯥꯂꯣꯏ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯇꯨꯅ ꯇꯣꯛꯑꯔꯅꯤꯀꯣ꯫ ꯑꯁ ꯏꯇꯩꯃꯁꯤꯃ꯫ ꯊꯕꯥꯅ ꯏꯅꯝꯃ ꯀꯥꯏꯗꯩ ꯋꯥꯅꯣ, ꯇꯌꯥꯏꯅ ꯃꯖꯥꯏꯕꯦꯝꯃ ꯂꯧꯕ ꯍꯧꯅꯗꯦꯗ ꯃꯁꯛ ꯈꯨꯊꯤꯁꯤꯒ꯫ ꯁꯅꯥꯌꯥꯏꯅ ꯍꯣꯏꯅꯦ, ꯅꯪꯕꯨꯗꯤ ꯌꯥꯝ ꯐꯖꯕꯅꯤꯅ ꯃꯤꯒꯁꯨ ꯁꯤꯗꯔꯤꯕ ꯅꯠꯇ꯭ꯔꯣ? ꯅꯤꯡꯊꯦꯝꯅ ꯍꯣꯏ ꯌꯥꯔꯦ ꯃꯌꯥꯝ, ꯀꯣꯏꯂꯥꯡ ꯂꯥꯡꯗꯨꯅ ꯁꯨꯝ ꯂꯩꯔꯤ, ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯥꯕꯒꯤ ꯉꯥ ꯆꯥꯁꯦ, ꯇꯥꯆꯧ ꯉꯥ ꯑꯝꯇ ꯂꯩꯕꯤꯌꯣ꯫ ꯂꯝꯖꯤꯡꯕꯅ ꯍꯣꯏꯅꯦ, ꯏꯀꯥꯎꯕꯨ ꯀꯥꯎꯊꯣꯛꯂꯨꯔꯦ, ꯉꯥ ꯆꯥꯁꯦ꯫ ꯑꯗꯨꯗꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯨꯈꯤꯒꯦ ꯑꯩ, ꯅꯈꯣꯏ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯃꯝꯃꯣ ꯍꯦ꯫ ꯍꯥꯏꯗꯨꯅ ꯂꯝꯖꯤꯡꯕ ꯍꯔꯥꯎ ꯊꯣꯛꯈ꯭ꯔꯦ꯫ ꯊꯕꯥꯅ ꯑꯗꯨꯗꯤ ꯏꯅꯝꯃ ꯂꯥꯛꯑꯣ, ꯑꯩꯈꯣꯏꯅꯤ ꯏꯟꯁꯥꯡ ꯁꯦꯝꯃꯨꯔꯁꯤ꯫ ꯍꯣꯏ ꯁꯦꯝꯃꯨꯔꯁꯤ, ꯏꯅꯝꯃꯅꯦ ꯆꯥꯛ ꯊꯣꯡꯅꯕ ꯏꯁꯤꯡ ꯒꯝꯗ ꯂꯥꯛꯀꯠꯂꯨꯈꯤꯒꯦ, ꯅꯪꯅꯦ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯃꯝꯃꯨ ꯂꯥꯛꯑꯣ꯫ ꯍꯥꯏꯗꯨꯅ ꯃꯅꯝ ꯃꯆꯜ ꯆꯪꯈ꯭ꯔꯕꯗ ꯁꯅꯥꯌꯥꯏ ꯃꯃꯥ ꯇꯥꯊꯣꯠꯇ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯏꯃꯥ, ꯁꯤꯗꯩꯗꯤ ꯑꯩꯈꯣꯏ ꯏꯅꯥꯛ ꯈꯨꯜꯂꯅꯤꯀꯣ, ꯇꯥꯆꯧꯁꯨ ꯃꯥꯒꯤ ꯊꯕꯛ ꯇꯧꯖꯔꯦ, ꯑꯩꯁꯨ ꯇꯧꯔꯦ, ꯏꯅꯥꯎ ꯑꯇꯣꯝꯕꯁꯨ ꯊꯕꯛ ꯆꯠꯂꯤ, ꯑꯗꯩ ꯏꯇꯩꯃ ꯏꯆꯟ ꯇꯣꯝꯕꯤ ꯃꯈꯣꯏꯅꯤꯁꯨ ꯐꯤ ꯁꯥꯗꯨꯅ ꯁꯦꯜ ꯇꯥꯟꯅꯕ ꯍꯣꯠꯅꯩ, ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯅꯤꯀꯣ ꯏꯃꯥ꯫ ꯏꯆꯥ ꯅꯈꯣꯏ ꯃꯌꯥꯝꯁꯦ ꯅꯪꯒꯤ ꯂꯝꯕꯤ ꯑꯃꯃꯝ ꯂꯣꯏꯅ ꯂꯩꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯖꯈ꯭ꯔꯕꯗꯤ
ꯏꯃꯥꯗꯤ ꯁꯤꯈ꯭ꯔꯕꯁꯨ ꯌꯥꯔꯦꯗ. ꯑꯁ ꯏꯃꯥ ꯅꯪꯁꯤꯗꯤ ꯅꯨꯡꯉꯥꯏ ꯃꯤꯀꯨꯞꯁꯤꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕ ꯏꯃꯥ. ꯅꯤꯡꯊꯦꯝꯅ ꯇꯌꯥꯏ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏ ꯂꯩꯕꯅꯤ. ꯅꯨꯡꯉꯥꯏ ꯍꯩꯇꯕꯤꯅꯤ ꯃꯁꯤ ꯏꯃꯥꯁꯤ. ꯇꯥꯊꯣꯠꯅ ꯍꯩ ꯃꯁꯤꯗꯤ ꯁꯨꯝ ꯋꯥꯒꯤ ꯋꯥꯅꯤꯅꯦ. ꯑꯗꯣ ꯏꯃꯥꯒꯤ ꯁꯥꯟꯅꯌꯥꯏ ꯅꯪ ꯅꯊꯧꯁꯨ ꯆꯤꯜꯂꯤ ꯍꯥꯏꯕꯕꯨ ꯅꯨꯄꯤ ꯊꯤꯖꯤꯟꯅꯕ ꯇꯧꯁꯤꯀꯣ. ꯌꯦꯡꯉꯨ ꯅꯪ ꯂꯣꯏꯈ꯭ꯔꯒ ꯅꯅꯥꯎ ꯑꯇꯣꯝꯕꯁꯦ ꯑꯃꯨꯛ ꯍꯣꯡꯗꯣꯏꯒꯤ ꯉꯥꯏ ꯂꯩꯔꯕꯅꯤ. ꯁꯥꯟꯅꯌꯥꯏꯅ ꯏꯃꯥ ꯑꯩ ꯃꯇꯝ ꯈꯖꯤꯛꯇꯪ ꯂꯩꯔꯒ ꯍꯣꯡꯂꯒꯦ. ꯏꯆꯜ ꯇꯣꯝꯕꯤꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯣꯡꯕꯤꯈꯤꯁꯤ. ꯍꯌꯦꯡ ꯃꯕꯨꯡꯉꯩꯅ ꯑꯩꯒꯤ ꯌꯨꯝ ꯂꯦꯞꯈ꯭ꯔ ꯃꯇꯝꯗ ꯏꯆꯜꯕꯨ ꯌꯦꯡꯁꯤꯟꯕ ꯉꯝꯈꯤꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ. ꯑꯗꯨꯅ ꯏꯆꯜ ꯊꯕꯥꯕꯨ ꯍꯥꯟꯅ ꯍꯣꯡꯕꯤꯔꯁꯤ. ꯍꯥꯏ ꯑꯗꯨꯕꯨ ꯅꯆꯜ ꯑꯁꯤꯅ ꯅꯈꯣꯏ ꯑꯅꯤꯒꯤꯗꯤ ꯃꯈꯥꯅꯤ. ꯅꯈꯣꯏ ꯃꯕꯨꯡ ꯑꯅꯤ ꯂꯩꯅ ꯂꯩꯅ ꯑꯇꯣꯝꯕꯤ ꯃꯥꯕꯨ ꯀꯔꯝꯍꯥꯏꯅ ꯍꯥꯟꯅ ꯍꯣꯡꯒꯗꯧꯔꯤꯅꯣ? ꯅꯤꯡꯊꯦꯝꯅ ꯑꯁ ꯏꯃꯥ ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯀꯥꯏꯗꯦꯁꯦ. ꯅꯆꯥ ꯑꯩꯒꯤ ꯈꯪꯅꯖꯕꯤ ꯅꯨꯄꯤꯗꯣ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤ. ꯑꯗꯨꯅ ꯏꯆꯜꯒ ꯇꯌꯥꯏꯒ ꯍꯥꯟꯅ ꯑꯗꯨꯝ ꯍꯣꯡꯕꯤꯔꯁꯤ ꯏꯃꯥ. ꯊꯤꯗꯥ ꯁꯤ ꯑꯉꯥꯎꯕꯁꯤꯗꯤ ꯃꯁꯤꯗꯤ. ꯁꯥꯟꯅꯌꯥꯏꯅ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯏꯆꯜ ꯊꯕꯥꯁꯦ ꯂꯥꯛꯂꯤꯕ ꯐꯩꯔꯦꯟ ꯊꯥꯁꯤꯗ ꯍꯣꯡꯕꯤꯔꯁꯤ. ꯏꯃꯥꯕꯨ ꯀꯩ ꯍꯥꯏꯒꯦ? ꯍꯣ ꯏꯃꯥꯒꯤꯗꯤꯅꯦ ꯌꯥꯔꯦꯗ. ꯅꯈꯣꯏ ꯅꯆꯤꯟ ꯏꯅꯥꯎ ꯆꯪꯗꯨꯅꯅꯦ ꯍꯦꯛ ꯇꯥꯟꯅꯔꯣ. ꯑꯗꯨꯒ ꯃꯕꯨꯡ ꯑꯍꯜꯗꯗꯤ ꯁꯦꯜ ꯌꯥꯝꯅ ꯄꯨꯊꯣꯛ ꯍꯥꯏꯕꯤꯔꯅꯨ. ꯃꯥꯅ ꯌꯨꯝꯒꯤ ꯃꯀꯨꯞ ꯃꯇꯥ ꯂꯣꯏꯅ ꯄꯨꯔꯤꯕꯅꯤ. ꯃꯥꯒꯤꯁꯨ ꯈꯔ ꯊꯝꯖꯤꯟꯖꯔꯁꯅꯨ. ꯅꯤꯡꯊꯦꯝꯅ ꯑꯗꯨꯒꯤꯗꯤ ꯏꯃꯥ ꯏꯆꯜ ꯊꯕꯥ ꯁꯛꯊꯤꯕꯤ ꯊꯣꯡ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯇꯥꯔꯤꯕꯁꯤꯒꯤꯗꯤ ꯃꯕꯨꯡ ꯑꯇꯣꯝꯕ ꯑꯩꯅ ꯂꯣꯏ ꯇꯧꯕꯤꯅꯤꯗ. ꯂꯨꯝꯗꯨꯅ ꯇꯥꯔꯝꯕ ꯊꯕꯥꯗꯨ ꯃꯃꯥꯏ ꯉꯥꯡꯁꯤꯟꯗꯨꯅ ꯇꯍꯥ ꯁꯠꯊꯣꯔꯛꯇꯨꯅ ꯍꯥꯏ. ꯍꯦ ꯇꯥꯇꯣꯠ ꯑꯩꯅ ꯀꯥꯏꯗ ꯂꯨꯝꯂꯒ ꯇꯥꯔꯒꯦ ꯍꯥ? ꯃꯤ ꯑꯩꯗꯤ ꯏꯅꯝꯃꯒ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯀꯦꯅ ꯊꯣꯛꯆꯔꯛꯄꯅꯤꯅꯦ. ꯅꯤꯡꯊꯦꯝꯅ ꯍꯣꯏ ꯏꯆꯜ ꯇꯣꯝꯕꯤ ꯅꯀꯣꯛꯇ ꯅꯥꯄꯤ ꯕꯣꯔꯥ ꯑꯃ ꯄꯛꯏꯕꯦꯝꯃ. ꯇꯨ ꯏꯇꯩꯃꯗꯣ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯍꯟꯕ ꯍꯜꯂꯛꯏ. ꯑꯗꯨꯒ ꯅꯪꯅ ꯂꯨꯝꯃꯒ ꯇꯥꯕꯩ ꯅꯠꯇ꯭ꯔꯣ ꯋꯥꯔꯤ ꯈꯪꯉꯤꯗꯣ? ꯑꯩ ꯇꯥꯗꯦꯁꯣ. ꯍꯥꯏꯗꯨꯅ ꯊꯕꯥ ꯅꯣꯛꯃꯤ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯇꯥꯊꯣꯠꯀꯤ ꯌꯨꯝꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯔꯤ ꯀꯌꯥꯅ ꯅꯤꯜꯂꯤꯕꯗꯨ ꯈꯣꯏꯕꯤ ꯃꯥꯡꯒꯣꯜ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯀꯣꯟꯗꯨꯅ ꯇꯨꯃꯤꯟ ꯑꯁꯨꯝ ꯇꯥꯔꯝꯃꯤ. ꯃꯤꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯕꯗꯨ ꯇꯥꯔꯒ ꯈꯣꯏꯕꯤ ꯁꯥꯎꯅꯤꯡꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ. ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯕꯣꯏꯗ. ꯇꯥꯅꯤꯡꯗꯕꯅ ꯒꯥ ꯌꯥ ꯉꯥꯏꯍꯥꯛꯇ ꯂꯦꯞꯇꯦꯅꯦ. ꯍꯦ ꯍꯥ ꯁꯤꯅꯕꯨ ꯇꯣꯏꯕ. ꯍꯣ ꯅꯣꯏ ꯅꯆꯥꯅꯁꯨꯗꯣ ꯌꯥꯝ ꯐꯔꯦ. ꯑꯗꯣ ꯑꯩꯈꯣꯏ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯅꯣꯏꯅ ꯅꯣꯛꯄꯗꯣ ꯁꯨꯝ ꯇꯥꯎ ꯍꯥꯏꯔꯣ? ꯑꯗꯣ ꯑꯩꯒꯤꯗꯤ ꯑꯁꯤꯒꯨꯝꯕ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯖꯕ ꯀꯥꯁꯦ ꯐꯪꯗ꯭ꯔꯕꯅꯦꯕꯁꯦ. ꯑꯁ ꯈꯜꯂꯨꯔꯒꯅꯦ ꯑꯩ ꯄ꯭ꯔꯥꯟꯁꯦ ꯄꯣꯔꯣꯛ ꯑꯃꯨꯛ ꯆꯥꯛꯑꯦꯗ. ꯑꯩ ꯃꯁꯤꯒꯤ ꯇꯥꯊꯣꯠ ꯍꯥꯏꯕꯤꯁꯤꯒ ꯍꯦꯛ ꯌꯨꯝꯊꯪꯅꯔꯤꯈꯩꯅꯦ ꯑꯩ ꯋꯥꯈꯜ ꯑꯁꯤ ꯋꯥꯗꯨꯅꯇ ꯂꯩꯔꯅꯤ. ꯑꯩ ꯋꯥꯗꯨꯅꯇ ꯂꯩꯔꯅꯤꯕ. ꯃꯥꯒꯤ ꯃꯆꯥ ꯑꯐꯕ ꯃꯌꯥꯝꯁꯤ ꯎꯔꯒꯅꯦ ꯑꯩꯒꯤ ꯐꯋꯥꯝ ꯏꯆꯥꯁꯤꯡ ꯑꯁꯦ ꯍꯦꯛꯇ ꯅꯤꯡꯁꯤꯡꯍꯜꯂꯦꯕꯁꯦ. ꯑꯩ ꯊꯕꯛꯇꯨꯅ ꯄꯥꯏꯈꯠꯇꯕ ꯌꯥꯗ꯭ꯔꯦꯗꯅ ꯁꯤꯗꯤ. ꯊꯕꯛ ꯇꯧꯒꯦ ꯈꯪꯅꯤ. ꯑꯗꯣ ꯍꯧꯖꯤꯛ ꯃꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯄꯗꯣ ꯌꯥꯏꯃꯁꯦ ꯀꯣꯅꯨꯡꯗ ꯊꯕꯛ ꯇꯧꯗꯣꯔꯦ ꯍꯥꯏꯕꯅꯤ. ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯛꯇꯕꯨ ꯍꯪꯒꯦꯗ ꯃꯁꯤꯗꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯕꯤ ꯇꯥꯊꯣꯠꯀꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯍꯔꯥꯎ ꯀꯧꯏ. ꯑꯣ ꯏꯆꯦ ꯇꯥꯊꯣꯠ ꯑꯩ ꯂꯥꯛꯏꯌꯦ. ꯁꯛꯂꯣꯟ ꯑꯅꯤ ꯄꯨꯕꯤ ꯃꯩꯈꯨꯝ 10 ꯎꯞꯄꯤ ꯈꯣꯏꯕꯤꯒꯤ ꯍꯧꯅꯕꯤꯅꯤ. ꯂꯟꯖꯗꯕꯤ ꯑꯐꯕꯤ ꯁꯥꯗꯨꯅ ꯃꯪꯒꯣꯜ ꯆꯨꯔꯤꯗꯨꯗ ꯃꯈꯨꯠꯅ ꯁꯧꯔꯒ ꯐꯝꯊꯗꯨꯅ ꯍꯥꯏ. ꯏꯆꯦ ꯇꯥꯊꯣꯠ ꯀꯅꯥꯅꯣ ꯀꯣꯅꯨꯡꯒꯤ ꯊꯧ ꯄꯨꯔꯦ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯁꯨ ꯄꯥꯎꯁꯦ ꯇꯥꯗꯨꯅ ꯂꯥꯛꯂꯤꯅꯤ. ꯇꯥꯊꯣꯠ ꯍꯔꯥꯎ ꯄꯨꯛꯅꯤꯡ ꯇꯤꯡꯅ ꯈꯨꯝꯃꯤ. ꯈꯣꯏꯕꯤ ꯑꯇꯩ ꯀꯅꯥ ꯅꯠꯇꯤꯌꯦ ꯁꯦ ꯅꯌꯥ ꯅꯨꯄꯥ ꯁꯅꯥꯌꯥꯏꯕꯨꯅꯤ ꯁꯅꯥꯌꯥꯏ. ꯍꯩꯃꯥ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ ꯑꯗꯨꯗꯤ. ꯏꯁ ꯏꯅꯦꯒꯤ ꯏꯕꯨꯡꯉꯣ ꯅꯔꯥꯏꯕꯛ ꯐꯩꯗꯀꯣ. ꯅꯊꯧꯒꯗꯣ ꯄꯨꯛꯅꯤꯡ ꯆꯪꯅ ꯍꯦꯛ ꯇꯧꯊꯣꯛꯏ ꯁꯤꯗꯤ. ꯑꯧ ꯍꯣꯏꯅꯦ. ꯈꯣꯏꯕꯤꯅ ꯑꯗꯣ ꯏꯆꯦ ꯇꯥꯊꯣꯠ ꯁꯅꯥꯌꯥꯏꯁꯦ ꯃꯊꯧ ꯑꯃꯁꯨ ꯃꯐꯝ ꯈꯪꯅ ꯇꯧꯖꯔꯕꯅꯤꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯍꯟꯅꯕ ꯇꯧꯕ ꯃꯌꯥꯔꯦꯗꯣ ꯅꯠꯇ꯭ꯔꯥ? ꯍꯣꯏꯅꯦ ꯈꯣꯏꯕꯤ ꯃꯗꯨꯅꯦ ꯏꯆꯦꯅ ꯍꯥꯏꯔꯝꯂꯤꯕꯁꯦ. ꯑꯗꯨꯕꯨꯅꯦ ꯃꯆꯜ ꯑꯇꯣꯝꯕꯤꯁꯦ ꯃꯁꯤ ꯍꯥꯟꯅ ꯃꯕꯨꯡ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯣꯡꯕꯤꯈꯤꯅꯤ ꯍꯥꯏꯔꯤꯌꯦ. ꯑꯣ ꯃꯕꯨꯡꯁꯤꯡꯁꯤꯅ ꯍꯣꯡꯕꯤꯗꯣꯏꯕ? ꯌꯥꯝ ꯐꯩꯌꯦ ꯏꯆꯦ ꯍꯣꯡꯕꯤꯌꯨ. ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯃꯇꯝ ꯈꯖꯤꯛ ꯍꯧꯁꯤꯟꯈ꯭ꯔꯕꯗ ꯂꯝꯖꯤꯡꯕꯁꯨ ꯉꯥ ꯑꯆꯧꯕ ꯑꯃ ꯃꯈꯨꯠꯇ ꯌꯥꯟꯗꯨꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯂꯝꯃꯤ. ꯉꯥꯖꯥꯎ ꯑꯗꯨ ꯎꯕꯗ ꯈꯣꯏꯕꯤ ꯃꯥꯗꯤ ꯃꯇꯤꯟꯒꯗꯨ ꯀꯨꯠ ꯌꯣꯠꯂꯤ. ꯂꯝꯖꯤꯡꯕ ꯃꯃꯥꯏꯕꯦꯝꯃ ꯇꯥꯊꯣꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ. ꯏꯃꯥ ꯑꯩ ꯍꯜꯂꯛꯏ. ꯏꯅꯦ ꯈꯣꯏꯕꯤꯁꯨ ꯂꯩꯕꯤꯔꯝꯃꯤ.
ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ ꯆꯧꯕ ꯏꯅꯦꯁꯨ ꯁꯨꯝ ꯀꯣꯏꯊꯣꯔꯛꯂꯤ ꯖꯥꯠꯅꯤ ꯂꯝꯖꯤꯡꯕ ꯏꯃꯨꯡ ꯂꯣꯝꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯃꯇꯩꯃ ꯉꯥꯁꯦ ꯑꯝꯇ ꯂꯧꯁꯤꯜꯂꯥꯎꯍꯦ ꯏꯅꯦ ꯈꯣꯏꯕꯤ ꯃꯩꯄꯥꯛ ꯁꯅꯥꯗꯨꯕꯨ ꯊꯣꯡꯒꯥꯜꯗ ꯇꯨꯝꯗꯨ ꯂꯩꯍꯧꯏꯅꯦ ꯌꯨ ꯉꯥꯎꯃꯟꯗꯅ ꯆꯠꯄ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯅ ꯌꯨꯝꯗ ꯆꯪꯂꯁꯤ ꯍꯥꯏꯕꯕꯨ ꯑꯩꯉꯣꯟꯗ ꯊꯤꯅꯒ ꯆꯩꯔꯛꯏ ꯑꯩ ꯃꯥꯟꯅꯕ ꯇꯟꯗꯅ ꯑꯗꯨꯝ ꯆꯪꯉꯕꯅꯤ ꯍꯥ ꯑꯣ ꯃꯥꯟꯅꯔꯨꯅꯨ ꯏꯕꯨꯡꯉꯣ ꯌꯥꯗ꯭ꯔꯕꯅꯦ ꯃꯁꯤꯒꯤ ꯑꯉꯥꯎꯕꯁꯤ ꯑꯁꯤ ꯍꯥꯏꯔꯤꯉꯩ ꯊꯕꯥ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯇꯁꯣ ꯏꯅꯝꯃꯗꯣ ꯃꯈꯨꯠ ꯁꯪꯍꯧꯗꯦ ꯀꯥꯏꯅꯣ ꯉꯥꯗꯣ ꯑꯩ ꯄꯨꯁꯤꯟꯈ꯭ꯔꯒꯦ ꯏꯅꯦ ꯈꯣꯏꯕꯤꯁꯨ ꯂꯩꯔꯝꯃꯤ ꯊꯕꯥ ꯏꯅꯦ ꯁꯨꯝ ꯂꯥꯛꯑꯝꯃꯤꯌꯦ ꯑꯗꯨꯗꯤ ꯏꯅꯦ ꯍꯣꯔꯦꯟ ꯉꯥꯁꯤ ꯊꯣꯡꯂꯒ ꯏꯅꯦꯒꯤꯁꯨ ꯊꯤꯜꯂꯛꯀꯦ ꯑꯩꯈꯣꯏ ꯇꯌꯥꯏꯗꯣ ꯀꯣꯅꯨꯡꯗ ꯊꯧꯃꯤ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯒꯤ ꯉꯥꯅꯦ ꯑꯩꯈꯣꯏ ꯆꯥꯗꯣꯏꯁꯤ ꯍꯣꯔꯦꯟ ꯑꯩ ꯉꯥ ꯊꯣꯡꯕ ꯊꯤꯜꯂꯛꯀꯦꯀꯣ ꯏꯅꯦ ꯍꯣꯏ ꯍꯣꯏ ꯀꯅꯥꯅ ꯊꯣꯡꯗꯣꯏꯅꯣ ꯅꯪꯅ ꯊꯣꯡꯗꯣꯏꯔꯣ ꯊꯤꯜꯂꯛꯎ ꯏꯅꯦꯁꯨꯅꯦ ꯍꯦꯛ ꯆꯥꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯊꯕꯥꯅ ꯑꯩꯅ ꯊꯣꯡꯂꯣꯏꯗ ꯏꯅꯝꯃꯅ ꯊꯣꯡꯗꯣꯏꯅꯦ ꯇꯥꯆꯣ ꯉꯥꯁꯦ ꯑꯝꯇ ꯁꯦꯝꯕꯤꯔꯨ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯏꯅꯦ ꯑꯩ ꯑꯃꯨꯛ ꯆꯪꯉꯒꯦ ꯆꯪꯉꯨ ꯅꯤꯡꯊꯦꯝꯅ ꯏꯅꯦ ꯈꯣꯏꯕꯤ ꯏꯇꯥꯎ ꯕꯨꯖꯦꯟꯗꯨꯕꯨ ꯑꯩꯒ ꯊꯕꯛ ꯁꯨꯕ ꯆꯠꯁꯦꯁꯨ ꯌꯥꯗꯦ ꯏꯅꯦꯕꯨ ꯍꯅꯨꯊꯪꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯑꯣꯠꯄꯤꯔꯦ ꯇꯧꯔꯤꯁꯦ ꯇꯣꯝꯕꯕꯨꯗꯤ ꯃꯔꯛꯇ ꯊꯕꯛ ꯆꯠꯄ ꯎꯏ ꯏꯆꯥꯗꯒꯤ ꯌꯦꯡꯁꯤꯜꯂꯤꯅ ꯁꯤꯗꯤ ꯃꯥꯗꯤ ꯌꯥꯝ ꯐꯈ꯭ꯔꯕꯁꯤ ꯃꯉꯥꯏ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ ꯃꯥꯅꯦ ꯑꯩꯅꯦ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯕꯅꯤ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯉꯥꯡꯅꯕꯗ ꯃꯣꯏꯅ ꯋꯥꯈꯜ ꯈꯖꯤꯛꯇꯪ ꯇꯥꯔꯗꯤ ꯏꯅꯦꯁꯦ ꯅꯨꯡꯉꯥꯏꯖꯔꯝꯒꯗꯕꯅꯤ ꯅꯤꯡꯊꯦꯝꯅ ꯑꯗꯨꯕꯨꯗꯤꯅꯦ ꯃꯁꯥꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯗꯤ ꯐꯅ ꯉꯥꯡꯖꯩꯗꯨꯅꯁꯨ ꯀꯥꯟꯅꯔꯣꯏꯗ ꯈꯠꯅꯔꯒ ꯇꯣꯛꯀꯅꯤ ꯍꯣ ꯃꯣꯏ ꯋꯥꯈꯜ ꯇꯥꯔꯛꯄ ꯉꯥꯏꯕꯗ ꯏꯅꯦꯗꯤ ꯁꯤꯒꯗꯧꯔꯕꯅꯤ ꯇꯥꯊꯣꯠꯅ ꯈꯣꯏꯕꯤꯌꯥ ꯀꯔꯤꯒꯤ ꯁꯤꯕꯅꯣꯗ ꯍꯩꯍꯩꯗꯦꯅꯦ ꯅꯪꯗꯤ ꯑꯉꯥꯡꯕꯨ ꯑꯣꯏꯔꯤꯕꯅꯤ ꯅꯆꯦꯗꯤꯅꯦ ꯑꯍꯜꯕꯨ ꯐꯅ ꯑꯣꯏꯁꯤꯜꯂꯛꯂꯦ ꯅꯤꯡꯊꯦꯝꯅ ꯏꯃꯥ ꯑꯩ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯉꯛꯏ ꯏꯃꯥꯅ ꯏꯅꯦ ꯈꯣꯏꯕꯤꯗꯒꯤ ꯆꯍꯤ ꯐꯅꯌꯥꯝ ꯍꯜꯂꯤ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯍꯜꯂꯤꯅꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥꯗꯤ ꯑꯉꯥꯡ ꯃꯥꯜꯂꯤ ꯑꯗꯨꯒ ꯏꯅꯦ ꯈꯣꯏꯕꯤꯁꯤꯅ ꯁꯨꯝ ꯍꯅꯨꯕꯤ ꯃꯥꯟꯁꯤꯜꯂꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯑꯩꯕꯨ ꯍꯅꯨꯕꯤ ꯃꯥꯜꯂꯤ ꯀꯥꯏꯅ ꯃꯁꯤ ꯃꯊꯣꯏ ꯑꯁꯦ ꯊꯠꯇꯨꯅ ꯍꯥꯠꯂꯤꯗꯣ ꯃꯁꯤ ꯈꯪꯗꯦꯗ ꯅꯤꯡꯊꯦꯝ ꯏꯅꯦꯗꯤ ꯁꯨꯝ ꯈꯨꯏꯖꯤꯜꯂꯛꯑꯦ ꯋꯥꯈꯜ ꯋꯥꯕꯩ ꯇꯧꯔꯤꯔ ꯈꯪꯗꯦ ꯑꯗꯨ ꯏꯆꯦ ꯇꯥꯊꯣꯠ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯂꯥꯏ ꯊꯥꯎꯃꯩꯒ ꯑꯃꯨꯛꯇ ꯊꯥꯜꯂꯨꯈꯤꯒꯦ ꯇꯥꯊꯣꯠꯅ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯅꯪꯕꯣ ꯍꯣ ꯐꯔꯦ ꯆꯠꯂꯨ ꯏꯆꯦꯁꯨ ꯑꯉꯥꯡꯁꯤꯡꯁꯤꯅ ꯉꯥ ꯊꯣꯡꯂꯤꯕꯁꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯈꯣꯏꯕꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯈꯣꯏꯕꯤ ꯆꯠꯈ꯭ꯔꯕꯗ ꯇꯥꯊꯣꯠ ꯅꯤꯡꯊꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯑꯉꯥꯎꯕ ꯃꯤꯕꯨ ꯍꯅꯨꯕꯤ ꯃꯥꯜꯂꯤ ꯀꯥꯏꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯥꯟꯕꯒꯤ ꯁꯨꯝ ꯆꯝꯅꯥꯡꯕꯅꯤ ꯀꯩꯗꯧꯔꯒꯦ ꯃꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥ ꯉꯥꯡꯅꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯅ ꯍꯥꯏꯕ ꯌꯥꯏꯌꯦꯁꯨ ꯈꯪꯗ ꯌꯥꯗꯦꯁꯨ ꯈꯪꯗ ꯅꯪꯀꯣ ꯗꯣꯡ ꯉꯥꯡꯕ ꯈꯔ ꯂꯦꯞꯄꯨꯀꯣ ꯍꯥꯏꯔꯝꯂꯒ ꯇꯥꯊꯣꯠ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯅꯤꯡꯊꯦꯝ ꯁꯅꯥꯌꯥꯏꯗ ꯃꯣꯟꯁꯤꯟꯗꯨꯅ ꯇꯌꯥꯏ ꯃꯁꯤꯒꯤ ꯈꯣꯏꯕꯤ ꯍꯥꯏꯕꯤꯁꯦ ꯑꯩꯗꯤ ꯐꯅ ꯈꯟꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯃꯥꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯄꯁꯦ ꯐꯠꯇꯕ ꯅꯨꯡꯁꯤꯠ ꯑꯃ ꯑꯗꯨꯝ ꯁꯤꯠꯄꯅꯤ ꯌꯦꯡꯉꯣ ꯃꯁꯦ ꯑꯐꯕ ꯅꯨꯄꯤ ꯅꯠꯇꯦ ꯁꯅꯥꯌꯥꯏꯅ ꯑꯩꯁꯨ ꯏꯅꯦ ꯈꯣꯏꯕꯤꯁꯦ ꯀꯌꯥ ꯍꯩꯅꯗꯦ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕꯅꯤ ꯃꯍꯥꯛꯁꯦ ꯀꯂꯛ ꯈꯝꯕꯟꯁꯨ ꯌꯥꯝ ꯆꯥꯎꯕꯅꯤ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕꯕꯨ ꯎꯔꯒ ꯀꯂꯛꯄ ꯃꯤꯒꯤ ꯐꯠꯇꯅꯕꯗ ꯑꯗꯨꯝ ꯇꯧꯕꯅꯤ ꯃꯁꯦ ꯁꯣꯏꯗ ꯂꯥꯛꯂꯒ ꯑꯐꯕ ꯁꯥꯔꯤꯁꯦ ꯑꯗꯨꯅꯦ ꯇꯌꯥꯏ ꯑꯩꯗꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯪꯍꯟꯅꯤꯡꯗꯦ ꯃꯤꯅ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯌꯦꯡꯁꯤꯟꯕ ꯂꯥꯛꯂꯤꯕꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯂꯥꯛꯑꯝꯃꯤꯗꯨꯁꯨ ꯁꯅꯥꯌꯥꯏꯅ ꯑꯗꯨꯕꯨ ꯆꯪꯂꯛꯀꯅꯨꯗꯤ ꯀꯔꯝ ꯍꯥꯏꯔꯨꯅꯤ ꯀꯥꯟꯅꯗꯦꯁꯦ ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯉꯥꯗꯨꯕꯨ ꯇꯥꯆꯧꯅ ꯁꯦꯝꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯁꯤ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯆꯪꯈꯤꯔꯝꯃꯤ ꯈꯣꯏꯕꯤ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯍꯜꯂꯛꯂꯒ ꯃꯥꯒꯤ ꯀꯥꯗꯨꯗ ꯈ꯭ꯋꯥꯡꯒꯗꯨ ꯃꯦꯠꯇꯨꯅ ꯃꯇꯣꯝ ꯁꯣꯜꯂꯤ ꯀꯔꯤ ꯄꯦꯇꯋꯥ ꯃꯥꯅ ꯑꯩꯕꯨ ꯍꯅꯨꯕꯤ ꯃꯥꯜꯂꯤ ꯀꯀꯥꯏꯗꯅ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ ꯐꯩ ꯊꯕꯛ ꯇꯧꯒꯦ ꯉꯁꯤꯗꯒꯤ ꯑꯃꯨꯕ ꯅꯨꯡꯁꯤꯠ ꯃꯌꯥꯝ ꯑꯃ ꯀꯥꯝꯁꯤꯡꯒꯤ ꯌꯦꯡꯉꯨꯀꯣ ꯃꯣꯏ ꯈꯣꯏꯕꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦꯗꯅ ꯃꯣꯏ ꯃꯄꯥꯒꯤ ꯂꯥꯏꯔꯤꯛꯇꯨ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯂꯥꯏꯒꯤ ꯊꯥꯎꯃꯩ ꯀꯝꯇ ꯊꯥꯜꯂꯣꯏꯗ ꯂꯥꯏꯊꯥꯎꯃꯩꯒ ꯊꯥꯜꯂꯣꯏꯕ ꯉꯁꯤꯗꯤ ꯂꯩꯋꯥ ꯐꯠꯇꯕ ꯍꯥꯟꯅ ꯑꯃꯨꯛꯇ ꯀꯥꯝꯁꯤꯟꯈꯤꯒꯦ ꯅꯪꯍꯧꯔꯣꯏꯗꯣꯏ ꯃꯇꯥꯒꯨꯝ ꯈꯣꯏꯕꯤꯗꯨ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯃꯨꯔꯨꯝꯒ ꯁꯣꯜꯂꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯃꯇꯝ ꯀꯥꯟꯅꯔꯕ ꯃꯇꯨꯡ ꯐꯠꯇ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯁꯤꯒꯤ ꯂꯩꯋꯥꯁꯤꯃꯗꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯑꯗꯨꯝ ꯆꯥꯡꯌꯦꯡꯂꯨꯔꯒꯦ
ꯍꯦ ꯇꯥꯊꯣꯠ ꯍꯩꯕꯤ ꯅꯍꯥ ꯁꯥꯕꯤ ꯅꯪ ꯂꯩꯔꯝꯃꯨꯗꯣ ꯈꯪꯂꯤꯗꯅ ꯅꯪ ꯍꯥꯏꯗꯨꯅ ꯈꯣꯏꯕꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯃꯈꯨꯕꯥꯛꯇ ꯀꯔꯤ ꯀꯔꯤꯅꯣ ꯁꯣꯟꯗꯨꯅ ꯇꯥꯊꯣꯠꯀꯤ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯋꯥ ꯀꯥꯝꯁꯤꯜꯂꯝꯃꯤ ꯅꯣꯏꯗ ꯃꯨꯠꯂꯣ ꯏꯠꯁꯨ ꯏꯠꯁꯨ ꯅꯣꯏꯗ ꯑꯋꯥꯅ ꯇꯥꯔꯣ ꯏꯠꯁꯨ ꯏꯠꯁꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯋꯥ ꯁꯣꯜꯂꯤꯉꯩ ꯊꯕꯥꯅ ꯉꯥ ꯊꯣꯡꯕ ꯊꯤꯜꯂꯛꯄꯗꯨ ꯈꯣꯏꯕꯤꯅ ꯎꯍꯧꯗ꯭ꯔꯕꯣꯏ ꯊꯕꯥ ꯈꯣꯏꯕꯤꯒꯤ ꯃꯇꯧ ꯎꯕꯗ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯏꯅꯦ ꯈꯣꯏꯕꯤꯁꯤꯅ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯃꯁꯤꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯊꯕꯥ ꯈꯣꯏꯕꯤꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯁꯨꯝ ꯆꯪꯁꯤꯜꯂꯤ ꯈꯣꯏꯕꯤꯁꯨ ꯂꯩꯋꯥ ꯁꯣꯟꯕ ꯂꯣꯏꯗꯨꯅ ꯂꯩꯋꯥ ꯊꯥꯒꯦ ꯍꯥꯏꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯝꯕꯗꯨꯗ ꯃꯗꯨꯝ ꯈꯪꯄ꯭ꯔꯦꯛ ꯑꯃꯨꯛ ꯈꯪꯏ ꯀꯅꯥꯅꯣ ꯏꯃꯥ ꯀꯤꯌꯦ ꯃꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯇ꯭ꯔꯗꯅ ꯑꯩꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯅꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯏꯅꯦ ꯑꯩꯅꯦ ꯊꯕꯥꯅꯦ ꯑꯩ ꯏꯅꯦꯒꯤ ꯉꯥ ꯊꯣꯡꯕ ꯊꯤꯜꯂꯛꯄꯅꯦ ꯁꯤ ꯏꯅꯦ ꯑꯗꯣ ꯏꯅꯦꯕꯨ ꯃꯪꯒꯣꯜꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯅꯣ ꯏꯅꯦ ꯍꯥ ꯊꯕꯥ ꯅꯪ ꯑꯣꯏꯔꯦ ꯑꯁ ꯂꯋꯥꯏ ꯁꯝꯒ ꯆꯞꯃꯦꯛ ꯌꯨꯡꯒꯤꯗ ꯍꯣꯏꯅꯦ ꯏꯅꯦꯁꯦ ꯃꯪꯒꯣꯜꯁꯤꯗ ꯃꯤꯔꯥꯡ ꯈꯔ ꯊꯥꯡꯂꯦ ꯍꯥꯏꯗꯅ ꯁꯨꯝ ꯀꯟꯊꯣꯛꯂꯝꯃꯅꯤꯗ ꯊꯕꯥ ꯑꯣ ꯑꯗꯣ ꯏꯅꯦ ꯁꯦ ꯉꯥ ꯊꯣꯡꯕꯁꯤꯗ ꯂꯩꯔꯤ ꯑꯣ ꯀꯗꯥꯏ ꯏꯁ ꯍꯥꯎꯔꯅꯤꯗ ꯁꯤꯗꯤ ꯑꯗꯨꯗꯤ ꯏꯅꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯣ ꯁꯣ ꯊꯕꯥ ꯆꯠꯈ꯭ꯔꯕꯗ ꯈꯣꯏꯕꯤ ꯉꯥ ꯊꯣꯡꯕꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯟꯁꯥꯡꯁꯦ ꯃꯣꯏꯅ ꯄꯣꯠꯁꯦꯝ ꯖꯥꯗꯨꯒ ꯇꯧꯁꯤꯜꯂꯝꯕ꯭ꯔꯥ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯅ ꯀꯥꯡꯊꯣꯛꯂꯒ ꯆꯥꯕ ꯍꯥꯏꯗꯨꯅꯤ ꯃꯅꯝꯁꯤꯗꯤ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯍꯥꯎꯔꯅꯤ ꯁꯤꯗꯤ ꯏꯆꯥ ꯑꯍꯨꯝꯗꯨ ꯂꯩꯇ꯭ꯔꯤꯉꯩꯗꯅꯦ ꯁꯤꯗ ꯏꯇꯣꯝꯇ ꯑꯃꯨꯛꯇꯅꯦ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯊꯣꯛꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯈꯣꯏꯕꯤ ꯍꯔꯥꯎ ꯍꯔꯥꯎ ꯉꯥ ꯊꯣꯡꯕꯗꯨ ꯄꯨꯗꯨꯅ ꯆꯪꯈꯤ ꯁꯣꯝꯗꯅ ꯊꯕꯥ ꯃꯁꯥꯗꯨ ꯏꯁꯤꯡ ꯆꯤꯡꯅꯗꯨꯅ ꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯏꯃꯥ ꯏꯅꯝꯃ ꯇꯥꯊꯣꯠꯅ ꯍꯩ ꯀꯩꯅꯣꯅꯦ ꯃꯪꯒꯣꯜꯗꯒꯤ ꯂꯥꯎꯗꯨꯅ ꯆꯪꯂꯛꯂꯤꯕꯗꯨꯕꯣ ꯀꯔꯤ ꯇꯧꯔꯕꯒꯦ ꯊꯕꯥ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏ ꯏꯃꯥ ꯍꯧꯖꯤꯛ ꯑꯩꯅ ꯏꯅꯦ ꯈꯣꯏꯕꯤ ꯍꯣꯏꯗ ꯉꯥ ꯊꯣꯡꯕ ꯊꯤꯟꯕ ꯆꯠꯄꯗꯅꯦ ꯏꯅꯦ ꯈꯣꯏꯕꯤꯁꯦ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯁꯣꯜꯂꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯥꯝꯁꯤꯜꯂꯤ ꯏꯃꯥ ꯃꯅꯝ ꯑꯃ ꯂꯩꯔꯤꯛꯅ ꯍꯥ ꯀꯩꯅꯣ ꯊꯕꯥ ꯅꯪꯅ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕꯔꯣ ꯍꯣꯏ ꯏꯅꯝꯃ ꯑꯩ ꯏꯃꯤꯠꯃꯛꯅ ꯎꯔꯛꯂꯕꯅꯤ ꯈꯪꯗꯦ ꯃꯥꯅ ꯇꯧꯔꯤꯗꯨ ꯀꯔꯤꯅꯣ ꯇꯥꯊꯣꯠꯅ ꯍꯩ ꯀꯔꯤꯁꯨ ꯐꯠꯇꯕ ꯇꯧꯕ ꯑꯣꯏꯔꯝꯂꯣꯏꯗ ꯐꯠꯇꯕ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ ꯃꯥꯅ ꯐꯠꯇꯕ ꯐꯅꯌꯥꯝ ꯇꯧꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯦ ꯂꯥꯏꯅꯤꯡꯊꯧꯃꯥꯅ ꯉꯥꯛꯄꯤꯔꯕꯅꯤ ꯀꯔꯤꯁꯨ ꯆꯪꯂꯣꯏ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗꯅꯦ ꯐꯠꯇꯕ ꯇꯧꯔꯕꯁꯨ ꯁꯨꯃꯥꯡꯗ ꯉꯥꯟꯊꯣꯏꯕꯤꯔꯤꯕ ꯏꯕꯨꯙꯧ ꯃꯥꯅ ꯑꯗꯨꯝ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ ꯋꯥꯔꯨꯅꯨ ꯏꯆꯥꯁꯤꯗꯤ ꯃꯥꯅ ꯐꯠꯇꯕ ꯇꯧꯔꯝꯂꯕꯁꯨꯅꯦ ꯃꯁꯥꯗ ꯑꯗꯨꯝ ꯍꯟꯖꯤꯟꯖꯅꯤ ꯂꯩꯔꯤꯛꯅ ꯑꯗꯣ ꯏꯃꯥ ꯏꯅꯦ ꯈꯣꯏꯕꯤꯁꯦ ꯃꯇꯧꯕꯨꯗꯤ ꯇꯧꯕꯅꯤ ꯇꯤꯡꯃꯨ ꯂꯥꯏꯃꯨ ꯁꯥꯟꯅꯕ ꯃꯥꯜꯂꯦ ꯃꯤꯌꯥꯝꯒ ꯃꯥꯟꯅꯗꯦꯕ ꯃꯥꯁꯤ ꯏꯃꯥ ꯃꯥꯏ ꯄꯦꯝꯃ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ ꯃꯥꯒꯤ ꯊꯣꯛꯄꯅꯤ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗꯗ ꯂꯥꯜꯂꯨꯗ꯭ꯔꯒ ꯂꯣꯏꯔꯦ ꯆꯥꯛꯇꯨ ꯑꯗꯨꯝ ꯊꯤꯔꯛꯂꯨꯁꯦ ꯆꯥꯊꯣꯛꯑꯁꯤ ꯍꯣꯏ ꯏꯃꯥ ꯊꯤꯔꯛꯑꯒꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯣꯏꯕꯤꯗꯨ ꯑꯌꯨꯛ ꯉꯟꯇꯥꯒ ꯍꯧꯒꯠꯇꯅ ꯇꯥꯊꯣꯠꯀꯤ ꯏꯃꯨꯡꯗꯨ ꯈꯠꯅ ꯆꯩꯅꯕ꯭ꯔꯥ ꯍꯥꯏꯅ ꯃꯅꯥꯒ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯝꯃꯤ ꯀꯔꯤꯅꯣ ꯃꯣꯏ ꯏꯃꯨꯡꯁꯤꯕꯣ ꯀꯅꯥꯁꯨ ꯈꯠꯅꯗꯦ ꯃꯤ ꯅꯠꯇꯦ ꯉꯔꯥꯡ ꯑꯩꯅ ꯀꯔꯤ ꯀꯔꯤꯅꯣ ꯀꯥꯝꯁꯤꯟꯈꯤꯕꯗꯨꯕꯨ ꯂꯩꯋꯥ ꯁꯨꯗ꯭ꯔꯕ ꯖꯥꯠꯂꯥ ꯑꯁ ꯅꯣꯏꯕꯨ ꯑꯃꯨꯛꯇ ꯈꯠꯅꯔꯧꯗ ꯑꯩ ꯄꯦꯟꯒꯦ ꯊꯃꯣꯏꯁꯤ ꯅꯣꯏ ꯈꯠꯅꯕꯗꯨ ꯇꯥꯔꯒ ꯍꯥꯏꯗꯨꯅ ꯈꯣꯏꯕꯤ ꯆꯦꯞꯊ ꯇꯥꯊꯣꯠꯀꯤ ꯏꯃꯨꯡ ꯌꯦꯡꯂꯤꯉꯩ ꯊꯕꯛ ꯆꯠꯀꯅꯤ ꯊꯣꯛꯈꯤꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯗꯨ ꯊꯣꯡꯒꯥꯜꯗꯒꯤ ꯃꯈꯣꯡ ꯁꯦꯛꯇꯨꯅ ꯆꯪꯂꯛꯂꯝꯃꯤ ꯈꯣꯏꯕꯤꯅ ꯇꯣꯝꯕ ꯅꯈꯣꯡꯗꯨꯅ ꯀꯩꯗꯧꯔꯦ ꯇꯧꯔꯤꯗꯨꯅ ꯃꯥ ꯑꯩꯁꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯆꯨꯝꯅ ꯁꯨꯝ ꯆꯠꯂꯝꯕꯕꯨ ꯈꯪꯍꯧꯗꯦ ꯈꯣꯡꯁꯦ ꯐꯠ ꯂꯩꯊꯦꯛꯈ꯭ꯔꯤꯅꯤ ꯏꯃꯥ ꯂꯩꯊꯦꯛꯅꯤ ꯅꯪ ꯅꯃꯤꯠꯇꯣ ꯂꯩꯃꯥꯏꯗ ꯌꯦꯡꯂꯒ ꯆꯠꯂꯝꯃꯣꯏꯌꯦ ꯑꯇꯤꯌꯥꯗ ꯌꯦꯡꯂꯒ ꯆꯠꯂꯝꯅꯤꯌꯦ ꯅꯪ ꯇꯧꯔꯤꯕ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯁꯦ ꯑꯁ ꯏꯃꯥ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯗꯨꯃꯥꯏ ꯐꯖꯈꯤꯁꯅꯤ ꯃꯤ ꯈꯠꯅꯕ ꯇꯥꯒꯦ ꯉꯥꯏꯕꯁꯦ ꯅꯪ ꯑꯣꯏꯅ ꯅꯈꯣꯡ ꯇꯦꯛꯂꯒ ꯍꯟꯖꯤꯜꯂꯤ ꯇꯧꯔꯤꯁꯦ ꯂꯥꯛꯑꯣꯁꯦ ꯐꯃꯨꯡꯗ ꯄꯣꯊꯥꯔꯔꯣ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯈꯣꯏꯕꯤ ꯆꯥꯛ ꯊꯣꯡꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯉꯔꯥꯡꯒꯤ ꯂꯩꯋꯥꯗꯨ ꯌꯥꯗꯦ ꯀꯥꯟꯅꯐꯝ ꯑꯃ ꯎꯗꯦ ꯑꯗꯨꯗꯤ ꯑꯩ ꯀꯔꯤ ꯇꯧꯁꯤꯒꯦ ꯂꯩꯔꯦ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯕꯨꯠ ꯕ꯭ꯔꯦꯛ ꯇꯝꯅ ꯂꯥꯏ ꯃꯈꯩ ꯂꯣꯏꯅ ꯀꯧꯔꯒ ꯃꯣꯏꯒꯤ ꯌꯨꯝꯗ ꯍꯦꯛꯇ ꯊꯥꯖꯤꯜꯂꯒꯦ ꯃꯁꯤꯅ ꯐꯔꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯕꯤ ꯃꯈꯨꯠꯇ ꯍꯩ ꯂꯩ ꯀꯕꯣꯛ ꯈꯔ ꯑꯃꯗꯤ ꯂꯥꯇꯣꯟ ꯑꯃ ꯄꯥꯏꯗꯨꯅ ꯇꯥꯊꯣꯠꯀꯤ ꯊꯣꯡꯒꯥꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩ ꯑꯗꯨ ꯇꯥꯊꯣꯠꯀꯤ ꯊꯣꯡꯒꯥꯜꯗ ꯊꯝꯗꯨꯅ ꯍꯥꯊꯨ ꯃꯆꯤꯟꯅ ꯂꯥꯏꯔꯣꯜ ꯁꯣꯜꯂꯝꯃꯤ ꯏꯁ ꯑꯩꯅ ꯇꯧꯔꯤꯁꯦ ꯃꯤꯅ ꯑꯃꯨꯛ ꯎꯈꯤꯕ ꯇꯥꯔꯦ ꯍꯩꯃꯥ ꯀꯣꯝꯂꯥꯁꯤꯁꯨ ꯑꯃꯨꯛ ꯑꯣꯟꯊꯈ꯭ꯔꯦꯅꯦ ꯑꯗꯩ ꯁ꯭ꯋꯥꯏꯗ
ꯂꯩ ꯑꯉꯥꯡꯕ ꯑꯃ ꯌꯥꯎꯈꯤꯕꯗꯥꯏꯅ ꯑꯩꯕꯨ ꯑꯣ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯍꯧꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯈꯣꯏꯕꯤ ꯃꯆꯤꯟꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯁꯨꯝꯅ ꯂꯥꯏ ꯇꯤꯟ ꯀꯧꯗꯨꯅ ꯖꯒꯣꯏ ꯁꯥꯔꯤꯉꯩ ꯅꯤꯡꯊꯦꯝ ꯊꯕꯛ ꯆꯠꯊꯣꯛꯂꯨꯕꯒꯤ ꯍꯟꯖꯤꯜꯂꯛꯄꯒ ꯈꯣꯏꯕꯤꯅ ꯖꯒꯣꯏ ꯁꯥꯔꯤꯕꯗꯨ ꯊꯦꯡꯅꯔꯝꯃꯤ ꯅꯤꯡꯊꯦꯝ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯏꯅꯦ ꯈꯣꯏꯕꯤ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯁ꯭ꯋꯥꯏꯗ ꯖꯒꯣꯏ ꯁꯥꯔꯤꯁꯤꯅ ꯏꯅꯦꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯈꯣꯏꯕꯤ ꯂꯣꯟꯅ ꯊꯨꯞꯅ ꯃꯤ ꯀꯅꯥ ꯎꯈꯤꯅꯤ ꯄꯥꯈꯠꯄꯒ ꯇꯧꯔꯤꯕ ꯊꯕꯛꯇꯨꯅꯒ ꯃꯊꯣꯡ ꯆꯥꯗꯕꯒ ꯃꯁꯥ ꯃꯇꯣꯝ ꯈꯪꯄ꯭ꯔꯦꯛ ꯑꯃꯨꯛ ꯈꯪꯂꯗꯨꯅ ꯆꯦꯡꯒꯤ ꯊꯧꯔꯥꯡꯕꯗ ꯃꯈꯣꯡꯗ ꯅꯨꯡ ꯑꯃꯅ ꯈꯨꯔꯧ ꯊꯥꯡꯂꯗꯨꯅ ꯑꯃꯨꯛ ꯇꯨꯁꯤꯜꯂꯤ ꯑꯁ ꯑꯌꯣ ꯅꯤꯡꯈꯣꯡ ꯇꯜꯂꯤꯅꯤ ꯀꯔꯤꯅꯣ ꯏꯅꯦ ꯍꯩꯃꯥ ꯑꯃꯨꯛ ꯇꯨꯁꯤꯜꯂꯕ꯭ꯔꯣ ꯁꯣꯛꯄ꯭ꯔꯣ ꯏꯅꯦꯕꯣ ꯁꯣꯛꯇꯦꯗ ꯌꯥꯅꯤ ꯏꯅꯦ ꯁꯣꯛꯇꯦ ꯏꯁ ꯑꯌꯣ ꯑꯗꯣ ꯏꯅꯦꯅ ꯖꯒꯣꯏ ꯁꯥꯐꯝ ꯏꯔꯩ ꯂꯩꯇꯗꯧꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯁ꯭ꯋꯥꯏꯗ ꯖꯒꯣꯏ ꯁꯥꯔꯝꯃꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯅꯦ ꯃꯥꯅꯦ ꯅꯠꯇꯦ ꯍꯣ ꯑꯩꯁꯦ ꯁꯨꯝ ꯂꯥꯏ ꯍꯔꯥꯎꯕꯗ ꯂꯩꯃ ꯖꯒꯣꯏ ꯁꯥꯅꯕ ꯁꯨꯝ ꯇꯝꯂꯝꯕꯅꯤꯗ ꯀꯔꯤꯅꯣꯅꯦ ꯂꯥꯏ ꯍꯔꯥꯎꯕꯗꯤ ꯌꯥꯝ ꯋꯥꯠꯂꯤ ꯀꯥꯂꯦꯟ ꯊꯥꯗ ꯍꯔꯥꯎꯒꯗꯕꯅꯤ ꯑꯗꯨꯒ ꯏꯅꯦꯅ ꯅꯤꯡꯊꯝ ꯊꯥꯁꯤꯗ ꯍꯔꯥꯎ ꯈꯨꯗꯦꯛ ꯑꯧꯔꯥꯏꯔꯕ ꯈꯣꯏꯕꯤ ꯈꯨꯝꯐꯝ ꯂꯩꯇꯦ ꯃꯆꯤꯟꯗ ꯊꯣꯛꯄ ꯑꯃ ꯁꯠ ꯈꯨꯝꯖꯤꯜꯂꯤ ꯏꯕꯨꯡꯉꯣ ꯏꯅꯦ ꯆꯥꯛ ꯊꯥꯡꯒꯠꯂꯝꯕꯅꯤ ꯆꯥꯛ ꯀꯥꯔꯝꯂꯅꯤ ꯏꯅꯦ ꯆꯪꯂꯦꯍꯦ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯁꯤꯗ ꯖꯒꯣꯏ ꯁꯥꯔꯝꯃꯤꯁꯤꯕꯣ ꯃꯁꯤ ꯏꯃꯥꯗꯣꯝꯇ ꯍꯥꯏꯔꯨꯈꯤꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯅꯤꯡꯊꯦꯝ ꯃꯃꯥꯏꯕꯦꯝꯃ ꯇꯥꯊꯣꯠꯄꯨ ꯀꯧꯗꯨꯅ ꯆꯪꯂꯛꯇꯨꯅ ꯍꯥꯏ ꯏꯃꯥ ꯃꯁꯤꯒꯤ ꯁꯣꯅꯣ ꯁꯨꯕꯤ ꯈꯣꯏꯕꯤꯁꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛ ꯅꯠꯇꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯍꯧꯖꯤꯛꯄꯨ ꯖꯒꯣꯏ ꯁꯥꯕ ꯃꯇꯝꯗ ꯍꯥꯏꯕꯅꯤꯗ ꯃꯁꯤ ꯃꯥꯒꯤꯁꯦ ꯀꯩꯅꯣꯝꯅꯤꯀꯣ ꯏꯃꯥ ꯇꯥꯊꯣꯠꯅ ꯍꯥ ꯈꯣꯏꯕꯤꯕꯣ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯊꯕꯥꯅ ꯏꯃꯥ ꯑꯩꯅ ꯉꯔꯥꯡꯁꯨ ꯍꯥꯏꯕꯗꯨꯅꯤ ꯏꯅꯦ ꯈꯣꯏꯕꯤꯁꯦ ꯑꯩꯈꯣꯏꯗ ꯐꯠꯇꯕ ꯇꯧꯁꯤꯟꯕ ꯃꯥꯜꯂꯤꯀꯣ ꯏꯃꯥ ꯑꯩꯗꯤ ꯇꯥꯊꯣꯠꯅ ꯏꯆꯥ ꯂꯥꯡꯒꯅꯨ ꯃꯗꯨꯒꯤꯗꯃꯛ ꯋꯥ ꯂꯥꯎꯕ ꯍꯧꯅꯗꯦ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥꯕꯨ ꯆꯦꯠꯅ ꯅꯤꯡꯉꯨ ꯑꯩꯈꯣꯏꯗꯤ ꯂꯥꯏꯅꯤꯡꯊꯧꯗ ꯂꯣꯏꯅ ꯇꯥꯏꯅꯁꯤ ꯏꯆꯥ ꯋꯥ ꯉꯥꯡꯒꯅꯨ ꯑꯁꯨꯝꯅ ꯈꯣꯏꯕꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯇꯥꯊꯣꯠꯀꯤ ꯏꯃꯨꯡꯗꯨ ꯀꯞꯅ ꯂꯥꯎꯅꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯅ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯇꯥꯊꯣꯠꯀꯤ ꯏꯃꯨꯡꯗꯤ ꯈꯠꯅꯕꯗꯤ ꯂꯥꯏꯔꯗꯅ ꯃꯌꯥꯝꯗꯨ ꯋꯥ ꯅꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯨꯝ ꯇꯥꯔꯝꯃꯤ ꯇꯥꯊꯣꯠꯅ ꯀꯔꯤ ꯏꯃꯧꯕꯨ ꯃꯃꯥ ꯑꯣꯏꯗꯧꯔꯤ ꯍꯥꯏꯕ ꯅꯨꯡꯉꯥꯏꯖꯔꯦꯗ ꯑꯩꯗꯤ ꯏꯁꯨꯅ ꯑꯩꯕꯨ ꯕꯨꯕꯣꯛ ꯀꯥꯏꯅ ꯀꯧꯗꯧꯔꯕ ꯏꯁ ꯏꯃꯥ ꯅꯨꯡꯉꯥꯏꯔꯦ ꯊꯕꯥꯅ ꯁꯤꯗꯩꯗꯤ ꯏꯅꯝꯃ ꯅꯪ ꯑꯔꯨꯝ ꯑꯌꯥꯡꯄꯣꯠꯀ ꯊꯥꯡꯕ ꯌꯥꯗ꯭ꯔꯦꯀꯣ ꯊꯕꯛ ꯐꯔꯤꯅꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯊꯥꯡ ꯂꯩꯔꯝꯃꯤ ꯏꯅꯝꯃꯅ ꯃꯤꯠ ꯃꯥꯏ ꯄꯥꯡꯗ꯭ꯔꯤ ꯐꯥꯎ ꯊꯕꯛꯀꯅꯦ ꯑꯩꯅ ꯂꯣꯏ ꯇꯧꯗꯣꯏꯅꯤ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯣꯛꯇꯨꯅ ꯂꯩꯕꯗꯨꯗ ꯈꯣꯏꯕꯤꯗꯤ ꯁꯣꯝꯗ ꯃꯩ ꯆꯥꯛꯂꯤ ꯃꯈꯨꯠꯀꯥꯗꯨ ꯈꯨꯗꯨꯝ ꯇꯥꯁꯤꯟꯗꯨꯅ ꯁꯨꯔꯨ ꯅꯣꯏꯗꯨꯅ ꯍꯥꯏ ꯑꯁ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ ꯃꯩꯇꯠꯄꯤ ꯑꯁꯦ ꯃꯆꯥ ꯄꯣꯛꯇꯨꯅ ꯃꯥꯜꯂꯤꯅꯦ ꯑꯁꯦ ꯑꯩꯅ ꯀꯥꯞꯄ ꯂꯩꯋꯥꯁꯦ ꯃꯣꯏꯗ ꯑꯃꯠꯇ ꯆꯪꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯁ ꯑꯩ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ ꯐꯩ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯂꯥꯏ ꯑꯃꯨ ꯐꯠꯇꯕꯗꯣ ꯀꯧꯔꯒꯅꯦ ꯍꯦꯛꯇ ꯊꯥꯖꯤꯜꯂꯒꯦ ꯈꯪꯅꯤꯕ ꯃꯣꯏ ꯍꯥꯏꯗꯨꯅ ꯃꯗꯣꯝ ꯁꯥꯎꯅꯤꯡꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯕ꯭ꯔꯣꯖꯦꯟꯗꯨ ꯍꯨꯔꯥꯟꯕ ꯐꯥꯕꯒꯤ ꯃꯈꯨꯠ ꯑꯅꯤꯃꯛ ꯇꯦꯛꯇꯨꯅ ꯃꯋꯥꯏ ꯃꯃꯤꯠ ꯈꯪꯗ ꯏꯅ ꯄꯨꯝꯇꯩ ꯀꯩꯍꯜꯂꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯎꯕꯗ ꯈꯣꯏꯕꯤ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯗꯨꯅ ꯍꯥꯏ ꯍꯩꯃꯥ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯏꯆꯥꯗꯤ ꯀꯩꯗꯧꯔꯦ ꯀꯔꯤꯅꯣ ꯅꯨꯔꯥ ꯁꯦꯒꯥꯏꯕ ꯃꯥꯜꯂꯤꯃꯤ ꯇꯧꯔꯤꯁꯤꯕꯣ ꯅꯪꯕꯨ ꯁꯤꯕꯨ ꯀꯩꯗꯧꯔꯤꯅꯣ ꯃꯤ ꯅꯈꯨꯠ ꯑꯅꯤꯁꯤꯁꯨ ꯑꯁ ꯂꯣꯏꯅ ꯑꯣꯟꯅ ꯇꯩꯅ ꯄꯥꯜꯂꯤ ꯇꯧꯔꯤꯁꯤ ꯇꯦꯛꯂꯕ꯭ꯔꯣ ꯅꯪꯕꯨ ꯅꯈꯨꯠꯁꯤꯕꯣ ꯏꯃꯥ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯍꯨꯔꯥꯟꯖꯔꯔꯣꯏ ꯑꯩ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯗꯣ ꯁꯨꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯕꯨ ꯁꯤꯔꯁꯅꯨ ꯍꯥꯏꯅ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯐꯨꯔꯛꯂꯤꯅꯤ ꯏꯃꯥꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯕꯨ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯔꯨꯅꯨ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦꯁꯦ ꯅꯈꯨꯠ ꯑꯅꯤꯃꯛ ꯅꯤꯡꯒꯣꯡꯗ ꯄꯥꯜꯂꯦꯅꯦꯁꯦ ꯈꯣꯏꯕꯤ ꯃꯥꯅ ꯇꯧꯖꯔꯨꯕ ꯐꯠꯇꯕ ꯄꯨꯝꯕꯒꯤ ꯃꯍꯩ ꯃꯥꯅ ꯐꯪꯖꯕꯅꯤ ꯈꯪꯂꯝꯗꯦ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯑꯀꯟꯕ ꯂꯩꯋꯥ ꯀꯌꯥ ꯑꯗꯨ ꯑꯐ ꯅꯨꯡꯉꯥꯏ ꯇꯥꯟꯈꯠꯂꯛꯂꯤꯕ ꯇꯥꯊꯣꯠꯀꯤ ꯌꯨꯝꯗ ꯆꯪꯕꯗꯤ ꯉꯝꯗ꯭ꯔꯗꯨꯅ ꯇꯥꯏꯅꯐꯝ ꯈꯪꯗ ꯃꯁꯥ ꯁꯣꯟꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡꯗ ꯂꯣꯏꯅꯃꯛ ꯍꯦꯛ ꯇꯦꯡꯕꯥꯟꯕꯅꯤ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯕꯤ ꯃꯍꯥꯛ ꯍꯧꯖꯤꯛꯁꯨ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨ ꯈꯣꯏꯕꯤ ꯃꯥꯒꯤ ꯍꯩꯖꯕ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯂꯥꯏ ꯑꯃꯨꯕ ꯐꯠꯇꯕꯗꯨ ꯂꯥꯛꯄꯤꯌꯨ ꯍꯥꯏꯅ ꯕꯥꯔꯇꯣꯟ ꯊꯥꯔꯝꯃꯤ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯊꯥꯈꯤꯕ ꯑꯀꯟꯕ ꯕꯥꯔꯇꯣꯟꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯂꯥꯏ ꯑꯃꯨꯕ ꯐꯠꯇꯕꯗꯨ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯈꯣꯏꯕꯤ ꯃꯥꯁꯨ ꯂꯥꯏ ꯑꯃꯨꯕ ꯐꯠꯇꯕꯗꯨ ꯉꯥꯏꯗꯨꯅ ꯂꯩꯕꯅ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯁꯥꯃꯤꯟ ꯐꯪꯕꯒ
ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯊꯥꯊꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯊꯥꯔꯛꯂꯝꯃꯤ꯫ ꯃꯔꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯃꯩꯄꯥꯛ ꯁꯅꯥꯗꯨ ꯌꯨ ꯇꯞ ꯇꯥꯃꯈꯩ ꯉꯥꯎꯁꯤꯜꯂꯒ ꯊꯥꯊꯣꯏꯒꯤ ꯁꯝꯕꯜꯂꯩ ꯃꯔꯛ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯄꯣꯛꯄꯤ ꯃꯃꯥ ꯏꯕꯦꯝꯃ ꯈꯣꯏꯕꯤꯅ ꯊꯥꯔꯛꯄ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯑꯃꯨꯕꯗꯨ ꯊꯥꯊꯣꯏꯒꯤ ꯌꯨꯝꯗꯗꯤ ꯆꯪꯗ꯭ꯔꯗꯨꯅ ꯃꯩꯄꯥꯛ ꯁꯅꯥꯗ ꯑꯣꯏꯅ ꯍꯦꯛ ꯑꯣꯛꯅꯔꯝꯃꯤ꯫ ꯈꯣꯏꯕꯤ ꯃꯥꯗꯤ ꯐꯠꯇ꯭ꯔꯕ ꯂꯥꯏꯗꯨ ꯊꯥꯖꯤꯟꯈ꯭ꯔꯦ ꯈꯜꯂꯗꯨꯅ ꯍꯟꯅ ꯌꯦꯡꯂꯨꯗ ꯃꯥꯒꯤ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁ ꯀꯩꯅꯣꯅꯦ, ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯑꯃ ꯁꯤꯂꯩꯗ꯫ ꯑꯁ ꯌꯨꯝꯗꯨꯅ ꯀꯔꯣꯝꯗꯅ ꯇꯧꯔꯤꯁꯤꯕꯨ? ꯑꯣ, ꯊꯣꯡ ꯉꯥꯡꯕꯒꯤ ꯊꯥꯡꯃꯩ ꯃꯉꯥꯜ ꯑꯣꯏꯔ ꯃꯥꯜꯂꯦꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯨ ꯉꯥꯎꯕ ꯃꯩꯄꯥꯛꯁꯅꯥ ꯃꯌꯨꯝꯗꯗꯤ ꯆꯪꯗ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯂꯥꯏꯖ ꯏꯌꯥꯏꯅ ꯊꯥꯕꯜ ꯃꯉꯥꯜ ꯈꯖꯤꯛ ꯇꯥꯔꯤꯕ ꯃꯗꯨ ꯊꯥꯡꯃꯩ ꯃꯉꯥꯜꯅꯤ ꯈꯜꯂꯗꯨꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯀꯨꯝꯊꯈꯤꯗꯨꯅ ꯏꯔꯥꯛꯅꯔꯝꯃꯤ꯫ ꯌꯨꯒꯤ ꯅꯤꯁꯥꯅꯒ ꯀꯟꯕꯅꯦ ꯄꯥꯝꯃꯨꯕ ꯊꯋꯥꯏ ꯀꯟꯖꯕ ꯉꯝꯗ ꯃꯩꯄꯥꯛꯁꯅꯥ ꯄꯨꯈ꯭ꯔꯤꯗꯨꯗ ꯊꯋꯥꯏ ꯊꯥꯈꯤ꯫ ꯈꯣꯏꯕꯤ ꯃꯥꯗꯤ ꯁꯣꯝꯗ ꯃꯥꯒꯤ ꯂꯩꯋꯥꯗꯨ ꯇꯦꯡꯕꯥꯜꯂꯅꯤ ꯈꯜꯂꯗꯨꯅ ꯃꯗꯣꯝ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯂꯝꯃꯤ꯫ ꯍꯌꯦꯡꯗꯤ ꯇꯥꯊꯣꯠꯀꯤ ꯌꯨꯝꯗ ꯀꯅꯥꯅꯣꯝꯃ ꯁꯣꯏꯗꯅ ꯁꯤꯔꯅꯤ꯫ ꯑꯩ ꯍꯔꯥꯎꯔꯦ, ꯑꯩ ꯄꯦꯜꯂꯦ ꯍꯧꯖꯤꯛꯇꯤ꯫ ꯁꯤꯔꯣ ꯍꯦ ꯇꯥꯊꯣꯠ ꯍꯥꯏꯕꯤ, ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯤ ꯁꯥꯕꯤ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯤꯡꯗꯣ ꯂꯣꯏꯅ ꯁꯤꯔꯣ꯫ ꯑꯉꯛꯄꯅꯤ ꯅꯣꯡꯗꯝꯕꯒꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯂꯤꯕ ꯑꯄꯣꯛꯄꯤ ꯃꯃꯥꯒꯤ ꯊꯃꯣꯏ ꯄꯦꯟꯕ ꯃꯤꯅꯣꯛ ꯑꯗꯨꯗꯅꯤ ꯃꯩꯄꯥꯛ ꯁꯅꯥꯅ ꯑꯔꯣꯏꯕ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯇꯥꯈꯤꯕꯁꯨ꯫ ꯍꯧꯈ꯭ꯔꯦ ꯑꯍꯤꯡ ꯃꯥꯁꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅ ꯂꯥꯛꯂꯕꯗ ꯈꯨꯕꯥꯛ ꯈꯨꯅꯝ ꯑꯣꯜꯂꯛꯇꯨꯅ ꯅꯣꯛꯈꯤ ꯃꯤꯅꯣꯛ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ ꯑꯣꯏꯔꯔꯦ ꯉꯁꯤꯗꯤ꯫ ꯈꯣꯏꯕꯤ ꯃꯆꯥ ꯑꯍꯜ ꯃꯩꯄꯥꯛ ꯁꯅꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤ꯫ ꯏꯀꯥꯏꯕ ꯅꯪꯂ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯤ, ꯉꯁꯤꯗꯤ ꯃꯤꯆꯥꯁꯤꯁꯅꯨ ꯈꯜꯂꯒ ꯏꯆꯥꯁꯤ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯏꯐꯝꯗ ꯊꯣꯛꯂꯔꯦ꯫ ꯏꯃꯥꯒꯤ ꯃꯩꯄꯥꯛ ꯁꯅꯥ, ꯏꯃꯥ ꯂꯥꯟꯈ꯭ꯔꯦ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯑꯁꯨꯝꯅ ꯃꯤꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯎꯔꯒ ꯀꯂꯛꯄꯤ ꯈꯣꯏꯕꯤ ꯂꯩꯋꯥ ꯇꯤꯟꯋꯥ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯇꯣꯏꯅ ꯁꯥꯟꯅꯕ ꯃꯔꯝꯅ ꯅꯍꯥ ꯑꯣꯏꯅ ꯍꯦꯗꯣꯟꯅ ꯍꯦ ꯆꯠꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯁꯣꯏꯅꯥꯏꯕ ꯕꯣꯖꯦꯟꯒ ꯃꯈꯣꯏ ꯑꯅꯤ ꯇꯣꯝꯕꯅ ꯊꯕꯛ ꯋꯥꯅ ꯁꯨꯗꯨꯅ ꯌꯣꯛꯂꯝꯃꯤ꯫ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯕ ꯃꯈꯣꯏꯗꯤ ꯄꯣꯂꯣꯏ ꯃꯇꯝ ꯐꯥꯎꯕ ꯆꯥꯎꯈꯠꯄ ꯉꯝꯗ ꯃꯔꯩ ꯆꯩꯊꯗꯨꯅ ꯋꯥꯅ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯁꯍꯔꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯈꯨꯜꯅꯤ꯫ ꯃꯤ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕꯅꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯈꯥꯒꯦꯝꯕ ꯑꯃꯗꯤ ꯁꯤꯖꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯅꯤ ꯂꯩꯍꯥꯎ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯂꯩꯍꯥꯎꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛꯇꯨ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯩꯕꯤ ꯊꯔꯣꯁꯨ ꯄ꯭ꯔꯞ ꯆꯪꯉꯛꯂꯒ, "ꯕꯦꯝꯃ ꯂꯩꯍꯥꯎ, ꯉꯁꯤ ꯏꯅꯦꯁꯦ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ, ꯁꯥꯎꯅꯨꯀꯣ." ꯂꯩꯍꯥꯎ ꯊꯔꯣꯗ ꯌꯦꯡꯂꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯁꯥꯎꯗꯦꯗ ꯏꯅꯦ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯏꯅꯦ ꯂꯥꯛꯂꯕꯅꯤꯅꯅꯦ ꯅꯪꯁꯨ ꯆꯠꯅꯕ ꯂꯣꯏꯁꯤꯟꯖꯔꯨꯔꯣ." "ꯍꯣꯏ ꯏꯅꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯍꯥꯎꯁꯨ ꯃꯥꯒꯤ ꯀꯥꯗ ꯂꯣꯏꯁꯤꯟꯕ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯍꯥꯎꯗꯨ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯂꯕ ꯃꯇꯨꯡ ꯃꯃꯥ ꯁꯤꯖꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ, "ꯏꯃꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦ." "ꯍꯣꯏ ꯍꯣꯏ, ꯆꯠꯂꯨꯔꯣ, ꯅꯣꯡꯇꯁꯨ ꯆꯥꯛ ꯆꯥꯔ ꯆꯠꯂꯨ ꯌꯥꯗꯦ, ꯀꯩꯁꯨ ꯊꯦꯡꯗꯧ ꯅꯠꯇꯦ ꯍꯦꯛ ꯃꯍꯥꯏ ꯅꯪ ꯇꯧꯔꯤꯕ." ꯂꯩꯍꯥꯎ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ, "ꯍꯣꯏꯕ ꯏꯃꯥ, ꯑꯗꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ." ꯑꯁꯨꯝꯅ ꯂꯩꯍꯥꯎꯗꯨ ꯃꯍꯥꯛꯀꯤ ꯏꯁꯩ ꯇꯝꯐꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯁꯩ ꯇꯝꯐꯝ ꯑꯗꯨ ꯌꯧꯔꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯍꯥꯛꯀꯤ ꯆꯥꯅꯖꯕꯤ ꯃꯇꯥ ꯍꯦꯟꯊꯣꯏꯗꯨ ꯂꯩꯍꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ, "ꯉꯁꯤꯗꯤ ꯅꯪ ꯈꯔ ꯊꯦꯡꯉꯤꯅ?" "ꯉꯁꯤꯗꯤ ꯑꯩ ꯈꯔ ꯊꯦꯡꯈ꯭ꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯡꯊꯣꯏꯕꯨ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯋꯥꯡꯊꯣꯏꯗꯨ ꯂꯦꯝꯕꯤ ꯁꯅꯥꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯩꯍꯥꯎ ꯃꯕꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯧꯕ ꯍꯦꯜꯂꯛꯏ꯫ ꯍꯦꯟꯊꯣꯏꯁꯨ ꯂꯩꯍꯥꯎꯒꯤ ꯃꯇꯧꯗꯨ ꯈꯪꯕꯅ ꯍꯥꯏꯔꯛꯏ, "ꯂꯥꯛꯑꯣ, ꯑꯁꯤꯗ ꯐꯝꯂꯨꯁꯤ, ꯑꯣꯖꯥꯁꯨ ꯊꯕꯛ ꯑꯃ ꯆꯠꯈꯤ ꯍꯥꯏ, ꯑꯗꯨꯅ ꯑꯣꯖꯥ ꯉꯥꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯕ ꯍꯥꯏꯗꯨꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯦꯛ ꯍꯦꯛ ꯐꯝꯐꯝꯗꯨꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯏꯁꯩ ꯇꯝꯕ ꯂꯥꯛꯂꯤꯕ ꯑꯇꯩꯁꯤꯡꯗꯨꯁꯨ ꯑꯣꯖꯥ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯋꯥꯡꯊꯣꯏꯗꯨ ꯂꯩꯍꯥꯎ ꯑꯃꯗꯤ ꯍꯦꯟꯊꯣꯏꯅ ꯐꯝꯂꯤꯕ ꯃꯅꯥꯛ ꯑꯗꯥꯏꯗ ꯆꯪꯁꯤꯜꯂꯛꯂꯒ ꯂꯩꯍꯥꯎꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯉꯁꯤꯗꯤ ꯊꯦꯡꯉꯤꯅ, ꯀꯩꯗꯧꯕ ꯌꯥꯎꯒꯦ?" ꯂꯩꯍꯥꯎ ꯋꯥꯡꯊꯣꯏꯅ ꯍꯪꯂꯤꯕꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯍꯦꯟꯊꯣꯏꯅ ꯑꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯇꯥ ꯋꯥꯡꯊꯣꯏ, ꯍꯟꯗꯛꯇꯤ
ihong hong tawida. ꯍꯦꯟꯊꯣꯏꯒꯤ ꯋꯥꯗꯨꯗ ꯋꯥꯡꯊꯣꯏ ꯅꯣꯛꯁꯤꯟꯅꯔꯒ ꯀꯥꯏꯗꯩꯅꯣꯗ ꯅꯣꯏꯁꯨ ꯄꯪꯉꯩ ꯍꯩꯖꯤꯜꯂꯤ. ꯍꯥꯟꯅꯒꯤ ꯋꯥꯡꯊꯣꯏꯗꯣ ꯑꯗꯨꯝ ꯑꯣꯏꯖꯔꯤꯗ. ꯇꯟꯖꯥ ꯑꯗꯨꯗ ꯑꯣꯖꯥꯗꯨꯁꯨ ꯂꯥꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯏꯁꯩ ꯇꯝꯕ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯁꯩ ꯇꯝꯕ ꯂꯣꯏꯔꯗꯨꯅ ꯆꯠꯅꯕ ꯊꯣꯛꯅꯔꯛꯂꯝꯃꯤ. ꯂꯩꯍꯥꯎ ꯑꯃꯗꯤ ꯍꯦꯟꯊꯣꯏꯁꯨ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯊꯣꯔꯛꯏ. ꯍꯦꯟꯊꯣꯏꯅ ꯉꯁꯤꯗꯤ ꯅꯣꯏꯗ ꯍꯥꯏꯐꯦꯠ ꯀꯣꯏꯔꯛꯅꯤꯡꯒꯨꯝ ꯇꯧꯏ. ꯑꯗꯨꯅ ꯄꯨꯂꯞ ꯍꯟꯈ꯭ꯔꯁꯤ ꯅꯣꯏꯗ. ꯂꯩꯍꯥꯎ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯣꯏ ꯍꯣꯏ ꯍꯟꯈ꯭ꯔꯁꯤ. ꯑꯩꯁꯨ ꯏꯇꯣꯝ ꯍꯟꯕꯁꯦ ꯇꯜꯂꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯑꯗꯨꯃꯛ ꯄ꯭ꯔꯞ ꯂꯩꯍꯥꯎꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ. ꯂꯩꯍꯥꯎꯒꯤ ꯃꯃꯥꯗꯨ ꯍꯦꯟꯊꯣꯏ ꯎꯕꯗ ꯍꯔꯥꯎꯅ ꯀꯧꯔꯛꯏ. ꯍꯩꯃꯥ ꯏꯆꯥ ꯍꯦꯟꯊꯣꯏꯁꯨ ꯂꯥꯛꯏꯗꯅ. ꯍꯣꯏꯃꯥ ꯂꯥꯛꯇꯕ ꯀꯨꯏꯔꯦꯅ ꯂꯥꯛꯏꯅꯦ. ꯍꯣꯏꯅꯦ ꯂꯥꯛꯇꯕ ꯀꯨꯏꯔꯦꯅꯦ. ꯁꯤꯗꯩꯗꯤ ꯈꯤꯇꯪ ꯉꯥꯏꯔꯦ ꯇꯣꯏꯅ ꯎꯅꯕ ꯐꯪꯂꯣꯏꯗꯕꯁꯨ. ꯁꯤꯖꯒꯤ ꯋꯥꯗꯨꯗ ꯍꯦꯟꯊꯣꯏ ꯏꯉꯉꯛꯅ ꯀꯩꯒꯤꯅꯣ ꯏꯃꯥ? ꯍꯣ ꯅꯈꯣꯏ ꯄꯥꯕꯨꯡꯅꯅꯦ ꯁꯍꯔꯗ ꯂꯩꯔꯨꯅꯕ ꯍꯥꯏꯕꯁꯦ ꯀꯨꯏꯔꯕꯅꯤ. ꯌꯨꯝ ꯏꯪꯈꯣꯜꯒ ꯂꯣꯏꯅꯃꯛ ꯂꯩꯔꯒ ꯂꯩꯔꯕ. ꯑꯗꯨꯗ ꯂꯩꯍꯥꯎꯅ ꯇꯜꯂꯦꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯕ. ꯑꯗꯨꯕꯨ ꯍꯟꯗꯛꯇꯤꯅꯦ ꯃꯥꯅ ꯌꯥꯗ ꯂꯥꯛꯇꯕꯒ ꯌꯥꯔꯔꯣꯏ. ꯍꯦꯛꯇ ꯆꯠꯂꯗꯕꯅꯤ. ꯁꯍꯔꯗ ꯂꯩꯕ ꯍꯥꯏꯁꯤꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯗ ꯅꯨꯡꯉꯥꯏꯗꯅ. ꯅꯄꯥꯕꯨꯡꯒꯤ ꯊꯕꯛꯇꯤ ꯃꯗꯨꯅꯤꯗꯣ. ꯂꯩꯍꯥꯎꯁꯨ ꯉꯁꯤꯗꯤ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯗ ꯇꯜꯂꯤꯉꯝꯃꯣꯏ ꯆꯠꯄ ꯍꯥꯏꯅ ꯀꯔꯤꯃꯇ ꯃꯔꯣꯜ ꯂꯣꯜꯂꯛꯇꯦ. ꯍꯦꯟꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯇꯞꯅ ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯆꯪꯈ꯭ꯔꯦ. ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ. ꯂꯩꯍꯥꯎ ꯍꯣꯏꯒꯤ ꯏꯃꯨꯡꯗꯨ ꯁꯍꯔꯗ ꯂꯩꯔꯨꯅꯕ ꯍꯥꯏꯗꯨꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯁꯒꯣꯜ ꯒꯥꯔꯤ ꯑꯃꯗ ꯂꯣꯏꯅ ꯍꯥꯞꯂꯝꯃꯤ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯗꯨ ꯁꯍꯔꯗ ꯂꯥꯛꯂꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯧꯔꯗꯨꯅ ꯄꯣꯠꯆꯩꯁꯤꯡꯗꯨ ꯍꯣꯟꯖꯤꯜꯂꯝꯃꯤ. ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯁꯍꯔ ꯑꯁꯤꯗ ꯑꯁꯨꯝ ꯂꯩꯔꯅꯤ ꯈꯜꯂꯨꯕꯗ ꯂꯩꯍꯥꯎ ꯃꯁꯥꯗꯨꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯕꯒꯨꯝꯅꯁꯨ ꯇꯧꯔꯛꯏ. ꯃꯍꯥꯛꯅ ꯁꯍꯔ ꯑꯁꯤꯗ ꯂꯥꯛꯈꯤꯕꯁꯤꯁꯨ ꯂꯥꯛꯅꯤꯡꯗꯨꯅ ꯂꯥꯛꯈꯤꯕ ꯅꯠꯇꯦ. ꯋꯥꯡꯊꯣꯏꯒꯤ ꯃꯇꯧꯗꯨꯗ ꯋꯥꯔꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ. ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏꯗ ꯍꯦꯟꯊꯣꯏꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯁꯨ ꯑꯃꯨꯛ ꯇꯞꯅ ningsinglai. ꯍꯥꯏꯁꯨ ꯍꯥꯏꯕꯅꯦ ꯂꯩꯍꯥꯎ. ꯇꯥ ꯋꯥꯡꯊꯣꯏꯁꯦ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯤ. ꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯣ ꯍꯦꯟꯖꯤꯟꯕ ꯑꯃꯁꯨ ꯌꯥꯎꯔꯕꯅꯤ. ꯐꯔꯦ ꯅꯪꯁꯨ ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯇꯕ ꯍꯦꯜꯂꯛꯑꯅꯤ. ꯑꯗꯨꯅ ꯁꯍꯔꯗ ꯆꯠꯄ ꯍꯥꯏꯗꯣ ꯆꯠꯂꯣ. ꯑꯗꯣ ꯑꯩꯗꯤ ꯅꯪ ꯂꯩꯇꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯔꯔꯣꯏꯀꯣ. ꯑꯗꯨꯒ ꯅꯪ ꯋꯥꯈꯜ ꯖꯥꯠ ꯈꯟꯖꯤꯜꯂꯒ ꯅꯁꯥ ꯅꯊꯟꯗ ꯃꯥꯡꯍꯟꯖꯒꯦ ꯍꯥꯏꯅꯁꯨ ꯈꯟꯒꯅꯨ. ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯒꯅꯤ. ꯃꯍꯥꯛꯅ ꯑꯁꯨꯝ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯁꯤꯖꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ. ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯁꯤꯖꯅꯁꯨ ꯈꯔ ꯈꯪꯕꯅ ꯃꯆꯥꯒꯤ ꯃꯅꯥꯛ ꯑꯣꯏꯔꯞꯅ ꯐꯝꯊꯔꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯍꯥꯛꯀꯤ ꯅꯇꯧꯗꯨ ꯏꯃꯥꯁꯨ ꯈꯪꯗꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯇꯨꯡꯗ ꯏꯆꯥ ꯍꯦꯟꯅ ꯋꯥꯔꯛꯀꯅꯤ ꯈꯪꯕꯒꯤ ꯏꯃꯥꯅ ꯅꯪꯕꯨꯅꯦ ꯁꯍꯔ ꯑꯁꯤꯗ ꯅꯝꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ. ꯂꯩꯍꯥꯎ ꯃꯃꯥꯗ ꯏꯉꯛ ꯉꯛꯄ ꯁꯛꯐꯝꯗ ꯌꯦꯡꯂꯛꯏ. ꯁꯤꯖ ꯃꯆꯥꯅꯨꯄꯤꯒꯤ ꯆꯪꯉꯛꯅꯕ ꯃꯇꯧꯗꯨꯗ ꯃꯈꯥ ꯇꯥꯅ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯔꯛꯏ. ꯅꯪꯒ ꯋꯥꯡꯊꯣꯏꯒ ꯃꯔꯤ ꯂꯩꯅꯕꯗꯣ ꯏꯃꯥꯁꯨ ꯈꯪꯏ. ꯑꯗꯨꯕꯨ ꯅꯍꯥꯟ ꯏꯃꯥꯅ ꯀꯩꯊꯦꯜ ꯊꯣꯛꯄ ꯃꯇꯝꯗ ꯋꯥꯡꯊꯣꯏꯒꯤ ꯃꯃꯥ ꯅꯨꯡꯁꯤꯔꯩꯗꯣ ꯊꯦꯡꯅꯩ. ꯑꯗꯨꯗ ꯃꯍꯥꯛꯅ ꯏꯆꯦ ꯁꯅꯥꯔꯩꯒꯤ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯦꯝꯕꯤ ꯁꯅꯥ ꯍꯥꯏꯗꯨꯒ ꯂꯨꯍꯣꯡꯅꯕ ꯃꯇꯝ ꯂꯦꯞꯅꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯛꯄꯅꯤ. ꯂꯩꯍꯥꯎ ꯇꯞꯂꯞꯅ ꯏꯃꯥꯗꯤ ꯀꯝꯗꯧꯅ ꯇꯥ ꯋꯥꯡꯊꯣꯏ ꯏꯕꯥꯅꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯦ ꯈꯪꯂꯤꯕꯅꯣ? ꯏꯍꯦ, ꯃꯆꯥꯅ ꯇꯧꯕ ꯊꯕꯛꯇ ꯀꯔꯤꯒꯤ ꯃꯃꯥ ꯑꯩꯅ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯣ? ꯐꯔꯦ ꯃꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯂꯁꯤ. ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯨꯔꯁꯤ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ. ꯋꯥꯡꯊꯣꯏ ꯑꯃꯗꯤ ꯂꯦꯝꯕꯤ ꯁꯅꯥꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ. ꯍꯥꯟꯅꯗꯤ ꯂꯦꯝꯕꯤ ꯁꯅꯥꯗꯨ ꯃꯔꯩ ꯀꯣꯜꯂꯞ ꯏꯇꯞ ꯇꯞꯄꯤ ꯃꯥꯜꯂꯝꯕꯅꯤ. ꯑꯗꯨꯕꯨ ꯂꯨꯍꯣꯡꯕ ꯍꯞꯇꯥ ꯐꯥꯖꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯁꯥꯖꯠꯇꯨ ꯍꯧꯔꯛꯏ. ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ. ꯂꯦꯝꯕꯤ ꯁꯅꯥ ꯀꯥꯗ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ. ꯀꯩꯅꯣꯕ ꯅꯪ ꯈꯜꯂꯤꯁꯦ? ꯑꯩ ꯂꯩꯍꯥꯎ. ꯂꯨꯍꯣꯡꯕ ꯃꯇꯝ ꯂꯦꯞꯅꯔꯗꯨ ꯐꯥꯎ ꯅꯪꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯕꯗꯣ ꯑꯩ ꯀꯩꯝꯇ ꯍꯥꯏꯈꯤꯗꯕꯅꯤ. ꯑꯗꯨꯒ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯁꯤꯗꯁꯨ ꯑꯗꯨꯝ ꯁꯣꯜꯂꯒ ꯂꯩꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥ? ꯋꯥꯡꯊꯣꯏꯁꯨ ꯁꯥꯎꯔꯪꯅꯅ ꯍꯥꯏꯔꯛꯏ. ꯕꯦꯃꯥ, ꯂꯩꯍꯥꯎꯁꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯈꯤꯕ. ꯑꯗꯨꯒ ꯅꯪꯗꯤꯅꯦ ꯏꯃꯥꯅ ꯅꯝꯗꯅ ꯂꯧꯍꯟꯕ. ꯏꯃꯥꯅ ꯅꯪꯕꯨ ꯃꯃꯥ ꯑꯣꯏꯅ ꯍꯥꯏꯔꯨꯔꯦ. ꯃꯥꯒꯤ ꯃꯥꯏ ꯆꯣꯞꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯗꯨꯛ ꯂꯧꯈꯤꯕ ꯋꯥꯅꯤ. ꯑꯩꯁꯨ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯂꯛꯇ꯭ꯔꯤꯕꯖꯥꯠꯅꯤ. ꯑꯩꯅ ꯅꯨꯄꯥ ꯊꯣꯛꯂꯝꯂꯗꯤ ꯐꯒꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ. ꯂꯦꯝꯕꯤ ꯁꯅꯥ ꯌꯥꯝ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯍꯥꯏꯌꯣ, ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤ. ꯐꯖꯈ꯭ꯔꯕꯤ ꯑꯩ ꯑꯃ ꯂꯩꯅ ꯁꯛꯊꯤꯕꯤ ꯅꯨꯄꯤ ꯑꯗꯣ ꯅꯨꯡꯁꯤꯔꯤꯅꯤ ꯀꯥꯏꯅ.
ꯍꯣꯏ ꯕꯨꯡꯉꯣ ꯑꯩꯁꯨ ꯈꯪꯖꯩꯌꯦ ꯅꯪꯅ ꯃꯥ ꯅꯨꯡꯁꯤꯔꯤꯗꯣ ꯃꯔꯜꯗ ꯅꯨꯡꯁꯤꯕ ꯑꯣꯏꯔꯤꯅꯤꯅꯦ ꯃꯔꯜ ꯉꯥꯛꯇꯒꯤ ꯅꯠꯇꯦꯅꯦ ꯏꯕꯦꯝꯃ ꯐꯖꯕꯤꯌꯦ ꯅꯪꯗꯧꯅ ꯃꯥꯗꯤ ꯇꯧꯗꯤꯌꯦ ꯏꯪ ꯇꯞꯄꯤ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯈꯪꯕꯤꯅꯤ ꯃꯥ ꯂꯧꯔꯝꯃꯗꯤ ꯄꯨꯟꯁꯤꯁꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯔꯗꯧꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯀꯟꯅ ꯈꯠꯅꯔꯤ ꯅꯨꯡꯁꯤꯔꯩꯗꯤ ꯃꯆꯥ ꯃꯃꯧꯅ ꯈꯠꯅꯕꯗꯨ ꯇꯥꯔꯒ ꯇꯨꯃꯤꯟ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩ ꯇꯟꯖꯥꯗꯨꯗ ꯋꯥꯡꯊꯣꯏꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯂꯒ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯃꯥ ꯌꯦꯡꯉꯨ ꯅꯪꯅ ꯌꯥꯝ ꯄꯥꯝꯖꯅ ꯍꯥꯏꯔꯨꯕ ꯅꯃꯧꯗꯨꯅꯤ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯦ ꯍꯥꯏ ꯇꯥꯅꯤꯡꯗꯦꯀꯣ ꯂꯨꯍꯣꯡꯂꯕ ꯅꯪꯅ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯤꯗꯣ ꯑꯗꯨꯃꯛ ꯁꯣꯟꯗꯨꯅ ꯂꯩꯔꯕꯗꯤ ꯁꯥꯎꯔꯛꯄ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯌꯥꯔꯤ ꯃꯥꯁꯨ ꯃꯤ ꯃꯆꯥꯒꯤ ꯃꯤꯆꯪꯗ ꯆꯪꯉꯤ ꯑꯩꯗꯤ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯁꯣꯟꯕ ꯇꯥꯕꯅꯤ ꯑꯁꯤ ꯅꯨꯄꯤꯁꯤꯒꯤ ꯃꯒꯨꯟ ꯇꯞꯅ ꯇꯞꯅ ꯈꯪꯂꯛꯈꯤꯅꯤ ꯃꯥꯁꯨ ꯉꯔꯥꯡꯗꯁꯨꯅꯤ ꯇꯣꯉꯥꯟ ꯆꯥꯁꯤ ꯌꯥꯗꯦꯅꯦ ꯏꯁꯧ ꯂꯥꯡꯂꯤꯕ ꯑꯩꯉꯣꯟꯗ ꯑꯗꯨꯗ ꯑꯩꯅ ꯂꯩꯍꯧ ꯂꯧꯔꯝꯂꯗꯤ ꯇꯣꯉꯥꯟ ꯆꯥꯁꯤ ꯍꯥꯏꯔꯨꯅꯦ ꯁꯣꯜꯂꯨꯕ ꯈꯛꯅꯤ ꯑꯗꯨꯗ ꯃꯥꯅ ꯁꯥꯎꯔꯒ ꯉꯔꯥꯡꯗꯒꯤ ꯉꯁꯤꯐꯥꯎ ꯏꯁꯧ ꯂꯥꯡꯂꯤꯕꯁꯤꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯩꯍꯥꯎ ꯑꯃꯗꯤ ꯁꯤꯖꯗꯨ ꯀꯩꯊꯦꯜꯗ ꯁꯦꯠꯅ ꯆꯥꯅꯕ ꯄꯣꯠꯆꯩ ꯂꯩꯕ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯌꯦꯛꯂꯛꯄꯗ ꯂꯩꯍꯥꯎꯗꯨ ꯄꯣꯠꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯄꯥꯝꯕ ꯐꯨꯔꯤꯠ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯩꯍꯥꯎ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯁꯤꯒꯤ ꯐꯨꯔꯤꯠꯁꯦ ꯂꯧꯈ꯭ꯔꯁꯤ ꯁꯤꯖꯁꯨ ꯄꯣꯠꯐꯝ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯂꯒ ꯍꯣꯏ ꯍꯣꯏ ꯑꯄꯥꯝꯕꯁꯤꯡꯗꯣ ꯈꯜꯂꯝꯃꯣ ꯑꯁꯤꯗꯗꯤ ꯅꯈꯣꯏ ꯅꯍꯥ ꯉꯥꯛꯇꯒꯤ ꯑꯣꯏꯅꯁꯨ ꯇꯧꯏ ꯑꯗꯨꯅ ꯏꯃꯥꯗꯤꯅꯦ ꯁꯣꯝꯗꯒꯤꯁꯦ ꯑꯣꯏꯅ ꯌꯦꯡꯂꯒꯦ ꯂꯩꯍꯥꯎꯁꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯌꯥꯔꯗꯨꯅ ꯄꯣꯠꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯏꯅꯦ ꯁꯤꯒꯤ ꯐꯨꯔꯤꯠ ꯑꯁꯤꯕꯨ ꯀꯌꯥꯅꯣ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯪꯕꯒ ꯅꯥꯀꯟꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯇꯥꯔꯛꯏ ꯃꯃꯥ ꯑꯁꯤꯁꯤꯅ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯁꯤꯁꯦ ꯂꯩꯕꯤꯌꯣꯕ ꯂꯩꯍꯥꯎ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯇꯟꯖꯥꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯃꯍꯥꯛꯀꯤ ナカン ꯑꯣꯏꯔꯞꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯂꯩꯍꯥꯎꯅ ꯄꯥꯏꯔꯤꯕ ꯐꯨꯔꯤꯠ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯂꯩꯍꯥꯎꯁꯨ ꯃꯥꯅ ꯄꯥꯏꯔꯤꯕ ꯐꯨꯔꯤꯠ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯀꯦꯕꯤ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯂꯁꯤꯃꯤ ꯌꯥꯔꯣꯏ ꯑꯩꯗꯤ ꯑꯁꯤ ꯄꯥꯝꯃꯤ ꯏꯍꯦ ꯑꯁꯤꯗꯤ ꯅꯪꯉꯣꯟꯗ ꯌꯥꯝ ꯆꯥꯎꯅꯤꯃꯦ ꯃꯤ ꯂꯩꯁꯥꯕꯒꯤ ꯐꯨꯔꯤꯠꯁꯦ ꯑꯉꯥꯡ ꯅꯪꯉꯣꯟꯗ ꯀꯃꯥꯏꯅ ꯂꯤꯇꯧꯔꯤꯒꯦ ꯆꯥꯎꯔꯦ ꯀꯩꯁꯨ ꯅꯪꯅ ꯀꯩꯁꯨꯝ ꯈꯪꯗꯅ ꯅꯈꯣꯏ ꯏꯃꯥꯒ ꯆꯠꯂꯒ ꯂꯩꯔꯗꯤ ꯐꯔꯣꯏꯗ꯭ꯔꯣꯁꯦ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨꯗ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯂꯒ ꯂꯩ ꯃꯇꯧꯗꯨꯗ ꯂꯩꯍꯥꯎꯗꯨ ꯑꯉꯥꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯪꯂꯛꯏ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ ꯅꯨꯄꯤ ꯃꯆꯥꯗꯨ ꯂꯩꯍꯥꯎꯗ ꯌꯦꯡꯂꯛꯂꯒ ꯀꯦꯕꯤ ꯀꯧꯏ ꯑꯣ ꯑꯗꯣ ꯀꯦꯕꯤ ꯅꯪꯅ ꯄꯥꯝꯂꯤꯕ ꯐꯨꯔꯤꯠꯁꯤꯗꯤ ꯅꯪꯉꯣꯟꯗ ꯌꯥꯝ ꯆꯥꯎꯔꯅꯤꯌꯦ ꯑꯗꯨꯅ ꯅꯤꯅꯦ ꯅꯪꯉꯣꯟꯗ ꯆꯥꯗꯧꯕ ꯑꯗꯨꯒ ꯐꯁꯨ ꯐꯖꯕ ꯑꯃ ꯈꯟꯕꯤꯔꯒꯦ ꯌꯥꯕ꯭ꯔꯥ ꯏꯁꯥꯎ ꯁꯥꯎꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯍꯥꯎꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯌꯥꯅꯤꯡꯕ ꯃꯇꯧ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ ꯌꯥꯏꯌꯦ ꯅꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯐꯨꯔꯤꯠ ꯀꯟꯅ ꯈꯜꯂꯤ ꯅꯨꯄꯥꯗꯨꯗꯤ ꯂꯩꯍꯥꯎꯒꯤ ꯃꯇꯧꯗꯨꯗ ꯑꯁꯨꯝ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯌꯦꯡꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯅꯤꯗꯨ ꯐꯨꯔꯤꯠ ꯈꯟꯕ ꯂꯣꯏꯔꯗꯨꯅ ꯀꯦꯕꯤꯗꯨ ꯂꯩꯍꯥꯎꯗ ꯍꯥꯏꯔꯛꯏ ꯅꯤꯅꯦ ꯑꯩ ꯁꯤꯒꯤ ꯑꯅꯤꯁꯦ ꯄꯥꯝꯃꯦ ꯂꯩꯍꯥꯎ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯧꯁꯦ ꯅꯪꯅꯕꯨ ꯄꯥꯝꯂꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯐꯨꯔꯤꯠ ꯈꯔꯁꯨ ꯈꯜꯂꯕ ꯃꯇꯨꯡ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯏꯅꯦ ꯑꯅꯤꯁꯤꯗ ꯀꯌꯥ ꯑꯣꯏꯕꯤꯗꯣꯏꯅꯣ ꯁꯦꯜꯌꯦꯛ 9 ꯑꯣꯏꯗꯣꯏꯅꯤ ꯏꯕꯦꯝꯃ ꯉꯁꯥꯏ ꯃꯈꯩ ꯂꯦꯞꯂꯝꯕ ꯅꯨꯄꯥꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯁꯦꯜꯌꯦꯛ 9 ꯐꯠ ꯂꯩꯍꯥꯎꯗ ꯄꯤꯔꯛꯏ ꯁꯦꯜꯌꯦꯛ 9 ꯍꯥꯏꯈꯤꯕꯗꯨꯗ ꯂꯩꯍꯥꯎ ꯅꯨꯄꯥꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯂꯒ ꯌꯥꯔꯅꯤꯌꯦ ꯀꯦꯕꯤꯒꯤꯗꯨꯗꯤ ꯁꯦꯜꯌꯦꯛ ꯀꯩꯁꯨ ꯌꯥꯝꯂꯝꯃꯣꯏꯗ ꯑꯩꯒꯤꯁꯨ ꯈꯔ ꯌꯥꯎꯕꯁꯤꯅ ꯌꯥꯝꯂꯤꯅꯤ ꯑꯗꯣ ꯀꯦꯕꯤꯒꯤꯁꯤꯗꯤ ꯑꯩꯅ ꯁꯨꯝ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯕꯒꯤ ꯂꯩꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎꯅ ꯑꯣꯏꯅ ꯄꯤꯈ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯁꯤꯖꯁꯨ ꯄꯣꯠꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯕꯦꯝꯃꯥ ꯂꯩꯔꯕ꯭ꯔꯣ ꯅꯪꯒꯤ ꯑꯄꯥꯝꯕꯁꯤꯡꯗꯣ ꯂꯩꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯕꯤꯗ ꯑꯃꯨꯛ ꯌꯦꯡꯂꯛꯂꯒ ꯃꯃꯥꯗꯣ ꯃꯁꯛ ꯇꯥꯛꯏ ꯏꯃꯥ ꯅꯨꯄꯤ ꯃꯆꯥꯁꯦ ꯀꯦꯕꯤ ꯀꯧꯕꯅꯤ ꯅꯨꯡꯁꯤꯗ꯭ꯔ ꯃꯁꯛꯁꯦ ꯁꯤꯖ ꯀꯦꯕꯤꯗ ꯌꯦꯡꯂꯛꯂꯒ ꯍꯣꯏꯅꯦ ꯅꯨꯡꯁꯤꯅꯦ ꯏꯁꯨꯕꯨ ꯀꯅꯥꯒ ꯂꯥꯛꯄꯅꯣ ꯃꯥꯃꯣꯒ ꯁꯤꯖ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯂꯒ ꯑꯣ ꯏꯕꯨꯡꯉꯣꯔꯥ ꯀꯦꯕꯤꯒꯤ ꯃꯥꯃ ꯍꯥꯏꯔꯤꯕꯁꯦ ꯍꯣꯏꯃ ꯇꯟꯖꯥꯗꯨꯗ ꯂꯩꯍꯥꯎꯅ ꯏꯃꯥ ꯈꯤꯇꯪ ꯆꯠꯊꯣꯛꯂꯒ ꯑꯣꯏꯅ ꯁꯥꯟꯅꯔꯁꯤ ꯋꯥꯔꯤꯗꯣ ꯄꯣꯠꯐꯝ ꯃꯃꯥꯡꯁꯤꯗꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯈꯔ ꯍꯟꯗꯣꯔꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯂꯩꯍꯥꯎꯒꯤ ꯃꯃꯥ ꯁꯤꯖꯁꯤ ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯃꯅꯤ ꯃꯤ ꯂꯣꯏꯅꯕ ꯍꯩ ꯃꯤꯅꯧ ꯇꯤꯟꯅꯕ ꯃꯇꯝꯗ
ꯃꯤ ꯑꯗꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯌꯦꯡꯕꯗ ꯑꯗꯨꯃꯛ ꯈꯪꯒꯜꯂꯤ꯫ ꯁꯤꯖ ꯅꯨꯄꯥꯗꯨꯗ ꯍꯪꯂꯛꯏ, ꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯒꯦ? ꯅꯤꯡꯇꯝ ꯀꯧꯏ ꯏꯃꯥ꯫ ꯑꯣ, ꯁꯍꯔ ꯑꯁꯥꯏꯗꯒꯤ ꯑꯁꯨꯝ ꯑꯣꯏꯕ꯭ꯔꯥ ꯏꯕꯨꯡꯉꯣꯕꯣ? ꯃꯥꯅꯤ ꯏꯃꯥ꯫ ꯑꯣ, ꯑꯩꯈꯣꯏꯁꯦ ꯁꯍꯔꯁꯤꯗ ꯑꯅꯧꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯅ ꯁꯍꯔꯁꯤꯗ ꯂꯩꯕ ꯃꯤꯁꯦ ꯀꯌꯥ ꯈꯪꯅꯗꯦ꯫ ꯑꯗꯨꯅꯅꯦ ꯏꯕꯨꯡꯉꯣ ꯍꯣꯏꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯁꯤꯗꯩꯗꯤ ꯑꯗꯨꯝ ꯈꯪꯅꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯍꯦꯛ ꯀꯣꯏꯊꯣꯔꯛꯎ꯫ ꯁꯤꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯦꯕꯤꯅ ꯍꯥꯏꯔꯛꯏ, ꯕꯣꯕꯣꯛ, ꯃꯥꯃ ꯏꯕꯥꯅꯤ ꯕꯣꯕꯣꯛ ꯍꯣꯏꯗ ꯂꯥꯛꯑꯣ ꯍꯥꯏꯔꯣ? ꯁꯤꯖ ꯅꯣꯛꯂꯒ, ꯏꯁꯨꯒ ꯅꯣꯏ ꯃꯥꯃꯒꯅꯦ ꯕꯣꯕꯣꯛ ꯍꯣꯏꯗ ꯂꯥꯛꯑꯣꯅ ꯕꯣꯕꯣꯛꯅ ꯍꯥꯏꯔꯝꯂꯤꯅꯦ꯫ ꯑꯗꯨꯗꯤ ꯍꯌꯦꯡ ꯂꯥꯛꯀꯦ ꯕꯣꯕꯣꯛ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯁꯨ ꯂꯥꯛꯄ ꯉꯥꯏꯔꯝꯗꯣꯏꯅꯤ꯫ ꯕꯣꯕꯣꯛꯅꯅꯦ ꯃꯊꯦꯜ ꯑꯍꯥꯎꯕꯒ ꯊꯣꯡꯂꯒ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯇꯝꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ, ꯏꯕꯨꯡꯉꯣ, ꯍꯌꯦꯡꯁꯦ ꯑꯌꯨꯛ ꯉꯟꯅ ꯍꯦꯛ ꯂꯥꯛꯑꯣ꯫ ꯏꯃꯥ ꯍꯣꯏꯅ ꯆꯥꯛꯀ ꯂꯣꯏꯔꯒ ꯉꯥꯏꯔꯝꯂꯒꯦ, ꯑꯍꯥꯟꯕ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯁꯨ ꯇꯥꯛꯂꯝꯃꯤ꯫ ꯅꯤꯡꯇꯝꯁꯨ ꯁꯤꯖꯅ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯣꯏ ꯍꯥꯏꯅ ꯌꯥꯅꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯡꯇꯝ ꯑꯃꯗꯤ ꯀꯦꯕꯤꯗꯨ ꯁꯤꯖ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯤꯖ ꯅꯤꯡꯇꯝ ꯑꯃꯗꯤ ꯀꯦꯕꯤ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯍꯥꯏꯔꯛꯏ, ꯍꯩꯃꯥ, ꯏꯁꯨꯒ ꯏꯆꯥꯒ ꯌꯧꯔꯛꯂꯦꯗꯅ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯛꯀ ꯉꯁꯥꯏꯅ ꯂꯣꯏꯔꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯗꯨꯅ ꯄꯨꯂꯞ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯈꯥꯒꯦꯝꯕꯅ, ꯏꯕꯨꯡꯉꯣ ꯍꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯁꯨꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯥ? ꯍꯣꯏ, ꯂꯣꯏꯅ ꯂꯩꯔꯤ ꯄꯥꯕꯨꯡ꯫ ꯏꯆꯤꯜ ꯏꯅꯥꯎꯗꯤ ꯀꯌꯥꯅꯣ? ꯑꯅꯤꯅꯤ ꯄꯥꯕꯨꯡ, ꯏꯆꯦ ꯑꯃꯒ ꯑꯩꯒ꯫ ꯁꯤꯖꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯏꯆꯦꯗꯨꯗꯤ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯦ? ꯏꯁꯨ ꯀꯦꯕꯤ ꯈꯛꯇꯔꯥ? ꯑꯍꯨꯝꯅꯤ ꯏꯃꯥ, ꯀꯦꯕꯤꯒꯤ ꯃꯈꯥꯗ ꯅꯨꯄꯥ ꯐꯥꯏꯕꯣꯛ 2 ꯑꯃꯒ ꯂꯩꯔꯤ꯫ ꯏꯆꯦ ꯍꯣꯏꯒꯤ ꯏꯃꯨꯡꯗꯣ ꯃꯤ ꯌꯥꯝꯕꯁꯨ ꯑꯣꯏꯗꯕꯅꯤ나 ꯑꯉꯥꯡ ꯑꯅꯤꯒꯤꯗꯨꯒ ꯀꯩꯒ ꯁꯦꯟꯅꯕ ꯋꯥꯔꯅꯤꯅ ꯀꯦꯕꯤꯁꯦ ꯑꯩꯈꯣꯏꯒ ꯂꯩꯕ꯫ ꯁꯤꯖ ꯅꯣꯛꯂꯒ, ꯏꯍꯦ, ꯏꯁꯨꯒꯤ ꯋꯥꯕꯨ ꯑꯩꯈꯣꯏꯗ ꯂꯩꯔꯁꯨ ꯂꯩꯊꯣꯛꯁꯤꯉꯥꯏꯗꯅ, ꯍꯧꯖꯤꯛꯇꯤ ꯈꯪꯅꯔꯕꯅꯤꯅ꯫ ꯑꯗꯣ ꯅꯤꯡꯇꯝ, ꯅꯈꯣꯏꯒꯤ ꯏꯃꯥ ꯕꯕꯥ ꯍꯣꯏꯒꯁꯨ ꯁꯛ ꯈꯪꯅꯅꯤꯡꯉꯤꯅꯦ꯫ ꯅꯣꯡꯃ ꯁꯛ ꯈꯪꯅꯕ ꯑꯣꯏꯅ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯍꯣꯏ ꯃꯥ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯍꯥꯎꯒꯤ ꯏꯃꯨꯡ ꯑꯃꯗꯤ ꯅꯤꯡꯇꯝꯒꯤ ꯏꯃꯨꯡ ꯑꯅꯤꯁꯤ ꯏꯈꯪ ꯈꯪꯅꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯅꯤꯡꯇꯝꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯂꯩꯍꯥꯎꯁꯤ ꯃꯁꯛ ꯐꯖꯗ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯏꯪ ꯇꯞꯄ ꯊꯧꯒꯂꯣꯟ ꯕꯦꯕꯥꯔ ꯈꯪꯕ ꯀꯌꯥꯁꯤꯅ ꯃꯃꯧ ꯑꯣꯏꯖꯅꯤꯡꯕꯒꯤ ꯂꯩꯍꯥꯎ ꯍꯣꯏꯒꯤ ꯏꯃꯨꯡꯗꯁꯨ ꯋꯥꯐꯝ ꯈꯔꯗꯤ ꯍꯧꯗꯣꯛꯄ ꯍꯧꯔꯕꯅꯤ꯫ ꯑꯗꯨꯒ ꯅꯤꯡꯇꯝ ꯃꯁꯥꯁꯨ ꯂꯩꯍꯥꯎꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯈꯟꯖꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯩꯍꯥꯎ ꯃꯁꯥꯃꯛꯇꯗꯤ ꯍꯥꯏꯖꯕ ꯉꯝꯂꯝꯗꯦ꯫ ꯑꯃꯔꯣꯝꯗ ꯂꯩꯍꯥꯎꯗꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀꯔꯤꯁꯨ ꯈꯪꯗꯕꯅ ꯅꯤꯡꯇꯝꯕꯨ ꯃꯔꯨꯞ ꯑꯃꯒꯨꯝ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯗꯦ꯫ ꯅꯣꯡꯃ ꯅꯤꯡꯇꯝꯗꯨ ꯂꯩꯍꯥꯎ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯤꯖ ꯅꯤꯡꯇꯝ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯛꯏ, ꯍꯩꯃꯥ, ꯏꯆꯥꯕꯨ ꯁꯤꯗ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ? ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ? ꯃꯥ, ꯑꯩ ꯁꯨꯝ ꯂꯥꯛꯇ ꯀꯨꯏꯔꯦꯅ ꯀꯣꯏꯊꯣꯛꯆꯔꯛꯄꯅꯦ꯫ ꯍꯣꯏꯅꯦ, ꯅꯪꯕꯨ ꯈꯔ ꯈꯔ ꯇꯣꯏꯅ ꯀꯣꯏꯊꯣꯔꯛꯄ ꯌꯥꯗ꯭ꯔꯣ? ꯀꯥꯈꯠꯂꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯖ ꯑꯃꯗꯤ ꯅꯤꯡꯇꯝꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯈꯥꯒꯦꯝꯕꯁꯨ ꯀꯥꯒꯤ ꯃꯌꯥꯏꯗ ꯊꯥꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯥꯒꯦꯝꯕ ꯅꯤꯡꯇꯝꯗ ꯌꯦꯡꯂꯛꯂꯒ, ꯏꯆꯥ ꯂꯥꯛꯂꯦꯗꯅ, ꯆꯪꯉꯣ꯫ ꯂꯩꯍꯥꯎꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯐꯤ ꯑꯍꯟꯕ ꯁꯦꯠꯇꯨꯅ ꯐꯠꯊꯣꯛꯂꯛꯏ꯫ ꯁꯤꯖ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ, ꯀꯗꯥꯏ ꯆꯠꯇꯧꯔꯤꯕ ꯅꯪꯗꯤ? ꯑꯩꯈꯣꯏ ꯈꯨꯜꯗ ꯅꯤꯡꯇꯝ ꯏꯕꯥꯅꯤ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯅꯤꯡꯇꯝ ꯏꯉꯛꯉꯛꯅ ꯌꯦꯡꯂꯛꯂꯒ, ꯍꯧꯖꯤꯛꯂꯣ? ꯍꯣꯏ, ꯍꯟꯗꯛ ꯃꯔꯛꯇꯤ ꯅꯪ ꯇꯣꯏꯅꯁꯨ ꯂꯥꯛꯇꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯪ ꯂꯥꯛꯂꯤꯉꯩꯁꯤꯗ ꯆꯠꯍꯧꯔꯨꯔꯁꯤ꯫ ꯁꯤꯖꯅ, ꯏꯍꯦ, ꯏꯃꯥꯗꯤ ꯏꯀꯥꯎꯕꯨ ꯍꯦꯛ ꯀꯥꯎꯏ꯫ ꯂꯩꯍꯥꯎꯅ ꯅꯪ ꯍꯦꯛ ꯂꯥꯛꯄꯒ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯉꯁꯤ ꯂꯥꯛꯂꯤꯉꯩꯁꯤꯗꯅꯦ ꯍꯦꯛ ꯆꯠꯃꯤꯟꯅꯔꯨꯔꯣ꯫ ꯅꯤꯡꯇꯝꯁꯨ ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥ ꯇꯦꯛꯄꯒ ꯃꯄꯥ ꯆꯥꯅꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯔꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯂꯩꯍꯥꯎ ꯍꯣꯏꯒꯤ ꯈꯨꯜ ꯇꯝꯅ ꯈꯣꯡꯁꯥꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯁꯤꯖꯗꯨ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯛꯂꯒ, ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯗꯤ ꯏꯆꯥ ꯅꯤꯡꯇꯝꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ꯫ ꯏꯌꯥꯕꯨ ꯑꯣꯏꯖꯅꯤꯡꯈ꯭ꯔꯦꯗ꯫ ꯈꯥꯒꯦꯝꯕ ꯁꯤꯖꯒꯤ ꯋꯥꯗꯨꯗ ꯅꯣꯛꯂꯒ, ꯅꯆꯥꯅꯨꯄꯤꯒꯤ ꯃꯁꯛꯁꯤꯗ ꯃꯤꯒꯤ ꯐꯠꯆꯈ꯭ꯔꯕ ꯃꯆꯥꯁꯤꯅ ꯄꯥꯝꯕꯤꯒꯗ꯭ꯔꯅꯦ? ꯀꯩꯅꯣꯗ ꯃꯈꯣꯏ ꯄꯥꯕꯨꯡꯁꯨ ꯑꯗꯨꯗꯤ ꯍꯥꯏꯃꯟꯗ꯭ꯔꯣ? ꯃꯤ ꯏꯆꯦ ꯅꯤꯡꯉꯣꯜꯅ ꯋꯥꯐꯝ ꯈꯔ ꯍꯧꯗꯣꯔꯛꯂꯕꯅꯤ꯫ ꯏꯆꯥꯅꯨꯄꯤꯁꯤ ꯃꯃꯧ ꯑꯣꯏꯖꯅꯤꯡꯉꯤ ꯍꯥꯏꯗꯅ ꯃꯥꯡꯒꯣꯜ ꯀꯥꯕ ꯂꯥꯛꯂꯒꯦ ꯐꯥꯎ ꯍꯥꯏꯔꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯆꯥꯅꯨꯄꯤꯒꯤ ꯋꯥ ꯇꯥꯈꯤꯒꯦ ꯍꯥꯏꯗꯅ ꯑꯗꯨꯛ ꯉꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯏꯍꯦ,
ꯅꯍꯥꯟꯅ ꯑꯗꯨꯒꯤ ꯋꯥꯗꯣ ꯅꯪꯕꯨ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯃꯃꯥ? ꯍꯥꯏꯒꯦ ꯈꯟꯕꯅꯤ, ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯔꯕ꯫ ꯁꯣꯝꯗꯅ ꯂꯩꯍꯥꯎ ꯑꯃꯗꯤ ꯅꯤꯡꯇꯝꯗꯨ ꯈꯨꯜ ꯑꯗꯨ ꯌꯧꯔꯕꯗ ꯍꯦꯟꯊꯣꯏ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯦꯟꯊꯣꯏ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯂꯩꯍꯥꯎꯗꯨ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯍꯦꯟꯊꯣꯏꯕꯨ ꯀꯧꯏ꯫ ꯍꯦꯟꯊꯣꯏꯁꯨ ꯂꯩꯍꯥꯎꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯏ꯫ ꯍꯩꯃꯥ, ꯂꯩꯍꯥꯎ, ꯌꯥꯝ ꯊꯥꯖꯗꯤꯌꯦ, ꯀꯥꯈꯠꯂꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯇꯝꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯏꯕꯨꯡ, ꯀꯥꯈꯠꯄꯤꯌꯨ꯫ ꯂꯩꯍꯥꯎ ꯑꯃꯗꯤ ꯅꯤꯡꯇꯝꯁꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯇꯨꯅ ꯊꯥꯔꯤꯕ ꯐꯝꯐꯝꯗꯨꯗ ꯐꯝꯊꯩ꯫ ꯍꯦꯟꯊꯣꯏ ꯂꯩꯍꯥꯎꯗ ꯌꯦꯡꯂꯒ, ꯂꯩꯍꯥꯎ, ꯏꯕꯨꯡꯁꯤꯅ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯏꯃꯨꯡꯒ ꯏꯕꯨꯡ ꯍꯣꯏꯒꯤ ꯏꯃꯨꯡꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕꯅꯤ꯫ ꯏꯕꯥꯅꯤꯁꯨ ꯇꯤꯟꯅꯩꯌꯦ꯫ ꯅꯤꯡꯇꯝ ꯀꯧꯕꯅꯤ꯫ ꯑꯣꯍꯣ, ꯑꯗꯣ ꯅꯪꯕꯨ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ? ꯀꯩ ꯂꯩꯒꯦ? ꯁꯨꯝ ꯂꯥꯛꯄꯅꯤꯗ, ꯂꯥꯛꯇ ꯀꯨꯏꯔꯦꯅ꯫ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯣ? ꯅꯨꯡꯉꯥꯏꯔꯤꯌꯦ꯫ ꯑꯗꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯅꯪ ꯂꯥꯛꯇꯕ ꯊꯥ 4 ꯐꯥꯖꯤꯜꯂꯛꯂꯦ꯫ ꯐꯔꯦ, ꯁꯤꯅ ꯁꯤ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯣ ꯑꯩ ꯆꯥ ꯂꯣꯜꯂꯨꯒꯦ, ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯣ꯫ ꯌꯥꯔꯅꯤꯌꯦ, ꯋꯥꯔꯤ ꯁꯨꯝ ꯁꯥꯔꯁꯦ, ꯂꯣꯜꯂꯨꯔꯅꯨ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯔꯝꯕꯗꯒꯤ ꯂꯩꯍꯥꯎꯗꯨ ꯋꯥꯡꯊꯣꯏꯒꯤ ꯃꯔꯝꯗ ꯍꯪꯂꯛꯏ꯫ ꯍꯦꯟꯊꯣꯏ, ꯇꯥ ꯋꯥꯡꯊꯣꯏꯗꯤ ꯂꯦꯝꯕꯤ ꯁꯅꯥꯒ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯅꯤꯀꯣ? ꯍꯦꯟꯊꯣꯏ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯨꯔꯕ ꯃꯇꯨꯡ, ꯀꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯕꯅꯣꯗ? ꯊꯥ 2 ꯐꯥꯗ꯭ꯔꯤꯉꯩ ꯃꯈꯣꯏ ꯑꯅꯤꯗꯣ ꯈꯠꯅꯕ ꯍꯦꯟꯃꯟꯕꯗꯒꯤ ꯂꯦꯝꯕꯤꯗꯣ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯌꯦ꯫ ꯑꯗꯨꯒ ꯍꯞꯇꯥ ꯑꯃꯃꯨꯛ ꯂꯩꯔꯒ ꯇꯥ ꯋꯥꯡꯊꯣꯏꯗꯣ ꯅꯨꯄꯤ ꯑꯃꯃꯨꯛ ꯆꯦꯜꯂꯛꯇꯅ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯑꯗꯨꯁꯨ ꯄꯪꯈꯠꯇ ꯈꯠꯅꯕꯅꯤꯗ꯫ ꯀꯌꯥ ꯃꯊꯣꯡ ꯆꯥꯕ ꯅꯨꯄꯥ ꯅꯠꯇꯦꯗ ꯃꯗꯨ꯫ ꯅꯪ ꯂꯩꯍꯧꯗꯕꯁꯦ ꯌꯥꯝ ꯐꯈ꯭ꯔꯦ ꯏꯕꯦꯝꯃ꯫ ꯍꯦꯟꯊꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯍꯥꯎ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯔꯝꯗ ꯃꯈꯥ ꯇꯥꯅ ꯋꯥꯔꯤꯗꯤ ꯁꯥꯗ꯭ꯔꯦ꯫ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯍꯥꯎ ꯑꯃꯗꯤ ꯅꯤꯡꯇꯝꯁꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯩꯀꯣꯜ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯂꯩꯍꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯅꯤꯡꯇꯝ, ꯂꯩꯀꯣꯜꯁꯤꯗ ꯆꯪꯂꯨꯁꯤꯔꯥ? ꯅꯤꯡꯇꯝ ꯂꯩꯍꯥꯎꯒꯤ ꯉꯁꯥꯏꯗꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧꯗꯨ ꯈꯪꯕꯅ ꯂꯩꯍꯥꯎꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯔꯗꯨꯅ ꯑꯅꯤꯗꯨ ꯂꯩꯀꯣꯜ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯩꯍꯥꯎ ꯑꯃꯗꯤ ꯅꯤꯡꯇꯝꯗꯨ ꯂꯩꯀꯣꯜꯗ ꯊꯥꯔꯤꯕ ꯐꯝꯐꯝꯁꯤꯡ ꯑꯗꯨꯗ ꯐꯝꯂꯒ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯇꯨꯃꯤꯟ ꯂꯩ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯂꯩꯍꯥꯎꯗꯨ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯄꯨꯟꯁꯤꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯈꯤꯕ ꯃꯤꯁꯛꯁꯦ, ꯃꯍꯥꯛꯁꯦ ꯀꯥꯎꯕꯁꯨ ꯉꯝꯂꯣꯏꯗꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥꯗ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ, ꯁꯤꯁꯨ ꯃꯥꯅ ꯑꯩꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯁꯥꯕꯤꯔꯛꯈꯤꯕꯅꯤ꯫ ꯅꯤꯡꯇꯝ ꯂꯩꯍꯥꯎꯒꯤ ꯈꯨꯗꯣꯞ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡ, ꯂꯩꯍꯥꯎ, ꯈꯨꯗꯣꯞ ꯑꯗꯨ ꯑꯃ ꯁꯤꯟꯅꯕ ꯇꯧꯔꯁꯤꯔꯥ? ꯅꯤꯡꯇꯝꯅ ꯏꯊꯥ ꯊꯥꯖꯗꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯗ ꯂꯩꯍꯥꯎ ꯏꯪꯉ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯅꯤꯡꯇꯝ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯂꯩꯍꯥꯎ, ꯑꯩ ꯀꯔꯝꯅ ꯅꯐꯝꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯐꯣꯡꯗꯣꯛꯀꯅꯤ ꯈꯪꯗꯕꯅ ꯅꯍꯥꯟ ꯃꯈꯩ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯉꯁꯤꯒꯤ ꯅꯇꯧꯁꯤ ꯎꯔꯨꯔꯒ ꯑꯩ ꯇꯨꯃꯤꯟ ꯑꯁꯨꯝ ꯂꯩꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯂꯩꯍꯥꯎ ꯅꯤꯡꯇꯝꯒꯤ ꯃꯇꯧꯗꯨꯗ ꯇꯞꯅ ꯋꯥꯍꯪ ꯑꯃ ꯍꯪꯂꯛꯏ꯫ ꯑꯁꯨꯛ ꯊꯤꯕ ꯑꯩꯁꯦ ꯅꯪꯒꯤꯅꯦ ꯍꯥꯏꯕꯗ ꯏꯀꯥꯏꯕ ꯐꯥꯎꯗꯕ꯭ꯔꯥ? ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅꯁꯨ ꯑꯩꯕꯨ ꯄꯥꯝꯕꯤꯒꯗ꯭ꯔꯅꯦ? ꯅꯤꯡꯇꯝ ꯂꯩꯍꯥꯎꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯑꯩꯉꯣꯟꯗꯒꯤꯗꯤ ꯃꯈꯣꯏꯅ ꯑꯗꯨꯝ ꯍꯦꯟꯅ ꯅꯪꯕꯨ ꯄꯥꯝꯖꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯕꯨ ꯀꯅꯥꯅ ꯊꯤ ꯍꯥꯏꯔꯤꯕꯅꯣ? ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯗꯕ ꯃꯤꯑꯣꯏ ꯈꯛꯇꯅꯤ ꯅꯪꯕꯨ ꯊꯤ ꯍꯥꯏꯔꯤꯕꯗꯣ꯫ ꯅꯪꯃꯨꯛ ꯐꯖꯕꯗꯤ ꯑꯩꯗꯤ ꯑꯃꯨꯛꯇ ꯎꯔꯛꯇ꯭ꯔꯤ꯫ ꯂꯩꯍꯥꯎꯗꯤ ꯅꯤꯡꯇꯝꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯑꯁꯨꯝ ꯇꯨꯃꯤꯟ ꯌꯦꯡꯂꯤ꯫ ꯅꯤꯡꯇꯝ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ ꯂꯩꯍꯥꯎ, ꯀꯔꯤꯒꯨꯝꯕ ꯅꯪꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯇꯥꯔꯒꯗꯤ ꯉꯁꯤꯃꯛ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯁꯤ꯫ ꯑꯩ ꯅꯪꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯉꯥꯏꯅ ꯊꯝꯖꯒꯦ꯫ ꯂꯩꯍꯥꯎꯁꯨ ꯅꯤꯡꯇꯝꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯗꯨꯅ ꯋꯥꯐꯝꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯦꯡꯖꯤꯜꯂꯛꯄꯒ ꯅꯤꯡꯇꯝꯒꯤ ꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯂꯩꯍꯥꯎ ꯑꯃꯗꯤ ꯅꯤꯡꯇꯝꯁꯨ ꯂꯨꯍꯣꯡꯂꯤ꯫ ꯅꯤꯡꯇꯝꯒꯤ ꯃꯃꯥ ꯅꯤꯡꯉꯣꯜꯗꯤ ꯍꯥꯟꯅꯅ ꯂꯩꯍꯥꯎꯕꯨ ꯄꯥꯝꯖꯕꯒ ꯂꯩꯍꯥꯎꯒꯤ ꯏꯪ ꯇꯞꯄ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯈꯪꯕ ꯊꯕꯛ ꯏꯪꯈꯥꯡꯃꯛꯇ ꯇꯧꯔꯕꯁꯨ ꯃꯆꯨ ꯇꯥꯕ ꯀꯌꯥꯁꯤꯗ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯖꯈ꯭ꯔꯦ꯫ ꯅꯤꯡꯇꯝ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗꯁꯨ ꯅꯤꯡꯇꯝ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅ ꯀꯜꯂꯛꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯋꯥꯡꯊꯣꯏꯒꯤ ꯏꯃꯨꯡꯗꯅꯤ ꯋꯥꯡꯊꯣꯏꯒꯤ ꯃꯃꯥ ꯅꯨꯡꯁꯤꯔꯩꯗꯨ ꯃꯆꯥꯅꯨꯄꯥꯗ ꯉꯥꯡꯂꯤ꯫ ꯀꯩꯅꯣ ꯏꯕꯨꯡꯉꯣ, ꯅꯪꯅ ꯈꯜꯂꯤꯕꯁꯦ? ꯌꯨ ꯁꯤꯗꯗꯤ ꯊꯛꯀꯅꯨ ꯍꯥꯏꯕꯁꯦ ꯌꯥꯔꯔꯣꯏꯗ꯭ꯔꯣ? ꯋꯥꯡꯊꯣꯏ ꯃꯃꯤꯠꯀꯗꯨ ꯑꯣꯏꯔꯨꯝ ꯑꯣꯏꯔꯨꯝ ꯈꯨꯝꯂꯛꯏ꯫ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯑꯩ ꯌꯨ ꯊꯛꯄꯗ ꯑꯁꯨꯛ ꯌꯥꯝ ꯄꯥꯟꯅꯔꯤꯕꯁꯤꯕꯣ? ꯇꯟꯖꯥꯗꯨꯗ ꯋꯥꯡꯊꯣꯏꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯅꯨꯔꯩꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯂꯒ, ꯑꯩꯅ ꯅꯪ ꯌꯨ ꯊꯛꯂꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯌꯨ ꯊꯛꯂꯛꯂꯒ ꯂꯥꯛꯀꯗꯧ ꯑꯣꯏꯔꯗꯤ ꯅꯪ ꯀꯥꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏ꯫
ꯅꯨꯔꯩꯒꯤ ꯋꯥꯍꯩꯗꯨꯗ ꯅꯨꯡꯁꯤꯔꯩꯅ ꯀꯩꯅꯣꯅꯦꯍꯦ ꯏꯕꯦꯝꯃ ꯏꯟꯊꯤꯖꯅ ꯍꯥꯏꯅꯧꯅꯦ ꯑꯗꯨꯝꯅ ꯅꯄꯨꯔꯣꯏꯕꯗ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯏꯃꯥꯁꯨꯅꯤ ꯅꯆꯥꯅ ꯌꯨ ꯊꯛꯂꯤꯁꯦ ꯉꯥꯡꯒꯦꯗꯤ ꯂꯩꯇ꯭ꯔꯗꯅ ꯑꯩꯉꯣꯟꯗꯒ ꯑꯣꯏꯅ ꯉꯥꯡꯁꯤꯜꯂꯛꯏꯅꯦ ꯏꯃꯥ ꯏꯕꯦꯝꯃ ꯀꯔꯤ ꯅꯨꯄꯤꯅꯦꯒꯦ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯆꯤꯟ ꯀꯟꯈ꯭ꯔꯦ ꯋꯥꯅꯤ ꯋꯥꯡꯊꯣꯏꯁꯨ ꯇꯨꯔꯩ ꯉꯝꯂꯣꯏ ꯍꯧꯒꯠꯂꯛꯂꯒ ꯃꯔꯣꯜ ꯐꯥꯏꯔꯤ ꯐꯥꯏꯔꯤ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯅꯪ ꯉꯁꯥꯏ ꯃꯈꯩ ꯑꯩꯅ ꯀꯩꯁꯨ ꯍꯥꯏꯕꯤꯗꯕꯁꯤꯗ ꯅꯪ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦꯅꯦ ꯈꯪꯉꯤꯅ ꯋꯥꯡꯊꯣꯏꯅ ꯍꯧꯒꯠꯂꯛꯄꯗꯨ ꯎꯕꯗ ꯅꯨꯔꯩꯗꯨ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ ꯋꯥꯡꯊꯣꯏꯁꯨ ꯃꯆꯤꯟꯗ ꯉꯥꯡꯗꯨꯅ ꯆꯪꯈ꯭ꯔꯦ ꯅꯨꯡꯁꯤꯔꯩꯗꯨ ꯃꯆꯥ ꯃꯃꯧꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯝꯃꯤ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯕ ꯄꯥꯝꯃꯟꯈ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ ꯅꯍꯥꯟꯅ ꯂꯩꯍꯥꯎꯗꯣ ꯏꯃꯧ ꯑꯣꯏꯖꯔꯝꯂꯕꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯕꯨꯛ ꯃꯄꯥꯎ ꯇꯞꯂꯗꯅ ꯐꯈ꯭ꯔꯕꯅꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯛꯁꯤ ꯁꯣꯟꯖꯔꯝꯃꯤ ꯑꯁꯨꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯈꯛꯇꯃꯛ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯃꯤ ꯅꯨꯡꯁꯤꯔꯩꯗꯨ ꯃꯆꯥ ꯃꯃꯧꯒꯤ ꯈꯠꯅꯕꯗꯨ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯌꯦꯡꯗꯨꯅ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯂꯦꯜꯂꯤ ꯁꯣꯝꯗꯅ ꯅꯤꯡꯇꯝꯒꯤ ꯏꯃꯨꯡꯗꯤ ꯂꯩꯍꯥꯎꯅ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯑꯐꯕꯤ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯅ ꯏꯃꯨꯡꯗꯣ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯄꯥꯟꯕ ꯌꯨꯝꯕꯥꯟ ꯑꯃ ꯑꯣꯏꯈꯤꯔꯝꯃꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯜ ꯑꯃꯗ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯊꯝꯕꯧ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯊꯝꯕꯧ ꯃꯍꯥꯛꯀꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯇꯔꯨꯕꯤꯒ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯇ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯊꯝꯕꯧꯒꯤ ꯂꯣꯏꯅꯕꯤꯗꯤ ꯃꯆꯥꯅꯨꯄꯤ ꯇꯔꯨꯕꯤꯅ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯛꯄ ꯃꯇꯝꯗ ꯂꯩꯈꯤꯗ꯭ꯔꯦ ꯇꯔꯨꯕꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕ ꯐꯥꯎꯕ ꯃꯄꯥꯕꯨꯡ ꯊꯝꯕꯧꯅ ꯃꯍꯥꯛꯀꯤ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯍꯜꯂꯝꯗꯦ ꯃꯍꯥꯛꯅ ꯍꯦꯛ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯃꯄꯥꯕꯨꯡꯅ ꯑꯗꯨꯃꯛ ꯄꯤꯔꯝꯃꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯕꯅ ꯇꯔꯨꯕꯤ ꯃꯁꯥꯗ ꯅꯥꯄꯜ ꯑꯃꯗꯤ ꯑꯗꯨꯃꯛ ꯌꯥꯎꯔꯝꯃꯤ ꯇꯔꯨꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ ꯈꯨꯜ ꯑꯗꯨꯗ ꯇꯔꯨꯕꯤꯒꯨꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯀꯨꯆꯨ ꯀꯨꯃꯦꯟ ꯐꯖꯕ ꯂꯩꯁꯥꯕꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯥꯈꯪꯁꯤꯡꯅ ꯇꯔꯨꯕꯤꯒꯤ ꯐꯖꯕꯗ ꯉꯥꯎꯅꯔꯝꯃꯤ ꯇꯔꯨꯕꯤ ꯃꯁꯛ ꯃꯇꯧ ꯐꯅ ꯌꯥꯝꯅ ꯐꯖꯔꯕꯁꯨ ꯂꯥꯏꯔꯕ ꯇꯣꯜꯂ ꯇꯥꯔꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯌꯥꯝꯅ ꯍꯟꯊꯅ ꯈꯜꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯝꯕꯧꯒꯤ ꯌꯨꯝꯒꯤ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯃꯈꯣꯏ ꯅꯨꯄꯥ ꯈꯔ ꯊꯕꯛ ꯁꯨꯔꯝꯃꯤ ꯊꯕꯛ ꯁꯨꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯣꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯔꯨꯞꯁꯤꯡ ꯊꯕꯛ ꯑꯁꯤꯁꯨ ꯁꯨꯕ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯅꯈꯣꯏ ꯀꯅꯥꯅꯣ ꯑꯃꯇ ꯊꯛꯅꯕ ꯏꯁꯤꯡ ꯈꯔ ꯂꯧꯔꯨꯗꯅ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯑꯩꯗꯤ ꯏꯁꯤꯡ ꯐꯅ ꯌꯥꯝꯅ ꯈꯧꯔꯥꯡꯂꯕꯁꯨ ꯈꯨꯔꯥ ꯊꯝꯕꯧꯒꯤ ꯃꯆꯥꯅꯨꯄꯤ ꯇꯔꯨꯕꯤꯁꯦ ꯑꯣꯛꯅꯗꯣꯏ ꯁꯔꯨꯛ ꯌꯨꯝꯗ ꯍꯜꯂꯒ ꯑꯣꯏꯅ ꯊꯛꯆꯔꯨꯔꯒꯦ ꯈꯣꯝꯕꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯇꯔꯨꯕꯤꯗ ꯏꯁꯤꯡ ꯊꯛꯅꯕ ꯈꯔ ꯂꯧꯒꯦ ꯍꯥꯏꯗꯣꯏ ꯁꯔꯨꯛ ꯄꯨꯈ꯭ꯔꯤ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯑꯣꯏꯅ ꯊꯛꯆꯔꯒꯦ ꯈꯣꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯔꯨꯕꯤꯅ ꯃꯄꯥꯟꯗ ꯐꯤ ꯂꯧꯁꯤꯟꯕ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯗꯨꯅ ꯇꯥꯍꯧꯔꯝꯃꯤ ꯇꯔꯨꯕꯤꯅ ꯈꯣꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯈꯣꯝꯕꯥ ꯏꯁꯤꯡꯗꯣ ꯈꯧꯔꯥꯡꯂꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯁꯦ ꯌꯥꯝ ꯂꯨꯕꯅꯦ ꯑꯁꯤꯗꯒꯤ ꯑꯗꯨꯝ ꯀꯜꯂꯒ ꯊꯛꯄ ꯌꯥꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯔꯨꯕꯤꯗꯨ ꯃꯥꯅ ꯐꯧꯔꯝꯕ ꯐꯤꯁꯤꯡ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤ ꯈꯣꯝꯕꯗꯣ ꯑꯁꯨꯝꯅ ꯃꯊꯟꯇ ꯍꯥꯏꯖꯩ ꯃꯁꯤꯒꯤ ꯇꯔꯨꯕꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯁꯦ ꯃꯁꯛꯇꯅꯤ ꯃꯥꯅ ꯐꯖꯔꯤꯁꯦ ꯋꯥꯍꯩ ꯋꯥꯇꯥꯅ ꯃꯔꯣꯜ ꯑꯃ ꯐꯖꯗ꯭ꯔꯤꯕ ꯀꯗꯣꯝꯗꯒꯤ ꯊꯣꯛꯂꯒ ꯑꯃꯨꯛ ꯇꯥꯔꯝꯂꯤꯕꯅꯣ ꯈꯪꯗꯦ ꯃꯣꯠꯈ꯭ꯔꯕ ꯉꯥꯅꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝ ꯂꯨꯕꯅꯤ ꯀꯜꯂꯒ ꯊꯛꯑꯣ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯤ ꯊꯕꯛ ꯁꯨꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯃꯔꯨꯞ ꯈꯣꯝꯕ ꯌꯥꯔꯦ ꯑꯃꯨꯛ ꯂꯨꯝꯃꯒ ꯇꯥꯔꯝꯂꯗꯤ ꯈꯣꯟꯗꯥ ꯑꯊꯤꯕ ꯑꯃꯨꯛ ꯊꯥꯗꯔꯛꯅꯕꯅꯤ ꯊꯕꯛꯁꯦ ꯁꯠ ꯂꯣꯏꯁꯤꯜꯂꯝꯂꯒ ꯆꯠꯈ꯭ꯔꯁꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯊꯕꯛ ꯁꯨꯕ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯕꯛ ꯆꯠꯊꯣꯛꯂꯨꯕ ꯊꯝꯕꯧꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯊꯝꯕꯧꯅ ꯊꯕꯛ ꯁꯨꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯈꯣꯏꯕꯨ ꯑꯩꯅ ꯍꯥꯏꯔꯝꯕ ꯊꯕꯛ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯕ꯭ꯔꯣ ꯈꯣꯝꯕꯅ ꯈꯨꯝꯂꯛꯏ ꯈꯨꯔꯥꯅ ꯉꯁꯥꯏ ꯂꯣꯏꯁꯤꯜꯂꯝꯃꯣ ꯍꯥꯏꯔꯝꯕ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯅ ꯂꯣꯏꯁꯤꯟꯖꯔꯕꯅꯤ ꯊꯝꯕꯧꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯜ ꯑꯗꯨꯁꯨ ꯄꯥꯏꯈ꯭ꯔꯣ ꯊꯝꯕꯧꯅ ꯊꯕꯛ ꯁꯨꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯈꯨꯠꯁꯨꯃꯜ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯄꯤꯔꯝꯃꯤ ꯊꯕꯛ ꯁꯨꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯊꯝꯕꯧꯗꯨ ꯏꯃꯨꯡꯗ ꯆꯪꯉꯛꯂꯕ ꯃꯇꯨꯡ ꯃꯆꯥꯅꯨꯄꯤ ꯇꯔꯨꯕꯤꯕꯨ ꯀꯧꯔꯛꯂꯝꯃꯤ ꯏꯄꯥꯒꯤ ꯇꯔꯨꯕꯤ ꯏꯄꯥ ꯍꯜꯂꯛꯂꯦ ꯏꯆꯥꯕꯨ ꯇꯥꯔꯕ꯭ꯔꯣ ꯃꯄꯥꯕꯨꯡꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯇꯔꯨꯕꯤꯗꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯊꯝꯕꯧꯅ ꯃꯆꯥꯅꯨꯄꯤ ꯇꯔꯨꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯌꯨꯝꯗ ꯊꯕꯛ ꯁꯨꯔꯝꯕ ꯅꯍꯥꯁꯤꯡ ꯑꯗꯨꯒꯤ ꯆꯥꯅ ꯊꯛꯅꯕ ꯐꯖꯅ ꯄꯤꯕ ꯅꯠꯇ꯭ꯔꯣ ꯏꯆꯥꯕꯣ ꯇꯔꯨꯕꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯕꯥꯕꯥ ꯑꯩꯗꯤ ꯊꯕꯛ ꯁꯨꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ
ꯆꯥꯅ ꯊꯛꯅꯕ ꯀꯔꯤꯁꯨ ꯄꯤꯗꯦ ꯆꯥꯅ ꯊꯛꯅꯕꯗꯤ ꯃꯌꯨꯝꯗꯒꯤ ꯆꯥꯔꯒ ꯂꯥꯛꯀꯗꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯆꯥꯅꯕ ꯄꯤꯗꯣꯏꯅꯣ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯊꯝꯕꯧꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯇꯔꯨꯕꯤ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯊꯕꯛ ꯁꯨꯔꯝꯂꯤꯕꯗꯣ ꯏꯄꯥ ꯏꯆꯥꯒꯤꯗꯃꯛꯇꯅꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯃꯤꯗ ꯅꯤꯡꯊꯤꯖꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯒꯗꯕꯅꯤ ꯇꯔꯨꯕꯤꯗꯨ ꯃꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯐꯖꯅ ꯇꯥꯁꯤꯟꯗꯅ ꯑꯁꯨꯝꯅ ꯑꯣꯏꯅ ꯈꯨꯝꯂꯛꯂꯝꯃꯤ ꯄꯥꯕꯥ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕꯗꯣ ꯂꯦꯝꯅ ꯁꯨꯍꯟꯕꯗꯤ ꯅꯠꯇꯦꯗꯅ ꯃꯈꯣꯏꯁꯨ ꯈꯨꯠꯁꯨꯃꯜ ꯐꯪꯂꯤꯕꯗꯨꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯝꯕꯧꯗꯨ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯤ ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯨ ꯃꯆꯥꯅꯨꯄꯤꯗ ꯎꯠꯊꯣꯛꯇꯅ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯊꯕꯛ ꯁꯨꯕ ꯁꯤꯟꯃꯤꯁꯤꯡꯕꯨ ꯍꯟꯊꯅ ꯈꯛ ꯈꯟꯒꯅꯨ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯍꯨꯃꯥꯡ ꯃꯃꯜꯅ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯑꯇꯥꯡꯕꯅꯤ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯨ ꯇꯔꯨꯕꯤꯒꯤ ꯃꯐꯝꯗꯗꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯣꯏꯔꯝꯃꯤ ꯇꯔꯨꯕꯤꯅ ꯃꯄꯥ ꯊꯝꯕꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯒꯦ ꯄꯥꯕꯁꯨ ꯊꯕꯛ ꯆꯠꯊꯣꯛꯂꯨꯕꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯔꯨꯕꯤꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯊꯝꯕꯧ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯃꯆꯥꯅꯨꯄꯤꯅ ꯇꯥꯗꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯉꯥꯡꯂꯨꯔꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯅꯤ ꯈꯟꯕꯅ ꯃꯈꯥ ꯇꯥꯅ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ ꯇꯔꯨꯕꯤꯒꯤ ꯈꯨꯜ ꯑꯗꯨꯗ ꯐꯤꯖꯦꯠ ꯐꯤꯀꯥꯏ ꯁꯦꯠꯄ ꯃꯃꯤꯠ ꯑꯅꯤꯃꯛ ꯇꯥꯡꯂꯕ ꯆꯥꯛꯅꯤꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯤꯇꯥꯡꯕ ꯆꯥꯛꯅꯤꯕ ꯑꯗꯨ ꯈꯨꯜ ꯑꯗꯨꯗ ꯆꯦꯜꯂꯤꯕ ꯆꯥꯎꯔꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯃꯥꯒꯤ ꯂꯩꯐꯝ ꯑꯣꯏꯔꯝꯃꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯅ ꯈꯨꯜ ꯊꯪꯅꯕꯗ ꯊꯕꯛ ꯆꯠꯄ ꯃꯇꯝꯗ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯋꯥꯒꯤ ꯊꯣꯡ ꯑꯗꯨ ꯂꯥꯟꯗꯨꯅ ꯆꯠꯂꯝꯃꯤ ꯈꯨꯟꯖꯥꯁꯤꯡꯅ ꯊꯕꯛ ꯆꯠꯈꯤꯕ ꯑꯃꯗꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯤꯇꯥꯡꯕ ꯆꯥꯛꯅꯤꯕ ꯑꯗꯨꯗ ꯁꯦꯜ ꯑꯃꯗꯤ ꯆꯥꯅꯕ ꯄꯤꯕꯤꯔꯝꯃꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕ ꯑꯗꯨꯗꯤ ꯈꯨꯟꯖꯥ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯂꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯔꯨꯕꯤꯗꯨ ꯏꯁꯤꯡ ꯄꯨꯜ ꯑꯃ ꯄꯥꯏꯗꯨꯅ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ ꯇꯔꯨꯕꯤꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄ ꯑꯗꯨꯗ ꯈꯨꯜꯗꯨꯒꯤ ꯄꯥꯈꯪꯁꯤꯡ ꯑꯗꯨꯅ ꯇꯔꯨꯕꯤꯕꯨ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ ꯅꯨꯄꯥ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯇꯔꯨꯕꯤ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯥꯈꯪ ꯅꯨꯄꯥꯁꯤꯡꯁꯦ ꯑꯩꯒꯤ ꯐꯖꯕ ꯁꯛꯇꯝ ꯑꯁꯤꯗ ꯂꯣꯏꯅ ꯉꯥꯎꯅꯔꯤ ꯄꯥꯈꯪꯅꯦꯅ ꯂꯥꯏꯔꯁꯨ ꯗꯠꯅꯕ ꯉꯥꯛꯇ ꯍꯦꯛ ꯑꯣꯏꯔꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯨꯔꯦꯜꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯂꯥꯛꯂꯝꯃꯤ ꯇꯔꯨꯕꯤ ꯃꯍꯥꯛꯅ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯤꯇꯥꯡꯕ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯅ ꯁꯦꯜ ꯑꯃꯗꯤ ꯆꯥꯅꯕ ꯄꯤꯔꯤꯕ ꯑꯗꯨꯕꯨ ꯎꯔꯝꯃꯤ ꯇꯔꯨꯕꯤꯗꯨ ꯃꯆꯤꯜꯗ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯁꯤꯒꯤ ꯐꯤꯖꯦꯠ ꯐꯤꯀꯥꯏ ꯁꯦꯠꯄ ꯆꯥꯛꯅꯤꯕ ꯃꯤꯇꯥꯡꯕꯁꯦ ꯍꯦꯛ ꯎꯕꯒ ꯏꯁꯥꯁꯦ ꯌꯥꯝꯅ ꯍꯩꯅꯗꯦ ꯑꯁꯨꯛ ꯇꯣꯟꯅ ꯃꯤꯗꯒꯤ ꯅꯤꯔꯒ ꯍꯤꯡꯗꯣꯏ ꯁꯔꯨꯛ ꯀꯣꯛ ꯁꯤꯖꯈ꯭ꯔꯒꯦ ꯍꯥꯏꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯣꯏꯔꯗꯨꯅ ꯇꯔꯨꯕꯤꯗꯨ ꯃꯥꯒꯤ ꯏꯁꯤꯡ ꯄꯨꯜ ꯑꯗꯨ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯒ ꯀꯥꯈꯠꯂꯛꯂꯝꯃꯤ ꯇꯔꯨꯕꯤꯗꯨ ꯃꯥꯒꯤ ꯏꯁꯤꯡ ꯄꯨꯜ ꯑꯊꯟꯕꯗꯨ ꯄꯨꯗꯨꯅ ꯆꯠꯄ ꯃꯌꯨꯝꯗ ꯍꯟꯅꯕ ꯂꯥꯛꯂꯝꯃꯤ ꯇꯔꯨꯕꯤꯅ ꯆꯥꯛꯅꯤꯕ ꯃꯤꯇꯥꯡꯕ ꯅꯨꯄꯥꯗꯨꯒꯤ ꯃꯄꯥꯗꯨ ꯌꯧꯔꯛꯄꯗ ꯆꯥꯛꯅꯤꯕ ꯃꯤꯇꯥꯡꯕ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯒꯤ ꯃꯥꯡ ꯑꯁꯤꯕꯨ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ ꯅꯍꯥꯛ ꯇꯨꯔꯦꯜ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯔꯤꯕ ꯑꯣꯏꯔꯕ꯭ꯔꯥ ꯏꯁꯤꯡ ꯁꯣꯛꯂꯨꯕ ꯑꯣꯏꯔꯕꯗꯤ ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛꯆꯍꯧꯈꯤꯕ ꯑꯩ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯂꯤ ꯆꯥꯛꯅꯤꯕ ꯃꯤꯇꯥꯡꯕ ꯑꯗꯨꯅ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯇꯔꯨꯕꯤꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯛ ꯇꯣꯟꯅ ꯃꯤꯗꯒꯤ ꯅꯤꯔꯒ ꯍꯤꯡꯉꯤꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯅꯃꯤꯠ ꯑꯅꯤꯁꯨ ꯎꯗ꯭ꯔꯤ ꯀꯔꯤ ꯑꯁꯥꯗ ꯍꯤꯡꯂꯤꯕꯅꯣ ꯅꯪꯕꯣ ꯑꯗꯨꯛ ꯋꯥꯅ ꯍꯤꯡꯗꯣꯏ ꯁꯔꯨꯛ ꯆꯥꯎꯔꯕ ꯇꯨꯔꯦꯜ ꯑꯁꯤꯗ ꯆꯣꯡꯊꯗꯨꯅ ꯅꯊꯟꯇ ꯁꯤꯖꯈꯤꯕ ꯌꯥꯗ꯭ꯔꯣ ꯁꯤ ꯍꯥꯏꯔꯝꯂꯒ ꯇꯔꯨꯕꯤ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯆꯠꯂꯒꯦ ꯍꯥꯏꯅ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯆꯥꯛꯅꯤꯕ ꯃꯤꯇꯥꯡꯕ ꯅꯨꯄꯥꯗꯨꯅ ꯇꯔꯨꯕꯤꯗ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯪ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯅꯥꯄꯜ ꯀꯥꯕ ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯈꯟꯕ ꯅꯪꯒꯤ ꯅꯥꯄꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯪ ꯑꯋꯥꯕ ꯐꯝꯗ ꯇꯥꯔꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯥꯛꯅꯤꯕ ꯃꯤꯇꯥꯡꯕ ꯅꯨꯄꯥꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤ ꯆꯥꯛꯅꯤꯕ ꯃꯤꯇꯥꯡꯕ ꯑꯗꯨꯅ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯇꯔꯨꯕꯤꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯞ ꯂꯦꯞꯇꯨꯅ ꯌꯥꯝꯅ ꯉꯛꯅ ꯆꯥꯛꯅꯤꯕ ꯑꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡ ꯇꯔꯨꯕꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯌꯨꯝ ꯇꯝꯅ ꯌꯥꯝ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯝꯃꯤ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯀꯥꯗꯨ ꯊꯣꯡ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯐꯝ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯆꯥꯛꯅꯤꯕ ꯃꯤꯇꯥꯡꯕ ꯅꯨꯄꯥꯗꯨꯅ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯈꯟꯗꯨꯅ ꯌꯥꯝ ꯀꯤꯅ ꯂꯩꯔꯝꯃꯤ ꯑꯗꯨꯝꯅ ꯀꯤꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯇꯔꯨꯕꯤ ꯃꯍꯥꯛꯀꯤ ꯈꯣꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯂꯝꯃꯤ ꯇꯔꯨꯕꯤꯗꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯀꯔꯤꯅꯣ ꯑꯩꯒꯤ ꯈꯣꯡ ꯑꯁꯤꯅ ꯑꯁꯨꯛ ꯀꯟꯅ ꯅꯥꯔꯛꯂꯤꯕ ꯑꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ
ꯃꯥꯒꯤ ꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯍꯤꯗꯥꯛ ꯃꯍꯤ ꯑꯃ ꯂꯧꯗꯨꯅ ꯃꯈꯣꯡ ꯑꯅꯥꯕ ꯑꯗꯨꯗ ꯇꯩꯔꯝꯃꯤ꯫ ꯇꯔꯨꯕꯤ ꯌꯥꯝ ꯋꯥꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯂꯦꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ꯫ ꯇꯔꯨꯕꯤ ꯃꯤꯀꯞ ꯊꯣꯛꯂꯝꯃꯤ꯫ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯄꯒ ꯃꯥꯒꯤ ꯃꯈꯣꯡ ꯅꯥꯈꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕ ꯍꯥꯏꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ, ꯇꯔꯨꯕꯤꯒꯤ ꯃꯈꯣꯡ ꯑꯅꯤꯗꯨ ꯁꯟꯒꯤ ꯃꯈꯣꯡ ꯑꯣꯏꯅ ꯄꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯔꯨꯕꯤ ꯃꯥꯒꯤ ꯃꯈꯣꯡꯗꯨ ꯁꯟꯒꯤ ꯃꯈꯣꯡ ꯑꯣꯏꯅ ꯄꯥꯜꯂꯝꯕ ꯑꯗꯨꯗ ꯌꯥꯝ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯕꯨꯡ ꯊꯝꯕꯧꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯉꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯊꯝꯕꯧ ꯉꯛꯂꯝꯃꯤ꯫ ꯊꯝꯕꯧꯅ ꯃꯆꯥꯅꯨꯄꯤ ꯇꯔꯨꯕꯤꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯏꯄꯥꯒꯤ ꯇꯔꯨꯕꯤ, ꯏꯆꯥꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯁꯤꯕꯨ ꯀꯔꯝꯅ ꯑꯣꯏꯔꯛꯂꯤꯕꯅꯣ?" ꯇꯔꯨꯕꯤꯅ ꯃꯄꯥꯕꯨꯡ ꯊꯝꯕꯧꯕꯨ ꯀꯤꯕꯗꯒꯤ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯗꯨ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯑꯣꯏꯗꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥ ꯑꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯔꯨꯕꯤꯅ ꯃꯄꯥꯕꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯕꯥꯕꯥ, ꯅꯆꯥꯅ ꯉꯔꯥꯡ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯁꯣꯛꯂꯒ ꯀꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯆꯥꯛꯅꯤꯕ ꯃꯤꯇꯥꯡꯕ ꯅꯨꯄꯥꯗꯨꯅ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯕ ꯑꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯏꯁꯤꯡ ꯄꯨꯜ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯍꯩꯗꯨꯅ ꯄꯤꯊꯛꯄꯤ꯫ ꯏꯁꯤꯡ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯏꯁꯤꯡ ꯄꯨꯜ ꯑꯗꯨꯕꯨ ꯃꯨꯟꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯗ ꯑꯩꯅ ꯈꯔ ꯉꯥꯡꯂꯨꯕꯗ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯩꯉꯣꯟꯗ ꯁꯥꯞ ꯇꯧꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯑꯩꯒꯤ ꯈꯣꯡ ꯑꯅꯤꯁꯦ ꯌꯥꯝꯅ ꯅꯥꯔꯛꯈꯤ꯫ ꯑꯗꯨꯒ ꯉꯁꯤꯅ ꯑꯩꯒꯤ ꯈꯣꯡ ꯑꯅꯤꯁꯦ ꯁꯟ ꯃꯈꯣꯡ ꯑꯣꯏꯅ ꯄꯥꯜꯂꯝꯂꯤꯕ ꯑꯁꯤꯅꯤ." ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯊꯝꯕꯧꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯊꯝꯕꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯍꯥꯏꯕ? ꯆꯥꯛꯅꯤꯕ ꯃꯤꯇꯥꯡꯕ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯁꯥꯞ ꯇꯧꯔꯝꯃꯦ ꯍꯥꯏꯕ? ꯈꯪꯒꯅꯤꯗꯅ ꯃꯍꯥꯛ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯝꯕꯧꯗꯨ ꯆꯥꯛꯅꯤꯕ ꯃꯤꯇꯥꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯕ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨꯗ ꯆꯠꯈꯤ꯫ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨꯗ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨ ꯂꯩꯔꯝꯗꯦ꯫ ꯑꯀꯣꯏꯕ ꯑꯗꯨꯋꯥꯏꯗ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯛꯅꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯆꯥꯛꯅꯤꯕ ꯃꯤꯇꯥꯡꯕ ꯅꯨꯄꯥ ꯑꯗꯨ ꯊꯤꯕ ꯐꯪꯗ꯭ꯔꯕ ꯑꯗꯨꯗ ꯊꯝꯕꯧꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯇꯔꯨꯕꯤꯗꯨ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯊꯝꯕꯧꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯊꯝꯕꯧꯅ ꯀꯞꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯇꯔꯨꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯄꯥꯒꯤ ꯇꯔꯨꯕꯤ, ꯏꯆꯥꯅ ꯑꯗꯨꯝꯅ ꯀꯞꯄꯗꯣ ꯏꯄꯥꯒꯤ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯀꯞꯂꯅꯨ ꯇꯣꯛꯂꯨ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯩꯔꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯏꯄꯥꯅ ꯏꯆꯥꯕꯨ ꯄꯨꯗꯨꯅ ꯂꯥꯌꯦꯡꯒꯅꯤ꯫ ꯏꯆꯥꯒꯤ ꯈꯣꯡ ꯑꯗꯨ ꯁꯣꯏꯗꯅ ꯐꯒꯅꯤ." ꯊꯝꯕꯧꯅ ꯃꯆꯥꯅꯨꯄꯤ ꯇꯔꯨꯕꯤꯕꯨ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯑꯃꯥꯏꯕ ꯂꯨꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯂꯨꯈꯣꯏꯅ ꯃꯥꯒꯤ ꯍꯩꯖꯕ ꯃꯍꯩ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯇꯔꯨꯕꯤꯒꯤ ꯃꯈꯣꯡ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯂꯨꯈꯣꯏꯅ ꯊꯝꯕꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯥꯏ ꯊꯝꯕꯧ, ꯅꯪ ꯈꯨꯔꯥꯁꯨ ꯑꯩꯒꯤ ꯍꯩꯖꯕ ꯏꯍꯩꯁꯤꯡ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯡꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯂꯥꯏꯑꯣꯡ ꯑꯁꯤꯒꯨꯝꯕ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯂꯥꯏꯑꯣꯡ ꯑꯁꯤ ꯈꯨꯔꯥꯅ ꯐꯍꯟꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯅ ꯑꯇꯣꯞꯄ ꯑꯃꯥꯏꯕꯗ ꯑꯃꯨꯛ ꯂꯥꯏꯕꯛ ꯌꯦꯡꯍꯜꯂꯣ." ꯑꯃꯥꯏꯕ ꯂꯨꯈꯣꯏꯅ ꯃꯆꯥꯅꯨꯄꯤꯒꯤ ꯂꯥꯏꯌꯦꯡꯕ ꯑꯗꯨ ꯐꯍꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯊꯝꯕꯧꯗꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯊꯝꯕꯧ ꯋꯥꯈꯜ ꯅꯤꯡꯍꯟꯅꯕꯗꯤ ꯇꯧꯔꯝꯗꯦ꯫ ꯊꯝꯕꯧ ꯃꯆꯥꯅꯨꯄꯤ ꯇꯔꯨꯕꯤꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯃꯌꯨꯝ ꯌꯧꯔꯛꯂꯕ ꯃꯇꯨꯡ ꯊꯝꯕꯧꯅ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯄꯥꯒꯤ ꯇꯔꯨꯕꯤ, ꯏꯆꯥꯒꯤ ꯈꯣꯡꯁꯦ ꯁꯣꯏꯗꯅ ꯐꯒꯅꯤ꯫ ꯏꯆꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯇꯧꯒꯅꯨ꯫ ꯏꯄꯥ ꯏꯆꯥꯒꯤ ꯈꯣꯡ ꯑꯗꯨꯕꯨ ꯐꯍꯟꯕ ꯉꯝꯕ ꯑꯃꯥꯏꯕ ꯊꯤꯔꯨꯈꯤꯒꯦ꯫ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯨ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯝꯕꯧꯗꯨ ꯃꯆꯥꯒꯤ ꯃꯈꯣꯡ ꯐꯍꯟꯕ ꯉꯝꯕ ꯑꯃꯥꯏꯕ ꯊꯤꯕ ꯆꯠꯈꯤ꯫ ꯊꯝꯕꯧꯗꯨ ꯂꯝꯕꯤꯗ ꯑꯁꯨꯝ ꯆꯠꯅ ꯆꯠꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯇꯔꯨꯕꯤꯒꯤ ꯃꯈꯣꯡ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯐꯍꯟꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯒꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯟꯒꯤ ꯃꯈꯣꯡ ꯄꯥꯟꯗꯨꯅ ꯑꯁꯨꯝ ꯂꯩꯔꯒꯗ꯭ꯔꯥ?" ꯊꯝꯕꯧꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯃꯈꯥ ꯄꯥꯡꯅ ꯍꯥꯏꯊꯔꯒ ꯂꯩꯕ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯊꯝꯕꯧꯗꯨ ꯃꯊꯟꯇ ꯂꯥꯛꯂꯝꯃꯤ꯫ ꯊꯝꯕꯧꯅ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯆꯥꯅꯨꯄꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯊꯝꯕꯧꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕꯤ ꯑꯗꯨ ꯃꯃꯤꯠꯇꯨ ꯆꯦꯖꯦꯠ ꯑꯣꯏꯁꯤꯟꯗꯨꯅ ꯃꯆꯤꯜꯗ ꯀꯔꯤ ꯀꯔꯤꯅꯣ ꯂꯥꯏꯁꯣꯜ ꯈꯔ ꯁꯣꯜꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯂꯒ ꯊꯝꯕꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯅ ꯊꯦꯡꯅꯔꯤꯕ ꯆꯥꯛꯅꯤꯕ ꯃꯤꯇꯥꯡꯕ ꯅꯨꯄꯥ ꯑꯗꯨ ꯏꯆꯝ ꯆꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯅꯠꯇꯦ, ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯋꯥꯏꯅꯤ꯫ ꯊꯋꯥꯏ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯅ ꯁꯥꯎꯍꯟꯕꯗꯒꯤ ꯊꯋꯥꯏ ꯑꯗꯨꯅꯅꯦ
ꯅꯆꯥꯅꯨꯄꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯍꯜꯂꯛꯄꯅꯤ꯫ ꯊꯝꯕꯧꯗꯣ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯀꯔꯤ ꯍꯥꯏꯕ? ꯆꯥꯛꯅꯤꯕ ꯃꯤꯇꯥꯡꯕ ꯅꯨꯄꯥꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯕ? ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯥꯅꯤ, ꯊꯋꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯥꯎꯍꯜꯂꯨꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯁꯟꯒꯤ ꯃꯈꯣꯡ ꯄꯥꯜꯂꯛꯂꯤꯕꯅꯤ꯫ ꯈꯔ ꯂꯩꯔꯕꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯃꯁꯥ ꯄꯨꯝꯕ ꯁꯟ ꯁꯣꯏꯗꯅ ꯑꯣꯜꯂꯛꯂꯒꯅꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯝꯕꯧ ꯄꯥꯈꯠꯅ ꯑꯃꯥꯏꯕꯤꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯑꯃꯥꯏꯕꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯈꯣꯡ ꯑꯁꯤꯕꯨ ꯐꯍꯟꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯃꯈꯣꯡ ꯑꯁꯤ ꯀꯅꯥꯅꯁꯨ ꯐꯍꯟꯕ ꯉꯝꯂꯣꯏ꯫ ꯊꯝꯕꯧ ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯗꯨꯅ ꯑꯃꯥꯏꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯏ꯫ ꯑꯃꯥꯏꯕꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯈꯣꯡ ꯑꯁꯦ ꯃꯇꯧ ꯀꯔꯝꯅ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯉꯝꯒꯅꯤ? ꯃꯁꯤꯃꯇꯪꯗꯤ ꯑꯃꯥꯏꯕꯤꯅ ꯇꯥꯛꯄꯤꯌꯨ꯫ ꯊꯝꯕꯧꯅ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯋꯥꯖꯕ ꯃꯇꯧꯗꯨ ꯎꯕꯗ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯃꯈꯣꯡ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯐꯔꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅ ꯁꯥꯎꯍꯜꯂꯨꯔꯤꯕ ꯊꯋꯥꯏ ꯑꯗꯨꯗꯤ ꯑꯐꯕ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ, ꯃꯤꯒꯤ ꯃꯇꯦꯡꯗ ꯄꯥꯡꯂꯒ ꯅꯨꯡꯉꯥꯏꯖꯕ ꯊꯋꯥꯏ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯊꯋꯥꯏ ꯑꯗꯨꯒꯨꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯕ, ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯋꯥꯕꯗ ꯇꯦꯡꯕꯥꯡꯍꯜꯂꯨ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯕꯨ ꯊꯋꯥꯏ ꯑꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯐꯤꯕꯝ ꯑꯗꯨꯗ ꯑꯣꯏꯍꯜꯂꯛꯄꯁꯨ ꯌꯥꯏ꯫ ꯊꯝꯕꯧꯗꯨ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯃꯥꯏꯕꯤꯅ ꯍꯥꯏꯔꯤꯕꯗꯨꯃꯛ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯗ ꯄꯥꯡꯊꯣꯛꯍꯜꯂꯒꯦ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯝꯕꯧꯗꯨ ꯑꯃꯥꯏꯕꯤꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈꯤ꯫ ꯊꯝꯕꯧꯅ ꯃꯌꯨꯝ ꯌꯧꯔꯛꯂꯕ ꯃꯇꯨꯡ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥ ꯄꯨꯝꯕ ꯃꯆꯥꯅꯨꯄꯤꯗ ꯇꯝꯂꯝꯃꯤ꯫ ꯊꯝꯕꯧ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯄꯥꯒꯤ ꯇꯔꯨꯕꯤ, ꯏꯄꯥꯅ ꯅꯉꯣꯟꯗ ꯇꯠꯇꯅ ꯍꯥꯏꯕ ꯇꯣꯜꯂꯕꯁꯤꯡꯕꯨ ꯍꯟꯊꯅ ꯈꯟꯒꯅꯨ ꯍꯥꯏꯕꯗꯨ ꯏꯜꯂꯝꯂꯕꯗꯤ ꯉꯁꯤ ꯏꯆꯥꯒꯤ ꯐꯤꯕꯝꯁꯦ ꯑꯁꯨꯝꯅ ꯈꯛ ꯑꯣꯏꯔꯝꯂꯣꯏꯗꯕꯅꯤꯀꯣ꯫ ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡꯗꯨ ꯏꯆꯥꯅ ꯄꯥꯡꯊꯣꯛꯂꯣ꯫ ꯃꯔꯥꯜꯅ ꯃꯄꯣꯠ ꯐꯥꯔꯕꯤ ꯇꯔꯨꯕꯤꯗꯨ ꯀꯞꯂꯗꯨꯅ ꯃꯄꯥꯕꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯕꯥꯕꯥ, ꯅꯆꯥꯅ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯂꯥꯏꯔꯕ, ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯕꯨ ꯍꯟꯊꯅ ꯈꯜꯂꯨꯕ ꯑꯗꯨꯅ ꯉꯁꯤ ꯅꯆꯥꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯔꯛꯄꯅꯤ꯫ ꯅꯆꯥ ꯂꯥꯟꯖꯔꯦ ꯕꯥꯕꯥ, ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯆꯥ ꯃꯇꯨꯡꯗ ꯂꯥꯏꯔꯕ, ꯇꯣꯜꯂ ꯇꯥꯔꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯍꯟꯊꯅ ꯈꯛ ꯈꯟꯖꯔꯔꯣꯏꯌꯦ ꯕꯥꯕꯥ꯫ ꯃꯆꯥ ꯑꯣꯏꯕꯁꯤꯡꯅ ꯑꯔꯥꯟꯕ ꯐꯅ ꯌꯥꯝꯅ ꯇꯧꯔꯨꯔꯕꯁꯨ ꯃꯆꯥ ꯑꯣꯏꯕ ꯑꯗꯨꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯑꯗꯨꯕꯨ ꯌꯥꯖꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯕꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯀꯔꯝꯅ ꯉꯥꯛꯄꯤꯗꯕ ꯉꯝꯒꯅꯤ? ꯊꯝꯕꯧꯅ ꯀꯞꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯄꯥꯒꯤ ꯇꯔꯨꯕꯤ, ꯏꯄꯥꯅ ꯏꯆꯥꯕꯨ ꯉꯥꯛꯄꯤꯔꯕꯅꯤ꯫ ꯏꯆꯥꯅ ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩꯔꯕꯗꯤ ꯅꯁꯥꯗꯨ ꯁꯣꯛꯂꯅꯤ꯫ ꯀꯞꯄ ꯇꯣꯛꯂꯣ꯫ ꯑꯁꯨꯝꯅ ꯃꯄꯥꯕꯨꯡꯅ ꯊꯦꯝꯖꯤꯟꯕꯤꯕꯗꯒꯤ ꯀꯞꯇꯨꯅ ꯂꯩꯔꯝꯕꯤ ꯇꯔꯨꯕꯤꯁꯨ ꯀꯞꯄ ꯇꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯔꯨꯕꯤꯗꯨ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯜꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯇꯔꯨꯕꯤꯕꯨ ꯎꯕꯗ ꯃꯈꯣꯏ ꯃꯁꯦꯜ ꯇꯔꯨꯕꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯔꯨꯕꯤꯅ ꯑꯁꯨꯝ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯈꯨꯜꯗꯨꯒꯤ ꯂꯩꯁꯥꯕꯤ ꯈꯔꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯆꯅꯨ ꯀꯧꯕꯤ ꯑꯃꯅ ꯃꯇꯥꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯌꯦꯡꯉꯨꯅꯦ ꯏꯇꯥ ꯃꯌꯥꯝ, ꯈꯨꯜ ꯑꯁꯤꯗ ꯑꯩ ꯃꯉꯥꯏꯔꯦ ꯁꯛ ꯐꯖꯕꯤ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯇꯧꯔꯝꯕꯤ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯐꯖꯕꯅ ꯂꯣꯏꯔꯦ ꯍꯥꯏꯕ꯫ ꯂꯩꯁꯅꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯁꯦꯜ ꯄꯥꯏꯔꯦ, ꯁꯛ ꯐꯖꯔꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕ ꯃꯥꯒꯤ ꯅꯥꯄꯜꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯁꯦꯜꯁꯤꯡ ꯑꯗꯨꯅ ꯀꯟꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯅꯣꯛꯂꯝꯃꯤ꯫ ꯈꯨꯜꯗꯨꯒꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯇꯔꯨꯕꯤꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯔꯨꯕꯤꯗꯨ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯗꯨꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯀꯞꯇꯨꯅ ꯐꯝꯂꯤ꯫ ꯇꯔꯨꯕꯤꯗꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯗ ꯑꯩꯅ ꯂꯥꯏꯔꯕꯤ ꯁꯛꯊꯤꯕꯤ, ꯏꯆꯨ ꯇꯥꯗꯕꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯨꯒꯤ ꯃꯍꯩꯅꯤ ꯉꯁꯤ ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯇꯧꯕꯨ ꯎꯔꯒ ꯅꯣꯛꯅꯔꯤꯕ, ꯊꯤꯅ ꯊꯤꯅ ꯉꯥꯡꯅꯔꯤꯕ ꯑꯁꯤ꯫ ꯇꯔꯨꯕꯤꯅ ꯃꯥꯅ ꯇꯧꯈꯤꯕ ꯐꯠꯇ꯭ꯔꯕꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯅꯤꯡꯉꯝꯗꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯗꯨꯗ ꯄꯦꯟꯅ ꯄꯦꯟꯅ ꯀꯞꯆꯔꯤ꯫ ꯇꯔꯨꯕꯤꯅ ꯑꯗꯨꯝꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡ ꯅꯨꯡꯁꯤꯠ ꯀꯟꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯇꯔꯨꯕꯤ
Nong nungsit marak aduda turel mapal aduda nong chotloi daba mafam ama thiraklami. Khara laptakna khangpoksang macha ama leiriba adubu uraduna khangpoksang adu tamna senchilami. Khangpoksang adugi manongda changakpa matam aduda ahal oirabi hanubi ama ayo haina na heduna leirami. Tarubi hanubi adugi manakda changsinduna hanubi aduda asumna hanglami. Abok ki hakjangse yamna sona uri. Abok ki hakjangse su sabana loiri. Sariba sentanaba nasuna phi ayingba asina abok ki hakjangse napthokpige. Asi haiduna tarubidu phi achotpa ama pairaga ahal hanubi adugi hakjang adu napthokpirami. Hanubi aduna tarubida asumna hanglei. Isugi mingbu kari kaubage. Abok ki sidadi matau karamna laklibano. Tarubina asumna mukhumlei. Abok nasugi ming tarubi kawi. Turel mapala sida leiringai matamda nong nungsit kana taurakpa aduda abok ki sida nong ihak thuploge haiduna changjarakpani. Isu sidi nong hangdriba phauba abok ki lairaba nong yuba khangpoksang asida adum heklai tho'u. Tarubina ahal hanubi aduda asumna mukhanglei. Abokpu ngasigi chaka charabro? Isu nubi abok ti isaga ngamdabane. Hogatlaga chaka thongba ngamdreda. Abok se ngarangdagi iyada karigumbi amata taraktribane. Ahal hanubi adugi wadu tabada tarubidu yamna nungaijaramde. Tarubina asumna hairei. Aboki chakto nasuna thongbiramlage. Asi hairaga tarubidu hanubi adugi chakhum aduda sanglami. Sakhum adudadi chak thongnanaba cheng leiramdre. Hanubi adugi chakhumduda saphu macha amaga mairel machet amadagi henna leiramde. Tarubidu ngahan makhai lairabagi punchi marel adu karamna hingi haiba phau khanjilude. Adubi hanubi aduna hinglamliba punchi marel adu uraga tarubi nungaitana asumna haijai. Aina tuhola daraba lairaba singbu karisu leitana khaluba. Masagi asingbu humang mamalna hingjariba mibu tathi na ngangbikiba. Adubu lairabagi imungda thengnariba awaba asidi aina nongmata khanjilude. Sakhum aduda leiramliba marin machet adubu phutuna tarubina ahal hanubi aduda inbirami. Hanubi aduna tarubida asumna hairei. Isu nubi nang ngasi aboki khangpoksang asida laktuna aboki mateng pangbiramdrabadi chadabana aboki thawai se tharamlagani. Ngasidi isuna aboki thawai bu kanbire. Isugi chauraba laman nama abokda donchile. Tarubina asumna khumlei. Karigi laman na obok nasuda adumna takbigano. Ngasi nasuna aboki seba taujariba asidi miyoiba ama oina mateng pangjabani abok. Tarubi amadi ahal hanubi adu asung wari kaya sanaduna leirakpana matamsu thengjilaklammi. Tarubina ahal hanubi aduda asumna hairami. Abok matam asisu thengjilakle. Macha aibu halaktra haiduna aigi paba ado mathwai waramlani. Ngasigidi nasu amuk hankragi. Hayeng amuk aboki chanaba puduna amuk laklagi. Ahal hanubi aduna asumna hairei. Hoi. Isusu thenglani nayumda hanjaro. Abok maril aputpa khara lairiba ase aboki nakalasida thanamlagi. Horen abok na chaninglakpa kanda adum chaba yanaba. Isu nubi maril aputpa do aboki ye thangba nakalasomda hek thammo. Ahal hanubi adugi maril aputpa do thanamlaga tarubidu mayumda halaklami. Mayum yauraklaba matung tarubidu hanubi adugi mateng pangba phangjaba aduda wakhal yamna nungaijarami. Tarubi magi makhong adu sangi makhong pale haiduna thawai wana kaptuna talaijaramba adu karisu khankidre. Maithong damo monokduna asumna haijai. Aina ngasi abok adugi mateng amakhak pangjaruba asida asuk yamna nungaiba phawriba asinadi kana leijadraba tola taraba miyoi kayagi mateng pangba ngamlabadi amuk hen nungaiganiko. He taibangpal asibu sembiriba mapu nachabu tola taraba kana leijadraba singgi mateng pangba ngamba oihanbiyuko. Lairaba tola taraba singbu hanthana khalambi. Ai mangaira haiduna napalna yomlurabi tarubidu magi punchini hingliba makai kana leijadraba tola taraba singgi mateng panglage haina khanjarami.
ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯔꯨꯕꯤꯗꯨ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯇꯔꯨꯕꯤꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯥꯕꯨ ꯎꯔꯒ ꯈꯨꯟꯖꯥ ꯀꯌꯥ ꯑꯃꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ ꯑꯗꯨꯕꯨ ꯇꯔꯨꯕꯤ ꯉꯁꯤꯗꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯌꯦꯡꯂꯕꯁꯨ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯆꯠꯂꯝꯃꯤ ꯇꯔꯨꯕꯤꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯈꯨꯟꯖꯥ ꯅꯨꯄꯤ ꯈꯔꯁꯨ ꯃꯈꯣꯏ ꯃꯁꯦꯟ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ ꯃꯥꯏꯄꯥꯛꯄꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯁꯈꯤꯌꯦ ꯃꯥꯒꯤ ꯊꯝꯕꯧꯒꯤ ꯃꯆꯥꯅꯨꯄꯤ ꯇꯔꯨꯕꯤꯁꯦ ꯃꯁꯛ ꯃꯇꯧ ꯈꯔ ꯐꯖꯔꯦ ꯍꯥꯏꯗꯨꯅ ꯉꯥꯛꯆꯥꯎ ꯌꯥꯝꯅ ꯊꯦꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯌꯦꯡꯕꯗ ꯀꯤꯕꯨ ꯀꯤꯔꯦ ꯑꯩꯗꯤ ꯁꯈꯤꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯑꯗꯨꯅꯤ ꯏꯆꯦ ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯖꯕ ꯍꯥꯏꯗꯨꯅꯤ ꯃꯇꯝ ꯑꯃꯗ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯍꯥꯏꯒꯠꯈꯤꯕ ꯉꯛꯇꯣ ꯍꯧꯖꯤꯛꯇꯤ ꯂꯨꯞꯊꯗꯨꯅ ꯆꯠꯂꯦꯗꯅ ꯃꯤꯠꯈꯨꯕꯤꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯒꯠꯂꯒ ꯆꯠꯂꯕꯗꯤ ꯑꯃꯨꯛ ꯍꯥꯏꯊꯔꯛꯑꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯃꯁꯥꯁꯨ ꯈꯪꯖꯔꯝꯃꯅꯤ ꯁꯈꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯐꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯔꯝꯂꯕꯁꯨ ꯑꯃꯨꯛ ꯑꯋꯥꯕ ꯑꯣꯏꯔꯛꯂꯣꯏ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯋꯥꯔꯝꯕ ꯀꯌꯥꯁꯨ ꯍꯣꯠꯅꯕꯕꯨ ꯂꯦꯞꯇ꯭ꯔꯕꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯔꯛꯏ ꯃꯁꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ ꯈꯨꯟꯖꯥ ꯅꯨꯄꯤꯁꯤꯡꯗꯨ ꯐꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯅꯔꯝꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯃꯊꯧ ꯇꯧꯔꯨꯅꯕ ꯃꯌꯨꯝꯗ ꯆꯪꯅꯈꯤ ꯇꯔꯨꯕꯤꯁꯨ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯌꯧꯔꯝꯃꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯕꯣꯛ ꯑꯩ ꯂꯥꯛꯑꯦ ꯑꯕꯣꯛꯅ ꯆꯥꯅ ꯊꯛꯅꯕꯁꯨ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯂꯦ ꯍꯅꯨꯕꯤ ꯑꯗꯨꯅ ꯇꯔꯨꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯁꯨ ꯂꯥꯛꯂꯦꯗꯅ ꯑꯩ ꯑꯕꯣꯛꯅ ꯆꯥꯅꯕ ꯈꯔ ꯁꯦꯝꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯔꯨꯕꯤꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤ ꯇꯔꯨꯕꯤꯗꯨ ꯃꯥꯅ ꯄꯨꯔꯛꯈꯤꯕ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯨꯕꯨ ꯊꯣꯡꯗꯨꯅ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯗ ꯄꯤꯖꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯔꯨꯕꯤꯅ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯔꯨꯕꯤꯗꯨ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯒ ꯄꯨꯟꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯂꯥꯏꯔꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯤ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯅ ꯇꯔꯨꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯁꯨ ꯅꯨꯄꯤ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯩꯔꯤꯕ ꯑꯩꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯤꯇꯥꯡꯕ ꯆꯥꯛꯅꯤꯕ ꯑꯗꯨꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯜ ꯍꯅꯨꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯤꯇꯥꯡꯕ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨꯒꯤ ꯁꯛꯐꯝꯗ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯂꯝꯃꯤ ꯇꯔꯨꯕꯤꯗꯨ ꯃꯇꯝ ꯀꯨꯏꯅ ꯑꯃꯨꯛꯇ ꯎꯖꯕ ꯐꯪꯂꯕꯗꯤ ꯈꯟꯗꯨꯅ ꯉꯥꯏꯖꯔꯛꯄ ꯃꯤꯇꯥꯡꯕ ꯆꯥꯛꯅꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯖꯕ ꯐꯪꯕ ꯑꯗꯨꯗ ꯇꯔꯨꯕꯤꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯇꯔꯨꯕꯤꯅ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯃꯤꯇꯥꯡꯕ ꯆꯥꯛꯅꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯃꯨꯛꯇ ꯎꯅꯕ ꯐꯪꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯋꯥꯅ ꯉꯥꯏꯖꯔꯛꯄ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯦ ꯅꯆꯥꯒꯨꯝꯂꯕꯤ ꯑꯩꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯅꯆꯥ ꯂꯥꯟꯖꯔꯤ ꯑꯩꯕꯨ ꯅꯆꯥꯃꯛꯅꯤ ꯈꯟꯕꯤꯗꯨꯅ ꯑꯩꯒꯤ ꯏꯔꯥꯜ ꯄꯨꯝꯕ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ ꯇꯔꯨꯕꯤꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤꯕ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯃꯤꯇꯥꯡꯕ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯥꯒꯨꯝꯂꯕꯤ ꯑꯩꯅ ꯅꯪꯒꯤ ꯅꯔꯥꯜ ꯄꯨꯝꯕ ꯉꯥꯛꯄꯤꯔꯕꯅꯤ ꯅꯪꯒꯤ ꯅꯁꯥꯗ ꯂꯩꯔꯝꯕ ꯐꯠꯇꯕ ꯄꯨꯝꯕ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯀꯣꯛꯄ ꯑꯣꯏꯖꯔꯣ ꯃꯤꯇꯥꯡꯕ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯇꯔꯨꯕꯤꯒꯤ ꯁꯟ ꯃꯈꯣꯡ ꯑꯣꯏꯅ ꯄꯥꯜꯂꯝꯕ ꯑꯗꯨ ꯑꯁꯦꯡꯕ ꯃꯁꯥꯒꯤ ꯃꯤꯑꯣꯏꯕꯒꯤ ꯃꯈꯣꯡ ꯑꯣꯏꯅ ꯄꯥꯜꯂꯛꯂꯝꯃꯤ ꯃꯤꯇꯥꯡꯕ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯏꯆꯥꯒꯨꯝꯂꯕꯤ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯧ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯕ ꯃꯇꯝ ꯑꯗꯨꯗ ꯏꯪ ꯇꯞꯄ ꯑꯐꯕ ꯈꯨꯟꯅꯥꯏ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯅꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯃꯤꯇꯥꯡꯕ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤ ꯇꯔꯨꯕꯤꯅ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯃꯤꯇꯥꯡꯕ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯝꯃꯤ ꯇꯔꯨꯕꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯄꯥꯕꯨꯡ ꯊꯝꯕꯧꯗ ꯇꯝꯖꯔꯝꯃꯤ ꯊꯝꯕꯧꯁꯨ ꯃꯆꯥꯅꯨꯄꯤꯅ ꯍꯥꯟꯅꯒꯨꯝꯅ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯇꯔꯨꯕꯤ ꯑꯃꯗꯤ ꯃꯄꯥꯕꯨꯡ ꯊꯝꯕꯧ ꯑꯅꯤꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ